ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯊꯔꯣ ꯀꯧꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯁꯨꯅꯤꯡꯗꯕꯒꯤ ꯃꯊꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯃꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯕꯅ, "ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯗꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯂꯨꯗꯅ." "ꯃꯈꯣꯏꯇ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨꯗꯤ ꯏꯃꯥꯅ ꯃꯔꯥꯏꯅ ꯂꯣꯏꯁꯤꯟꯖꯅꯤ." "ꯍꯩ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯕꯨ ꯏꯃꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯧꯅꯗꯦ." "ꯀꯔꯤꯒꯤ ꯍꯧꯅꯗꯕꯅꯣ? ꯑꯁꯤꯈꯛ ꯂꯣꯏꯁꯤꯟꯕꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗꯕꯤꯗ ꯃꯥꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ "ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯑꯩꯕꯨ ꯂꯧꯔꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯐꯝ ꯊꯣꯛꯄ ꯂꯥꯏ ꯍꯛꯂꯤꯕꯗꯨ ꯍꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯃꯨꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯌꯥꯎꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ, "ꯏꯃꯥ, ꯀꯣꯟꯗꯣ ꯅꯃꯧ ꯅꯨꯄꯤꯅ ꯍꯟꯖꯤꯜꯂꯛꯂꯒ ꯐꯦꯡꯖꯅꯤ. ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯂꯩꯌꯨ." "ꯄꯪꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯣ, ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯂꯒꯦꯗ, ꯏꯃꯧ ꯑꯃ ꯉꯥꯏꯗ꯭ꯔꯁꯨ." "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯂꯤ ꯈꯪꯗꯅ ꯍꯨꯟꯗꯣꯛꯂꯒ ꯆꯠꯂꯤꯕꯅꯤ. ꯀꯣꯟꯗꯣ ꯐꯦꯡꯗꯕꯤꯗ ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯗꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯕ ꯉꯝꯗ ꯃꯁꯨꯁꯤꯡꯒ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯔꯣꯗꯨ ꯂꯩꯀꯥꯏꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯈꯔꯒ ꯃꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ, "ꯏꯆꯦ ꯈꯥꯕꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯈ꯭ꯔꯖꯥꯠꯅꯣ?" ꯂꯩꯃꯅ, "ꯍꯣ ꯃꯌꯨꯝꯗꯅꯦ ꯀꯣꯜꯂꯤꯛ ꯐꯦꯡ ꯆꯥꯝ ꯇꯧꯔꯝꯈꯤꯅꯤ. ꯅꯣꯏꯒꯤꯗꯤ ꯅꯅꯦꯝꯕꯣꯛ ꯂꯩꯕꯅꯤꯅ ꯅꯅꯦꯝꯕꯣꯛꯅ ꯂꯣꯏꯅ ꯇꯧꯕꯅꯤꯅꯅꯦ, ꯅꯪꯅ ꯁꯤꯗ ꯀꯣꯝꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ. ꯃꯣꯏꯒꯤꯗꯤ ꯃꯥꯅ ꯅꯠꯇꯅ ꯀꯅꯥꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯃꯗꯨ ꯂꯣꯏꯗ ꯂꯥꯛꯄꯗꯣ ꯌꯥꯕ ꯅꯠꯇꯦꯗꯣ." ꯊꯕꯥꯅ, "ꯑꯋꯣꯏꯕ ꯊꯔꯣ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯄꯣꯠꯊꯣꯛꯅ ꯐꯈ꯭ꯔꯦ. ꯅꯄꯨꯔꯣꯏꯕ ꯍꯥꯏꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏꯗꯣ. ꯅꯅꯦꯝꯁꯨ ꯑꯗꯨꯃꯉꯥꯏ, ꯅꯪꯅ ꯀꯨꯁꯤ ꯇꯧꯕꯗ ꯀꯩꯁꯨ ꯍꯥꯏꯗꯦꯗꯣ." "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯁꯦ ꯑꯁꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯥꯕꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯇꯍꯥ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯑꯩꯈꯣꯏꯗꯤ ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ. ꯏꯕꯦꯝꯃ ꯍꯣꯏ, ꯂꯥꯛꯇꯕ ꯌꯥꯕ ꯅꯠꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯖ꯭ꯋꯥꯔꯁꯦ ꯍꯦꯛ ꯁꯥꯟꯅꯍꯧꯗꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ." ꯊꯔꯣꯅ, "ꯑꯩꯁꯨꯅꯤ, ꯅꯣꯡꯃꯇꯪ ꯍꯦꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯗꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯁꯨꯅꯤꯡꯗꯕꯤ ꯃꯧꯁꯤꯡꯗꯨꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄꯗ ꯊꯔꯣꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯆꯥꯈꯤꯕꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯐꯦꯡꯗꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯀꯣꯟꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯦꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯦꯡꯕꯁꯤꯗ ꯀꯩꯁꯨ ꯄꯥꯠꯂꯣꯏꯗꯕꯁꯤꯗ ꯑꯩꯃꯨꯛ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕ." ꯑꯃꯨꯕꯅ, "ꯍꯩ, ꯀꯣꯟꯗꯨ ꯏꯃꯥꯅ ꯐꯦꯡꯒꯦ ꯇꯧꯕꯗꯒꯤ ꯑꯩꯅ ꯈꯥꯝꯂꯤꯕꯅꯤ. ꯅꯪ ꯂꯥꯛꯂꯒ ꯐꯦꯡꯅꯕ ꯊꯝꯂꯤꯅꯤ." "ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯅ ꯍꯥꯏꯁꯤꯕꯣ? ꯀꯣꯟ ꯈꯔꯁꯤ ꯐꯦꯡꯕꯗ ꯀꯩꯁꯨ ꯏꯃꯥꯁꯤ ꯁꯤꯒꯗꯕ ꯅꯠꯇꯦ." "ꯍꯩ ꯅꯨꯄꯤ, ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯤ. ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯆꯈꯥꯏꯔꯝꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯤꯕꯅꯦꯕ. ꯍꯧꯖꯤꯛꯃꯛ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛ. ꯍꯌꯦꯡ ꯀꯩꯁꯨ ꯏꯃꯥꯗ ꯐꯦꯡꯍꯟꯕ ꯌꯥꯔꯣꯏ." ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯊꯔꯣꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ "ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ?" "ꯏꯆꯦ, ꯅꯈꯣꯏꯒꯤ ꯑꯋꯥꯡꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯄꯅꯤ." ꯑꯃꯨꯕꯅ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯌꯦꯡꯕ ꯆꯠꯅꯔꯕ꯭ꯔꯣ?" "ꯏꯇꯩ, ꯆꯠꯅꯔꯕꯅꯤ." "ꯕꯦꯝꯃ, ꯅꯈꯣꯏ ꯅꯆꯦꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯈꯠꯂꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥ ꯌꯦꯡꯕ ꯀꯣꯏꯅ ꯆꯠꯂꯣ. ꯇꯧꯔꯣ, ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯊꯣꯛꯄ ꯍꯦꯛ ꯇꯧꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯉꯥꯡꯗꯅ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫
ꯃꯇꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯤ ꯈꯤꯇꯪ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯛꯂꯞꯅ ꯃꯆꯦꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯇꯩꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯃꯇꯝ ꯂꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯅꯆꯦꯁꯨ ꯈꯔ ꯁꯥꯟꯅꯔꯦ꯫ ꯏꯆꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯥꯔꯗꯤ ꯁꯣꯏꯅ ꯋꯥꯊꯣꯛꯆꯅꯤꯀꯣ꯫ ꯅꯠꯇꯦ, ꯏꯅꯦꯅꯕꯨ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯣ? ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯑꯩꯅꯅꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯆꯦ, ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯍꯟꯗꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯃꯆꯦꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯉꯥꯡꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯊꯥꯔꯤꯛ, ꯅꯪ ꯉꯥꯡꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤ? ꯁꯨꯃꯥꯏꯅ ꯉꯥꯡꯗꯧ ꯑꯣꯏꯔꯗꯤ ꯅꯪ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ꯫ ꯏꯆꯦ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯥꯔꯤꯛ, ꯑꯩꯅ ꯁꯤꯗ ꯂꯦꯜꯂꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯅꯪꯅ ꯑꯩ ꯍꯦꯄꯥ ꯁꯥꯗꯅꯅꯦ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯇꯠꯅꯅꯤꯡꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯃ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒꯅꯦ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯊꯥꯔꯤꯛ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥ ꯂꯥꯡ ꯑꯝꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯗꯤ ꯃꯅꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯪꯕꯤꯅ ꯎꯔꯝꯃꯤ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯀꯔꯤ ꯇꯧꯔꯦ? ꯐꯤ ꯀꯥꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯂꯤꯕꯁꯤꯅ? ꯏꯃꯥ, ꯑꯩꯈꯣꯏꯁꯦꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯕꯨ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯇꯥꯜꯂꯩꯅꯤ꯫ ꯑꯗꯨꯕꯨꯕ ꯅꯆꯦꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯦꯒꯦ? ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯖ꯭ꯋꯥꯔ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯨꯕꯒꯤ? ꯑꯁꯪꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯦ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯁꯥꯎꯅ ꯉꯥꯡꯁꯛ ꯇꯧꯔꯨꯕꯗꯨꯅ ꯑꯐꯕ ꯑꯣꯏꯔꯣꯏ, ꯅꯤꯡꯊꯤꯅ ꯇꯞꯅ ꯍꯥꯏꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯒꯤ ꯂꯝꯇꯨꯗꯨ ꯇꯥꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯁꯨꯝꯁꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯕꯦꯝꯃ, ꯌꯥꯔꯅꯤ, ꯏꯃꯥ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒꯦ꯫ ꯏꯃꯥ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯅꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯏꯃꯥꯅ ꯋꯥꯏ ꯇꯥꯁꯤꯟꯕꯗꯨ ꯎꯈ꯭ꯔꯒꯅꯦ ꯑꯩꯕꯨ ꯉꯥꯡꯍꯟꯒꯦ ꯍꯥꯏꯔꯣ? ꯇꯣꯝꯕꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯁꯨꯝꯁꯤꯠ ꯑꯗꯨ ꯃꯃꯧꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯃꯁꯤꯡꯒꯥꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯒ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯑꯃꯗꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯩꯅꯅꯦ ꯑꯗꯨꯝ ꯇꯧꯖꯗꯧꯕ ꯂꯩꯔꯕꯁꯤꯗ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯏꯃꯨꯡꯁꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯧ ꯂꯥꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯝꯕꯤꯅ, ꯏꯕꯦꯝꯃ, ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯅꯨꯅꯦ, ꯂꯥꯏꯅ ꯂꯧꯕ ꯍꯧꯅꯗꯦꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯂꯥꯏꯅ ꯂꯧꯕ ꯂꯧꯗꯕ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯛ ꯌꯩꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯃꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯃꯨꯕꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯏꯔꯨꯝ ꯂꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯨꯏ? ꯏꯃꯥꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥꯒꯤ ꯋꯥꯕꯨ ꯃꯥꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯗꯨꯅꯇ ꯂꯩꯔꯗꯨꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯊꯧꯁꯥꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯥꯔꯣꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯂꯨꯀꯥꯛ ꯆꯒꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯣ꯫ ꯃꯣꯏꯇ, ꯑꯁꯤ ꯈꯛꯇꯤ ꯏꯃꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯕꯁꯤꯗ꯫ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯁꯨꯝ ꯇꯞꯅꯤꯡꯅ ꯍꯥꯏꯔꯒ ꯂꯣꯏꯅꯕꯁꯤꯗ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦꯀꯣ꯫ ꯃꯁꯤ ꯂꯣꯏꯁꯤꯟꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯆꯠꯂꯕꯗꯤ ꯂꯤꯆꯩ ꯆꯥꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯥꯎꯗ ꯐꯩ꯫ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ
ꯀꯣꯂꯤꯛ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯃꯄꯥꯝꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯣꯏꯗ ꯂꯥꯛꯄꯗꯨꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯏꯃꯥ, ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯀꯦ ꯇꯧꯕꯅꯣ? ꯏꯃꯥ, ꯑꯁꯤ ꯑꯋꯥꯡꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯥꯔꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯁꯦꯡꯕꯁꯤ ꯃꯃꯥ ꯃꯄꯥꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯅꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯐꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯥꯕꯗ ꯏꯃꯥꯗꯤ ꯑꯅꯥꯕꯕꯨ ꯑꯣꯏꯔꯦꯅꯦ꯫ ꯏꯃꯥ, ꯅꯨꯡꯊꯤꯜ ꯅꯨꯃꯥꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯇꯕꯗꯨꯗ ꯁꯨꯝ ꯁꯥꯟꯅꯕꯅꯤꯗ꯫ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯤ ꯏꯕꯦꯝꯃ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯕꯨ ꯌꯨꯝ ꯀꯣꯏꯗ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯔꯦꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯣꯟ ꯀꯟꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯕ ꯑꯃꯨꯕꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯂꯤꯡꯕꯤꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯃꯨꯕꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯁꯤꯜꯂꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ, ꯏꯃꯥ, ꯅꯨꯃꯤꯠꯁꯨ ꯂꯩꯈꯠꯂꯛꯂꯤ, ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯒ ꯑꯣꯏꯅ ꯍꯟꯕꯤꯔꯣꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯑꯇꯣꯞꯄꯗ ꯆꯪꯗꯧꯕ ꯈꯔꯁꯨ ꯂꯩꯔꯤ, ꯑꯗꯨꯅꯅꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯣ ꯀꯥ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ, ꯃꯥꯁꯨ ꯈꯔ ꯋꯥꯔꯛꯎ꯫ ꯊꯥꯔꯣ ꯃꯅꯥꯎꯅ ꯃꯥꯒꯤ ꯑꯔꯣꯟꯕꯗꯨ ꯍꯥꯏꯗꯣꯛꯄꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯆꯩꯅꯕꯅꯤ ꯍꯥꯏꯖꯤꯜꯂꯤꯕꯗꯣ꯫ ꯃꯥꯁꯨ ꯅꯪꯒꯤ ꯅꯅꯥꯎꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯕꯅꯤ꯫ ꯃꯥꯁꯨꯅꯦ ꯍꯟꯈꯤꯕꯒ ꯉꯥꯡꯂꯨꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯗꯤ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯉꯥꯡꯂꯨꯔꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯅ, ꯍꯩ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯄꯛꯁꯤꯟꯗꯅ ꯏꯃꯥꯗ ꯍꯥꯏꯖꯤꯜꯂꯤꯕꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ ꯃꯗꯨꯕꯣ? ꯃꯥꯅ ꯑꯩꯅ ꯖ꯭ꯋꯥꯔ ꯈꯔ ꯈꯔ ꯁꯥꯟꯅꯕꯁꯤꯗ ꯏꯃꯥꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯍꯜꯂꯦꯗꯅ꯫ ꯑꯗꯨꯅꯅꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯆꯩꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯁꯤꯗꯤ ꯏꯕꯦꯝꯃ ꯄꯨꯔꯥ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯐꯥꯎꯕ ꯐꯠꯇꯅ ꯍꯦꯛ ꯑꯣꯏ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯐꯝ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯐꯠꯇꯅ ꯎꯈꯤꯕꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯩꯁꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯐꯠꯇꯅꯗ ꯁꯨꯝ ꯎꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯊꯥꯔꯣ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯍꯥꯛꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯈꯔꯅ ꯑꯍꯥꯡꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯂꯩꯁꯟꯗꯨꯒꯤ ꯁꯔꯨꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯇꯝꯁꯤ ꯍꯥꯏꯅ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗꯨꯅ ꯃꯁꯥꯗꯨ ꯖ꯭ꯋꯥꯔꯗ ꯂꯥꯏꯆꯨꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯆꯪꯂꯛꯇꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯁꯪꯕꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯗ ꯇꯣꯏꯅ ꯆꯠꯊꯣꯛꯇꯅꯕ ꯉꯥꯡꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯍꯥꯏ, ꯅꯆꯦ ꯅꯪꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯒꯦ? ꯅꯆꯦꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯈꯨꯜꯒꯤ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅꯅꯦ ꯅꯪꯁꯦ ꯀꯥ ꯍꯦꯜꯂꯦꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯏꯃꯥ, ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯅꯅꯨ꯫ ꯏꯆꯦꯅ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯝꯗꯣꯏꯅꯤ, ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯃꯆꯦꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯎꯅꯕ ꯇꯥꯔꯦ ꯈꯟꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯁꯨ ꯈꯪꯂꯕꯅꯤ ꯃꯥꯅ ꯃꯆꯦꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯖꯤꯜꯂꯛꯂꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯣꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯣꯏꯅ ꯈꯟꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯟꯅꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯌꯥꯔꯗꯤ ꯈꯠꯅꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧꯅ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯁꯣꯏꯔꯔꯣꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯇꯥꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯑꯝꯇ ꯆꯪꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯔꯣꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫
ꯑꯁꯣꯝꯗꯅ ꯊꯥꯔꯣꯗꯤ ꯃꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯕ ꯃꯧ ꯑꯃꯒꯤ ꯌꯨꯝꯗ ꯖ꯭ꯋꯥꯔ ꯀꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯥꯅ ꯁꯨꯃꯥꯏꯅ ꯀꯔꯤꯁꯨ ꯊꯥꯅꯗꯅ ꯁꯥꯟꯅꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ, ꯌꯥꯝꯗ꯭ꯔꯁꯨ ꯁꯦꯜ ꯈꯔ ꯈꯔꯗꯤ ꯇꯥꯟꯅꯁꯤ꯫ ꯈꯥꯕꯤꯅ ꯍꯣꯏꯅꯦ, ꯑꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯄꯅꯤ꯫ ꯊꯥꯔꯣꯅ ꯁꯦꯜ ꯊꯥꯅꯕꯤ ꯁꯥꯟꯅꯔꯗꯤ ꯀꯅꯥꯝꯇ ꯂꯦꯡꯅꯗꯕꯤ꯫ ꯊꯕꯥꯅ ꯍꯣꯏꯅꯦ, ꯀꯅꯥꯝꯇ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯃꯈꯣꯏ ꯃꯉꯥꯗꯨ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗꯕꯤ ꯖ꯭ꯋꯥꯔꯗꯨ ꯀꯟꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯃꯧ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ ꯏꯆꯦ, ꯅꯈꯣꯏꯒꯤ ꯇꯥꯗꯁꯦ ꯌꯥꯜꯂꯛꯂꯦ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯉꯥꯡꯂꯛꯑꯣꯏꯗ꯭ꯔꯣ? ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯊꯧꯁꯥꯗꯅ ꯖ꯭ꯋꯥꯔ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯅꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯥꯎꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯅ ꯏꯆꯦ, ꯅꯣꯏ ꯇꯥꯗꯁꯦ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯆꯪꯉꯨ꯫ ꯅꯣꯏ ꯑꯗꯨꯝ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯗꯨꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯏꯃꯨꯡꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯥꯕꯤꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯃꯨꯛ ꯈꯠꯅꯔꯛꯂ ꯃꯥꯜꯂꯤꯅꯤ꯫ ꯊꯥꯔꯣꯅ ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯂꯧꯕꯅ ꯆꯨꯝꯗꯣꯏꯔꯣ? ꯊꯕꯥꯅ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯧꯗꯨ ꯃꯄꯨꯔꯣꯏꯕꯒ ꯂꯥꯎꯅꯕ ꯌꯥꯕ ꯂꯥꯎꯅꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯧ ꯉꯝꯕꯤꯁꯤꯡꯗꯣ ꯁꯦꯜ ꯇꯣꯡꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯈꯠꯅꯕ ꯍꯧꯔꯛꯇꯅꯁꯦ ꯁꯦꯜꯁꯨ ꯃꯥꯡꯂꯕꯅꯦꯕ꯫ ꯃꯃꯥ, ꯅꯪ ꯉꯁꯤ ꯑꯩꯅ ꯆꯥꯎꯔꯛꯇꯅ ꯁꯣꯏꯔꯣꯏꯁꯦ, ꯂꯤꯆꯩꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯥꯟꯊꯕ꯫ ꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯅꯥꯌꯣꯛ ꯀꯣꯟꯅ ꯂꯩꯒꯦꯗꯤ ꯈꯟꯗꯦ, ꯃꯤ ꯄꯨꯁꯤꯜꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯁꯦꯜ ꯍꯨꯟꯗꯣꯛꯂꯗꯅ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯍꯥ? ꯂꯦꯝꯖꯔꯤ ꯁꯤꯅꯦꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯧꯗꯨꯗ ꯀꯟꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨ ꯃꯧꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯣꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝꯅ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯆꯣꯠꯄꯗ ꯅꯞꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯑꯉꯥꯡꯁꯦ ꯂꯥꯏꯍꯧ ꯍꯧꯗꯅꯅꯦ ꯂꯩꯔꯕꯅꯤ, ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯩ ꯑꯃꯨꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯄꯥꯈꯠ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯑꯗꯨꯝ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯑꯗꯨꯗꯤ ꯈꯔ ꯍꯟꯈꯤꯕꯅ ꯀꯥ ꯍꯦꯟꯅꯗꯤ ꯁꯥꯒꯠꯄ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯅꯄꯥꯕꯨꯡꯗꯤ? ꯄꯥꯕꯗꯤ ꯃꯥꯏꯕ ꯀꯧꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯏꯍꯧꯁꯨ ꯍꯜꯂꯕꯁꯤꯗ ꯀꯔꯤꯒꯤꯃꯨꯛ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯉꯥꯡꯁꯦ ꯏꯃꯥꯅ ꯁꯦꯟꯅꯔꯤꯕꯁꯤꯒꯤ ꯃꯍꯨꯠ ꯃꯥꯅ ꯁꯦꯟꯅꯔꯝꯕ ꯌꯥꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯨ ꯐꯤ ꯑꯆꯣꯠꯄꯗꯨ ꯁꯨꯝꯗꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯅꯞꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯃꯨꯕꯁꯨ ꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ ꯑꯉꯥꯡ ꯃꯅꯥꯛꯇ ꯂꯦꯡꯗ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ? ꯃꯃꯥ, ꯉꯁꯥꯏꯗꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯃꯁꯥꯗ ꯃꯩ ꯍꯧꯅ ꯁꯥꯕꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯈꯨꯔꯥ ꯂꯨꯈꯣꯏꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯁꯥꯒꯠꯄ ꯑꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯃꯥꯏꯕ ꯂꯥꯛꯂꯤꯕꯗꯨ ꯊꯧꯁꯥꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯗꯨ ꯈꯔ ꯈꯧꯇꯛ ꯆꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯅ ꯈꯨꯔꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯌꯦꯡꯅꯤ ꯂꯥꯛꯂꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯁꯦ ꯈꯨꯔꯥꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯔꯝꯈꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥ ꯃꯎꯗꯨꯁꯨ ꯐꯨꯔꯤ ꯍꯨꯟꯗꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯏꯕꯨꯡꯉꯣ ꯑꯃꯨꯕ, ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯐꯨꯔꯤ ꯍꯨꯝꯗꯣꯛꯂꯦꯅꯦ, ꯉꯁꯤ 6 ꯁꯨꯔꯦꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯨꯔꯥ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯇꯧꯒꯅꯤ? ꯄꯥꯈꯠꯀꯅꯨ, ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯤ, ꯑꯗꯨꯅ 5ꯅꯤꯒ 8ꯅꯤꯒꯗ ꯃꯁꯥꯁꯦ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯇꯧꯔꯒꯅꯦ ꯂꯨꯖꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯄꯤꯌꯨ, ꯃꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯒꯦ, ꯃꯗꯨ
ꯅꯨꯃꯤꯠ 12ꯅꯤ ꯄꯤꯊꯛꯎ ꯊꯥꯔꯣ ꯃꯥꯏꯕꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯏꯕ ꯂꯨꯈꯣꯏꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯔꯣꯗꯒꯤ ꯂꯧꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ ꯃꯁꯤ ꯊꯛꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯏꯕꯨꯡꯉꯣ ꯄꯥꯈꯠꯂꯨꯔꯅꯨ ꯅꯪ ꯈꯨꯔꯥ ꯁꯨꯍꯜꯂꯒꯦ ꯌꯥꯅꯤ ꯈꯨꯔꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯔꯣ ꯃꯆꯥꯗꯨ ꯐꯨꯔꯤ ꯍꯨꯟꯗꯣꯛꯂꯦ ꯈꯪꯕꯗ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯒꯤ ꯃꯆꯥ ꯂꯥꯛꯅꯔꯤꯉꯩꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯐꯨꯔꯤ ꯍꯨꯟꯗꯣꯛꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ 이비엠마 아시부 이수나 나닝다는 날이브로 이마 마는 나닝든 나이 해보나띠 마당 오톡나 싸키지 해보니다 이마는 내 예띠 역신도기 아시 하이돈 타로도 이소 랑랑도나 이문기 타베인 캉마얌도 로이실람이 타로 마사누피는 감다돈 레이라바니나 조아사나바 ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯄ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯃꯈꯨꯠꯇ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯦꯛꯄꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁ ꯑꯩꯗꯤꯕ ꯑꯁꯨꯃꯥꯏꯅꯁꯨ ꯂꯩꯔꯗꯤ ꯉꯥꯎꯗꯅ ꯆꯠꯄ ꯁꯣꯏꯔꯔꯣꯏ ꯏꯁꯥ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯃꯥ ꯑꯩ ꯑꯣꯏꯅꯅꯦ ꯉꯥꯎꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦ ꯃꯣꯏ ꯇꯥꯗ ꯃꯥꯅ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯀꯨꯏꯗꯕꯤꯗ ꯖ꯭ꯋꯥꯔꯁꯤꯕꯨꯗꯣ ꯑꯅꯤꯔꯛ ꯇꯣꯠꯄ ꯐꯥꯎꯕꯗꯪ ꯑꯣꯏꯔꯁꯨ ꯁꯥꯟꯅꯔꯨꯒꯦꯅ ꯍꯥꯏꯔꯨꯒꯦ ꯑꯁꯤ ꯈꯟꯅ ꯊꯥꯔꯣ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯁꯤꯜꯂꯝꯃꯨ ꯀꯨꯏꯗꯕꯤꯗ ꯖ꯭ꯋꯥꯔ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯅꯪ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯌꯥꯏ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕꯗꯤ ꯐꯩ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯡꯗꯨ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯂꯝꯗꯦ ꯀꯨꯏꯗꯕꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯕꯕꯨ ꯌꯥꯗꯦꯃꯤ ꯑꯗꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯅꯨ ꯆꯪꯉꯣ ꯑꯉꯥꯡ ꯃꯅꯥꯛꯇ ꯆꯪꯉꯣ ꯑꯉꯥꯡꯗꯣ ꯀꯨꯞꯅ ꯁꯦꯟꯅꯔꯨꯁꯣ ꯑꯉꯥꯡ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯉꯥꯡꯁꯦ ꯃꯥꯅ ꯉꯥꯏꯍꯥꯛ ꯁꯦꯟꯅꯔꯨꯁꯨ ꯌꯥꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯥꯔꯣꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄꯗꯨ ꯆꯠꯀꯅꯨ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯅꯥꯔꯒ ꯂꯩꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥ ꯇꯤꯡꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯈꯔ ꯀꯟꯅ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯨꯕꯅ ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯦ ꯇꯣꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯄꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯍꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯊꯥꯔꯣ ꯂꯥꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯊꯕꯥꯅ ꯉꯁꯤ ꯊꯥꯔꯣꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯃꯌꯨꯝꯗꯒ ꯈꯟꯅ ꯆꯩꯅ ꯌꯥꯎꯔꯖꯥꯠꯅꯣ ꯈꯥꯕꯤꯅ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯊꯕꯥ ꯅꯣꯏꯒꯤ ꯅꯨꯄꯥꯅꯕꯨ ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯉꯥꯡꯗ꯭ꯔꯣ ꯉꯥꯡꯗꯦꯗ ꯏꯆꯦ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯉꯥꯡꯕ꯭ꯔꯣ ꯉꯥꯡꯂꯤꯕꯅꯤ ꯏꯕꯦꯝꯃ ꯄꯥꯝꯖꯔꯨꯕ ꯀꯧꯕꯒꯤꯅꯦ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯃꯌꯨꯝꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤ ꯍꯨꯟꯗꯣꯛꯄꯗꯨ ꯐꯗꯧꯕ ꯅꯨꯃꯤꯠ ꯊꯦꯛꯂꯒ ꯄꯥꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯃꯧꯁꯦ ꯁꯨꯃꯥꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇꯅ ꯂꯩꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯍꯣꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯏꯁꯨꯅ ꯃꯁꯥ ꯅꯥꯕ ꯐꯔꯕꯁꯨ ꯃꯇꯨꯡꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯉꯥꯡ ꯉꯝꯗꯕꯁꯤꯗ ꯆꯠꯇꯕꯁꯤ ꯐꯥꯎꯕ ꯃꯈꯨꯠ ꯃꯁꯥꯁꯦ ꯈ꯭ꯔꯣꯛ ꯈꯣꯠꯂ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯆꯠꯇꯅꯕꯗꯤ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯥꯔꯣꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯍꯣꯕ ꯂꯩꯇꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯨꯔꯤ ꯍꯨꯟꯗꯣꯛꯄꯗꯨ ꯐꯈꯤꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯐꯕꯒ ꯊꯥꯔꯣꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇꯧꯒꯤ ꯇꯧꯔꯝꯃꯤ ꯑꯃꯨꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯆꯠꯂꯅꯨ ꯇꯣꯛꯂꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯃꯣꯏꯇꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯗ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯆꯠꯇꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯡꯕ ꯉꯝꯃꯣꯏꯀꯣ ꯑꯩꯕꯨ ꯈꯥꯝꯕꯤꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯇꯥꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯥꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯕ ꯃꯧ ꯑꯅꯤ ꯑꯍꯨꯝꯗꯨ ꯏꯉꯉꯛꯂꯝꯃꯤ ꯊꯕꯥꯅ ꯊꯥꯔꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯈꯤꯗꯕꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣꯅ ꯈꯜꯂꯨꯔꯦ
ꯊꯥꯔꯣꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯥꯅꯨꯄꯤꯗꯣ ꯐꯨꯔꯤ ꯍꯨꯝꯗꯣꯛꯇꯅ ꯂꯥꯛꯄ ꯌꯥꯗꯗꯅ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯤ꯫ ꯈꯥꯕꯤꯅ ꯑꯁꯤꯗꯒꯤꯗꯤ ꯂꯦꯞꯀꯦ ꯈꯜꯂꯅꯨꯀꯣ, ꯅꯪ ꯌꯥꯎꯗꯕꯁꯦ ꯁꯦ ꯇꯣꯠꯄ ꯃꯄꯨꯡ ꯐꯥꯗꯦꯕ, ꯂꯦꯞꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯥꯔꯣꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯤꯛꯇꯨ ꯃꯈꯣꯏ ꯈꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯗ ꯆꯦꯜꯂꯛꯂꯦ ꯍꯥꯏꯅ ꯊꯥꯔꯣꯗꯨ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯅꯩꯌꯦ, ꯃꯥꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤꯗ ꯂꯩꯅꯤ ꯂꯥꯛꯏꯕꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯌꯦꯡꯗꯅ ꯊꯥꯔꯣꯅ ꯂꯥꯏꯔꯤꯛꯇ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯥꯔꯤꯛ, ꯍꯧꯖꯤꯛꯃꯛ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯌꯨꯝꯗ ꯍꯟꯁꯤ꯫ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯤꯗ ꯂꯩꯅꯤ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ? ꯏꯆꯦ, ꯑꯩ ꯍꯥꯟꯅꯗꯒꯤ ꯌꯨꯝꯁꯤꯒꯤ ꯐꯤꯕꯝ ꯈꯪꯂꯒꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦꯕꯁꯦ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ꯫ ꯏꯆꯦ, ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯅ ꯁꯥꯎꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯍꯥꯏꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯍꯜ ꯈꯔ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗ ꯊꯥꯔꯣꯅ ꯍꯥꯟꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯥꯒ ꯋꯥ ꯈꯔ ꯍꯥꯏꯅꯕꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯁꯤꯒꯤ ꯋꯥ ꯇꯃꯛ ꯇꯥꯕꯅ ꯃꯁꯤꯒꯤ ꯋꯥ ꯂꯧꯔꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯛꯂꯦ ꯇꯥꯕꯗ ꯊꯥꯔꯤꯛꯇꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗꯅ ꯑꯃꯨꯕꯅ ꯊꯥꯔꯣꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯥꯔꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯥꯅ ꯄꯥꯝꯂꯦ ꯍꯥꯏꯅ ꯂꯥꯛꯂꯕꯗꯨꯗ ꯑꯍꯜꯁꯤꯡꯅ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯨꯍꯣꯡꯕꯤꯗꯧꯕꯗꯣ, ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯗꯨ ꯏꯟꯊꯣꯛꯂꯦ꯫ ꯃꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯦ? ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯃꯥꯁꯨ ꯑꯋꯥꯕ ꯈꯔ ꯈꯪꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯊꯧꯁꯥꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯔꯣꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯁꯦꯜ ꯑꯁꯨꯝ ꯃꯥꯡꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯏꯃꯨꯡꯗꯤ ꯂꯥꯏꯔꯖꯔꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡ ꯃꯥꯟꯅꯅ ꯁꯨꯕꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯃꯅꯥꯎꯅꯨꯄꯤꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯩꯁꯤꯜꯂꯛꯇꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯧ ꯁꯨꯅꯤꯡꯗꯕꯤꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯦꯗꯅ꯫ ꯃꯥꯗꯤꯅꯦ ꯑꯩꯕꯨ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯕꯁꯤ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡꯗꯣ ꯄꯦꯟꯅ ꯅꯣꯛꯂꯝꯗꯧꯔꯤꯕꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯣ ꯃꯅꯥꯎꯅꯨꯄꯤꯕꯨ ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯃꯁꯥꯒꯤ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯤꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯤꯟꯕ ꯁꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯔꯣꯒꯤ ꯌꯨꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥꯗꯨ ꯁꯦꯜ ꯊꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯇꯣꯝꯆꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯏꯆꯦ, ꯅꯃꯧ ꯅꯨꯄꯤꯅ ꯃꯆꯤꯠ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯦꯜꯁꯤ ꯐꯅ ꯌꯥꯝꯃꯤ꯫ ꯃꯊꯣꯏꯁꯨ ꯑꯝꯇ ꯍꯨꯜꯂꯛꯇꯦ, ꯑꯗꯨꯅ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯂꯣ ꯍꯥꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯅꯣꯅꯦ, ꯃꯥꯗꯤ ꯀꯔꯤꯒꯤ ꯄꯨꯁꯤꯜꯂꯤꯕꯖꯥꯠꯅꯣ? ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯔꯦ ꯏꯆꯥꯅꯨꯄꯥꯅ ꯑꯃꯠꯇ ꯋꯥꯍꯟꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯐꯔꯦ, ꯑꯩ ꯃꯧ ꯀꯧꯊꯣꯔꯛꯀꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥ ꯂꯥꯛꯏ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯪꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯔꯥꯒꯤ ꯁꯦꯟꯗꯣꯏꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛꯇꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯁꯣꯝꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯂꯩꯗꯅ ꯁꯦꯜꯗꯣ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯅꯣ꯫ ꯁꯦꯜꯗꯣ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯕꯨ ꯊꯥꯖꯗꯅ ꯃꯥ ꯌꯥꯎꯗꯕꯤꯗꯅꯤ ꯑꯩꯅ ꯁꯦꯜ ꯄꯤꯊꯣꯛꯂꯤꯕꯗꯣ, ꯑꯗꯨꯒ ꯁꯦꯟꯗꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯑꯝꯇ ꯋꯥꯠꯇꯅ ꯄꯤꯊꯣꯛꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥꯗꯨ ꯃꯥꯒꯤ ꯁꯦꯜ ꯄꯨꯗꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯃꯨꯕꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯍꯜ ꯑꯗꯨꯗ ꯇꯥꯏꯅꯕꯗꯤ ꯆꯨꯝꯗꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯨꯔꯥꯅ ꯉꯥꯏꯕꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯗꯤ ꯉꯥꯏꯕꯤꯔꯣ꯫ ꯅꯆꯥꯅ ꯈꯨꯔꯥꯒꯤ ꯁꯦꯟꯗꯣ ꯁꯣꯏꯗꯅ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯅꯪꯒꯤ ꯃꯥ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯕꯨ
ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯃꯗꯨꯗ ꯁꯦꯟꯗꯣꯏ ꯁꯦꯜꯂꯦ ꯄꯤꯊꯣꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩ ꯈꯪꯍꯟꯗꯅ ꯁꯦꯟꯗꯣꯏ ꯀꯥꯕꯤꯗꯒ ꯁꯦꯜ ꯄꯨꯁꯤꯜꯂꯝꯃꯤꯁꯦ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯔꯩ ꯂꯩꯇ ꯊꯦꯟꯈ꯭ꯔꯕꯣ ꯍꯥꯏꯌꯨꯅꯦ ꯅꯆꯤꯟꯗ ꯈꯨꯝꯃꯣꯕ ꯖ꯭ꯋꯥꯔꯗ ꯁꯦꯜ ꯃꯥꯡꯕꯗꯒꯤ ꯀꯨꯞꯈꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯁꯤꯜꯂꯨꯕꯅꯤ ꯑꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯕ ꯆꯩꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯁꯤꯕ ꯇꯥꯔꯤꯅꯦ ꯃꯣꯏꯇ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯂꯦꯞꯄꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯗꯗꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯖ꯭ꯋꯥꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦꯗꯅ ꯅꯪ ꯃꯇꯨꯡꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯈꯤꯗ꯭ꯔꯥ ꯍꯥ ꯅꯆꯤꯟꯗ ꯈꯨꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯇꯣꯝꯕꯤ ꯊꯣꯔꯛꯇꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯈꯠꯅꯕꯒꯤ ꯃꯍꯨꯠ ꯁꯦꯜꯗꯨ ꯁꯤꯡꯅꯕ ꯋꯥ ꯈꯟꯅꯕꯅ ꯐꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯕꯅ ꯑꯩꯒꯤ ꯂꯥꯏ ꯍꯛꯄꯒꯤ ꯁꯦꯜ ꯐꯪꯗꯧꯕꯗꯨꯗꯤ ꯊꯥ ꯑꯃ ꯋꯥꯠꯂꯤ ꯅꯠꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯔꯥ ꯊꯣꯝꯆꯥꯗ ꯁꯦꯜꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯄꯤꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯅꯪꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯊꯥꯔꯝꯕꯗꯨꯗ ꯃꯃꯤ ꯂꯩꯔꯕꯩ ꯈꯜꯂꯨꯔꯦ ꯇꯣꯝꯕꯤꯅ ꯇꯣꯛꯂꯣ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯊꯥꯔꯣ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯄꯥꯝꯗ ꯆꯠꯂꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯝꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯁꯦꯜꯗꯨ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯇꯣꯟꯕꯅꯤ ꯍꯥꯏꯅ ꯃꯗꯨ ꯈꯪꯂꯛꯄꯗꯨꯗꯒꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯥꯔꯣ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯃꯄꯥꯝꯗꯒꯤ ꯁꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯤꯛꯀ ꯊꯦꯡꯅꯔꯝꯃꯤ ꯊꯥꯔꯤꯛ ꯃꯁꯤꯕꯨ ꯍꯦꯛ ꯎꯕꯗ ꯀꯧꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯊꯤꯅ ꯆꯩꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯧꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯗ ꯀꯧꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯊꯥꯔꯤꯛ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯆꯥꯛꯌꯨꯝ ꯊꯥꯔꯨꯕꯅꯤ ꯏꯆꯦꯗꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥꯗ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯦ ꯊꯥꯔꯤꯛ ꯃꯁꯦꯟ ꯑꯗꯨꯝꯅ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯇꯥꯟꯅꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯊꯥꯔꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯂꯥꯟꯅꯇ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗ ꯃꯥꯅ ꯆꯠꯈꯤꯕ ꯂꯤꯆꯠ ꯑꯗꯨꯅ ꯁꯦꯜꯗꯨ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯂꯧꯅꯤꯡꯂꯝꯗꯦ ꯌꯥꯔꯅꯤꯗ ꯅꯈꯣꯏꯅ ꯇꯩꯒ ꯇꯥꯟꯅꯔꯒ ꯀꯅꯥ ꯀꯅꯥꯗꯒꯤ ꯍꯪꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯨꯈꯤꯒꯦ ꯏꯆꯦ ꯀꯔꯤꯒꯤ ꯃꯤꯗ ꯍꯪꯗꯧꯔꯤꯕꯅꯣ ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯐꯔꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯅꯅꯦꯝꯅ ꯍꯜꯂꯛꯇ꯭ꯔꯦ ꯈꯜꯂꯝꯃꯅꯤ ꯑꯗꯨꯅ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯌꯨꯝꯗꯅꯦ ꯑꯉꯥꯡꯗ ꯊꯥꯗꯣꯛꯂꯝꯃꯅꯤ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯊꯥꯔꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯥꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯕꯒꯁꯨ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯦꯜꯗꯨ ꯃꯈꯣꯏꯅ ꯊꯥꯡꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯝꯆꯥꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯗꯨ ꯊꯥꯔꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎꯅ ꯄꯤꯊꯣꯛꯇꯨꯅ ꯁꯤꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗꯒꯤ ꯊꯥꯔꯣꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯥ ꯂꯩꯇꯕꯅꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯀꯌꯥꯁꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯊꯥꯔꯣꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯗ ꯑꯋꯥꯕ ꯅꯪꯉꯤ ꯈꯟꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 5 ꯂꯩ ꯃꯥꯟꯖ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯥꯒꯤ ꯃꯆꯦ ꯑꯃ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯖꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯅꯤ ꯊꯥꯖ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯐꯝ ꯑꯗꯨ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯂꯥꯏꯔꯅ ꯅꯪꯅ ꯍꯧꯔꯛꯏ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯑꯍꯨꯝꯅ ꯃꯥꯕꯨ ꯀꯌꯥ ꯌꯥꯗꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯊꯥꯖ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯏꯔꯨꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤ ꯁꯛꯍꯦꯟꯕꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯕꯨ ꯌꯦꯡꯅ ꯍꯥꯏ
ꯀꯩꯅꯣ ꯊꯥꯖ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯏꯔꯨꯖꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯥꯖꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯏꯅꯝꯃ ꯂꯣꯏꯔꯦ. ꯅꯪꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯇꯟꯗꯦ ꯃꯥꯟꯗꯦ ꯌꯥꯝꯅ ꯇꯧꯕ ꯍꯩꯕꯒꯤ ꯋꯥꯔꯣ? ꯅꯠꯆꯗꯦ ꯏꯅꯝꯃ, ꯃꯅꯤꯡꯒꯤ ꯋꯥꯏꯁꯨ ꯈꯔ ꯇꯩꯔꯨꯕ. ꯍꯩꯗꯀꯣ ꯅꯆꯤꯟ ꯈꯨꯝꯕꯗꯤ ꯅꯪꯁꯤ ꯏꯕꯦꯝꯃ. ꯋꯥ ꯑꯃꯇ ꯍꯥꯏꯕ ꯌꯥꯗꯦ ꯈꯨꯝꯒꯗꯧꯕꯁꯤꯅ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯤꯁꯤꯃꯗꯤ ꯏꯆꯦ ꯑꯅꯤꯗꯣ ꯌꯨꯝꯁꯤ ꯂꯥꯛꯀꯅꯤ, ꯆꯥꯛ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯅ ꯍꯥꯏꯈꯤꯕꯗꯣ? ꯊꯥꯖꯅ ꯇꯞꯅ ꯈꯨꯝꯖꯩ. ꯏꯅꯝꯇꯣꯟ, ꯆꯥꯛꯀꯤꯗꯤ ꯑꯩꯅ ꯅꯪꯅꯕ ꯑꯗꯨꯝ ꯊꯣꯡꯖꯒꯦ, ꯌꯥꯝꯅ ꯉꯜꯂꯤ. ꯃꯈꯣꯏ ꯇꯥꯇꯣꯟꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ. ꯏꯁ, ꯍꯧꯖꯤꯛꯄꯨ ꯉꯜꯂꯤ ꯀꯥꯏꯅ. ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯗ꯭ꯔꯣ? ꯍꯥ, ꯅꯪꯕꯨ ꯈꯪꯗ꯭ꯔꯕ? ꯌꯥꯅꯤ ꯏꯅꯝꯃ, ꯑꯩ ꯅꯪꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ. ꯃꯃꯥꯏꯗꯨ ꯄꯩꯊꯣꯛꯇꯨꯅ ꯆꯪꯈꯤ ꯊꯥꯖ. ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯉꯥꯡꯕ ꯇꯧꯕꯗ ꯃꯍꯥꯛ ꯅꯣꯡꯃꯇ ꯁꯥꯎꯕ ꯅꯠꯇꯦ. ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯩ. ꯏꯔꯨꯖꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯔꯩ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯇꯥꯂꯛ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯩꯃꯍꯜ ꯆꯪꯂꯛꯏ. ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯏ. ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯅ ꯂꯧꯏ. ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯊꯥꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨꯗ ꯌꯦꯡꯏ. ꯊꯥꯖꯅ ꯇꯈꯦꯜꯂꯩ ꯑꯃ ꯂꯥꯏꯗ ꯀꯠꯆꯩ. ꯂꯩꯒꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯕꯗꯨꯗ ꯂꯥꯏꯗ ꯀꯠꯄꯅꯤ. ꯁꯥꯠꯄꯁꯨ ꯃꯗꯨꯃꯇꯪ ꯁꯥꯠꯄꯅꯤ. ꯂꯩꯃꯍꯜꯅ ꯂꯥꯏꯗ ꯀꯠꯂꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯦꯛꯇ ꯂꯥꯎꯏ. ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯂꯩꯁꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯍꯦꯛꯎ ꯍꯥꯏꯒꯦ? ꯀꯅꯥꯅ ꯅꯉꯣꯟꯗ ꯂꯩꯁꯤ ꯍꯦꯛꯎ ꯍꯥꯏꯒꯦ? ꯊꯥꯖꯗꯤ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛꯇꯨꯝ ꯈꯪꯏ. ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯂꯩꯁꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯦꯛꯇꯣꯛꯑꯣ ꯍꯥꯏꯒꯦ? ꯃꯁꯤꯗ ꯊꯥꯖꯅ ꯇꯞꯅ ꯈꯨꯝꯖꯩ. ꯏꯃꯥ, ꯂꯩꯁꯤ ꯃꯁꯛ ꯐꯖꯕꯁꯤꯗ ꯂꯥꯏꯗ ꯀꯠꯅꯤꯡꯂꯗꯨꯅ ꯍꯦꯛꯂꯨꯕꯅꯤ. ꯂꯩꯁꯤ ꯃꯇꯪ ꯁꯥꯠꯂꯤꯕꯅꯤ. ꯑꯩꯅ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ, ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯅꯥꯆꯣꯝ ꯑꯣꯏꯅ ꯆꯤꯟꯒꯦ ꯍꯥꯏꯅ ꯍꯦꯛꯇꯅ ꯄꯥꯝꯃꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯒ ꯅꯪ ꯍꯦꯛꯇ ꯍꯦꯛꯇꯣꯛꯄ. ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯅ ꯈꯪꯂꯨꯔꯕꯅꯤ. ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯣꯏꯅ ꯍꯥꯏꯖꯩ. ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ. ꯅꯃꯧ ꯈꯪꯖꯍꯧꯗ꯭ꯔꯦ. ꯏꯁ, ꯀꯔꯤ? ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯑꯩꯗꯤꯅꯦ ꯈꯣꯏꯗꯧ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ. ꯑꯁ, ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯇꯧꯔꯤꯁꯦ. ꯊꯥꯖꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ. ꯃꯇꯨꯡꯗꯗꯤꯅꯦ ꯑꯁꯨꯝꯅ ꯈꯛ ꯇꯧ. ꯃꯔꯝ ꯂꯩꯇꯨꯅ ꯍꯦꯛꯇꯅ ꯊꯝꯂꯤꯕꯅꯤ. ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯅꯨꯀꯣ. ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯁꯛꯍꯦꯟꯕꯤꯗꯨ ꯐꯠ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ. ꯍꯩ, ꯄꯣꯂꯥꯡꯈꯣꯛꯇ ꯐꯅꯦꯛ ꯐꯧꯔꯤꯕꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ? ꯑꯍꯣ, ꯃꯥꯅꯤ ꯏꯅꯝꯃ. ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯤꯗꯨꯅ ꯊꯥꯖꯗ ꯈꯥꯅ ꯌꯦꯡꯗꯨꯅ, ꯐꯅꯦꯛ ꯐꯧꯕꯕꯨ ꯑꯁꯨꯝꯅ ꯀꯅꯥꯅ ꯐꯧꯅꯒꯦ? ꯅꯃꯥ ꯅꯄꯥꯗꯨꯅ ꯀꯩꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯣ? ꯁꯛꯍꯦꯟꯕꯤꯅ ꯉꯥꯡꯂꯤ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, ꯏꯅꯝꯃ, ꯑꯩꯕꯨ ꯏꯁ, ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ? ꯍꯩꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯇꯥꯠꯁꯦ. ꯃꯃꯥꯅ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯌꯦꯡꯉꯨꯅꯤ ꯏꯃꯥꯇꯨ ꯃꯥꯅ ꯇꯧꯔꯤꯁꯦ. ꯐꯅꯦꯛ ꯑꯃꯈꯛ ꯐꯧꯕꯗꯨ ꯐꯥꯎꯕ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯒ ꯐꯧꯗꯦ ꯍꯥꯏꯕꯅꯤ. ꯃꯁꯤ ꯐꯥꯎꯕ ꯈꯪꯗ ꯃꯥꯅ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯥꯛꯏꯅꯣ? ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯍꯩ, ꯊꯕꯛ ꯇꯧꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯈꯣꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯐꯖꯅ ꯇꯧꯕ ꯍꯩꯇ꯭ꯔꯣ? ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ. ꯂꯥꯟꯈ꯭ꯔꯦ, ꯍꯦꯛ ꯇꯧꯔꯒ ꯂꯥꯟꯈ꯭ꯔꯦ. ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ? ꯍꯩ, ꯊꯕꯛ ꯇꯧꯕꯗ ꯆꯨꯝꯅ ꯇꯧꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛꯇ ꯇꯥꯟꯈꯤꯒꯗꯧꯕꯅꯤ. ꯁꯛꯍꯦꯟꯕꯤꯅ ꯁꯥꯎꯔꯞꯅ. ꯏꯔꯨꯖꯔꯦ, ꯄꯨꯡ 7 ꯆꯠꯂꯤ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯣꯂꯤ ꯁꯥꯔꯤ, ꯌꯦꯡꯅꯤꯡꯗꯕꯅ ꯑꯣꯟꯊꯣꯛꯅ. ꯂꯩꯃꯍꯜꯅ ꯑꯃꯨꯛ. ꯍꯧꯖꯤꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤꯅꯗꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯊꯣꯡꯖꯗ꯭ꯔꯤ, ꯊꯣꯡꯂꯨꯔꯒꯦ. ꯍꯩ, ꯉꯔꯥꯡꯗ ꯑꯗꯨꯝ ꯐꯖꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯒꯦꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯅꯪꯕꯣ? ꯁꯛꯍꯦꯟꯕꯤꯅ. ꯏꯃꯥ, ꯃꯁꯤꯒꯤ ꯃꯤꯁꯤ ꯁꯨꯛꯐ ꯐꯔꯣꯏ. ꯃꯣꯏꯅ ꯃꯣꯟꯁꯤꯟꯅꯔꯤꯕ. ꯊꯥꯖꯅ ꯑꯃꯨꯛ ꯍꯥꯏꯖꯩ. ꯃꯈꯣꯏ ꯇꯥꯇꯣꯟꯁꯨ ꯉꯥ ꯂꯩꯕ ꯍꯜꯂꯛꯇ꯭ꯔꯤ. ꯏꯃꯥ, ꯌꯥꯅꯤ, ꯅꯃꯧ ꯅꯪꯅꯕ ꯑꯗꯨꯝ ꯊꯣꯡꯖꯒꯦ. ꯁꯛꯍꯦꯟꯕꯤꯅ. ꯏꯕꯨꯡꯉꯣꯅ ꯂꯩꯔꯛꯄ ꯉꯥꯗꯨꯗꯤ ꯀꯣꯟꯅ ꯊꯣꯡꯕꯁꯨ ꯃꯌꯥꯏ. ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯕ ꯅꯪꯕꯨ ꯀꯩꯗꯧꯒꯦ? ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯁꯤꯗ ꯃꯥꯟꯖ ꯃꯈꯨꯠꯇ ꯉꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯟꯗꯨꯅ ꯂꯥꯛꯏ.
ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯉꯥꯗꯨ ꯃꯃꯥꯗ ꯎꯠꯇꯨꯅ ꯍꯥꯏ ꯏꯃꯥ ꯆꯥꯎꯗ꯭ꯔ ꯉꯥꯁꯦ ꯍꯥꯎꯁꯨ ꯐꯅ ꯍꯥꯎꯔꯅꯤ ꯇꯨ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯣ ꯆꯦꯗꯣꯟ ꯆꯥꯎꯗ꯭ꯔꯣ ꯏꯅꯦ ꯇꯣꯝꯕꯤꯒꯤꯗꯤ ꯌꯥꯎꯔꯝꯃꯤꯅꯤ ꯃꯃꯟꯕꯨꯗꯤ ꯈꯔ ꯇꯥꯡꯉꯤ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯊꯥꯖ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯏꯕꯨꯡꯉꯣ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯣꯅꯃꯥ ꯑꯩꯅ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯄꯗꯅꯦ ꯅꯥꯆꯣꯝ ꯑꯣꯏꯅ ꯊꯦꯠꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯖꯕ ꯇꯈꯦꯜꯂꯩꯁꯦ ꯃꯥꯅ ꯍꯦꯛ ꯍꯦꯛꯇꯠꯂꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯇꯧꯁꯤꯟꯅꯔꯤꯁꯦ ꯃꯥꯟꯖ ꯃꯍꯥꯛ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯂꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯏ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯔꯤꯒꯤ ꯂꯩꯁꯤ ꯍꯦꯛꯂꯨꯔꯤꯅꯣ ꯐꯔꯦꯁꯦ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯔꯨꯔꯣ ꯑꯩꯁꯨ ꯉꯥꯁꯤꯐꯠ ꯁꯦꯝꯃꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯆꯦꯅꯤꯁꯨ ꯂꯥꯛꯑꯅꯤ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯉꯥꯁꯦ ꯁꯦꯝꯂꯨꯔꯒꯦ ꯆꯪꯉꯨ ꯅꯪꯁꯨ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯃꯥꯟꯖꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯏ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯅ ꯄꯨꯈꯤꯕꯅꯤ ꯃꯥꯟꯖꯅ ꯃꯃꯥꯗ ꯑꯩꯁꯨ ꯉꯥꯁꯤ ꯁꯦꯝꯂꯨꯔꯒꯦ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯂꯩꯔꯛꯂꯤꯕ ꯉꯥꯁꯦ ꯆꯥꯎꯗ꯭ꯔꯅꯦ ꯉꯥꯕꯨꯗꯤ ꯆꯥꯎꯋꯦꯕꯨ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯣ ꯅꯧꯄꯥ ꯅꯨꯄꯥꯁꯦ ꯃꯊꯃꯣꯏ ꯑꯃ ꯇꯧꯏꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯅꯤꯡꯖꯩ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯂꯨꯅ ꯆꯥꯟꯅꯒ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯕꯅ ꯇꯁꯦꯡꯅ ꯏꯃꯥ ꯑꯩꯒꯤ ꯊꯥꯖꯁꯦ ꯌꯨꯝꯁꯤꯗ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯍꯦꯟꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦꯍꯦ ꯂꯨꯍꯣꯡꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨꯁꯨ ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯅꯝꯂꯛꯄ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗꯁꯨ ꯏꯀꯥꯏꯖꯕꯅ ꯑꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯏꯃꯥꯒꯩꯒ ꯆꯪꯗꯅ ꯑꯣꯠꯄ ꯌꯥꯕ ꯃꯈꯩ ꯑꯣꯠꯈꯥꯏꯁꯤ ꯑꯗꯨꯒ ꯍꯦꯛꯇ ꯇꯥꯟꯈꯤꯁꯤ ꯑꯣꯠꯀꯗꯕꯅꯤ ꯃꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯑꯣꯠꯈꯥꯏꯒꯗꯕꯅꯤ ꯈꯪꯉꯣꯏꯗ꯭ꯔ ꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯄꯨꯛꯇꯥ ꯑꯃ ꯇꯧꯏ ꯃꯤꯒ ꯀꯌꯥ ꯇꯤꯟꯅꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯆꯠ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜ ꯑꯍꯨꯝꯃꯛꯇ ꯂꯣꯏꯅ ꯌꯥꯎꯏ ꯃꯍꯥꯛ ꯆꯍꯤ ꯈꯔ ꯂꯩꯁꯤꯜꯂꯕ ꯅꯨꯄꯤꯅꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯥꯟꯖꯅ ꯉꯥꯗꯨ ꯁꯦꯝꯂꯤ ꯆꯥꯛꯈꯨꯝꯗꯅ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯍꯤꯛ ꯃꯥꯔꯤ ꯃꯈꯨꯠ ꯑꯗꯨꯅ ꯍꯤꯛꯄꯤꯗꯨ ꯊꯣꯛꯅꯝꯃꯤ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯅꯪꯕꯨ ꯇꯞꯅ ꯇꯧꯅꯍꯦ ꯏꯃꯥ ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯌꯥꯔꯔꯣꯏꯗ ꯍꯤꯛꯄꯤ ꯉꯥꯛꯇ ꯇꯣꯏꯅꯁꯨ ꯆꯤꯡꯍꯤ ꯂꯨꯔꯤꯕꯅꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯧꯕ ꯆꯤꯡꯍꯤ ꯂꯨꯕꯒꯤꯅꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯕ ꯇꯥꯏꯌꯦ ꯃꯗꯨ ꯃꯕꯨꯛ ꯑꯁꯤꯁꯨ ꯐꯠꯇꯕꯅꯤꯅꯦ ꯑꯗꯨꯒꯤ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥ ꯃꯥꯅ ꯂꯧꯕ ꯆꯤꯡꯍꯤ ꯂꯨꯕ ꯀꯥꯟꯗꯅꯦ ꯆꯥꯖꯨꯝꯗꯔ ꯀꯔꯤꯅꯣ ꯆꯨꯝꯊꯣꯛꯂꯒ ꯂꯨꯀꯣ ꯍꯦꯔꯥ ꯆꯥꯖꯨꯝꯗꯕꯨ ꯀꯅꯥꯅ ꯆꯤꯡꯍꯤ ꯆꯨꯝꯃꯦꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯊꯥꯔꯨꯗꯨ ꯃꯁꯥ ꯉꯥꯛꯇ ꯇꯥꯐꯤꯡ ꯆꯪꯂꯛꯏ ꯁꯛꯍꯦꯟꯕꯤꯅ ꯃꯁꯤꯕꯨ ꯎꯔꯗꯨꯅ ꯏꯆꯦ ꯌꯥꯏ ꯏꯃꯥ ꯏꯆꯦ ꯌꯥꯏ ꯂꯥꯛꯏ ꯍꯥ ꯅꯆꯦ ꯌꯥꯏ ꯂꯥꯛꯑꯦ ꯌꯦꯡꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯊꯥꯔꯣ ꯂꯥꯛꯑꯣ ꯏꯆꯥ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯦ ꯊꯥꯔꯣꯁꯨ ꯆꯪꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯏꯆꯦ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯉꯟꯅ ꯂꯥꯛꯈ꯭ꯔꯦꯗ ꯃꯥꯁꯨ ꯁꯠ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏ ꯉꯁꯥꯏꯅꯕꯨ ꯂꯥꯛꯅꯤꯡꯂꯕꯅꯤ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯔ ꯂꯩꯊꯔꯨꯔꯦ ꯏꯆꯦꯜꯗꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯂꯥꯛꯇ꯭ꯔꯤꯗ ꯃꯥꯗꯤ ꯀꯦꯊꯔꯒ ꯂꯩꯔꯝꯈꯤꯅꯤ ꯀꯦꯕꯗ ꯈꯔ ꯉꯥꯎꯖꯕ ꯏꯆꯦꯅꯤ ꯊꯥꯔꯨꯅ ꯇꯞꯅ ꯏꯆꯦꯜꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯏꯇꯩꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯇꯧꯕꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯆꯦ ꯌꯥꯏ ꯁꯛꯍꯦꯟꯕꯤ ꯅꯆꯦ ꯌꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯤꯡꯗ꯭ꯔꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯂꯩꯌꯨ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯂꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯩ ꯃꯃꯥꯡꯗ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯂꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯃꯥꯅ ꯐꯨꯕꯗ ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯤ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯌꯥꯏ
ꯏꯊꯩꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ. ꯃꯥꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕꯒꯤ ꯁꯦꯜꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯔꯤꯕ. ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯍꯦꯛ ꯌꯧꯗꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯆꯩ ꯑꯗꯨꯝ ꯆꯥꯔꯤ. ꯂꯩꯃꯥꯜꯅ ꯁꯥꯎꯅꯤꯡꯅ, ꯍꯦꯔꯥ, ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ? ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯁꯛꯍꯦꯟꯕꯤꯅꯁꯨ ꯑꯃꯨꯛ, ꯏꯇꯩꯒꯤ ꯃꯑꯣꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤ. ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯆꯦ. ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ. ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ. ꯏꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ. ꯉꯁꯤ ꯂꯥꯛꯂꯤꯉꯩ ꯁꯤꯗ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ. ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯔꯣꯏꯒꯦ. ꯏꯃꯥꯒꯤ ꯊꯥꯔꯣ, ꯅꯪꯕꯨ ꯑꯗꯨꯝꯅ ꯅꯊꯧꯅꯥ ꯍꯟꯒꯅꯨꯅꯦ. ꯅꯪꯁꯤ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ. ꯅꯃꯥꯒꯤ ꯊꯧꯅꯥ ꯈꯖꯤꯛꯇꯁꯨ ꯂꯧ ꯀꯩꯗꯧꯒꯦ? ꯑꯁꯦꯡꯕꯅꯤ, ꯊꯥꯔꯣꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯌꯨꯝꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯏ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅꯇ ꯂꯩ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯊꯥꯔꯣꯗꯒꯤꯅꯤ. ꯊꯥꯔꯣꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯅ ꯍꯥꯏꯗꯨꯅ ꯍꯥꯞꯄꯤꯕ ꯂꯤꯛ ꯃꯆꯥꯗꯨꯃꯁꯨ ꯃꯥꯅ ꯉꯔꯥꯡ ꯀꯥꯏꯊꯣꯛꯈ꯭ꯔꯦ. ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯂꯤꯛ ꯀꯥꯏꯈ꯭ꯔꯦꯕ? ꯍꯣꯏ ꯍꯥꯏꯕ. ꯂꯤꯛꯇꯣ ꯃꯥꯅ ꯅꯝꯗꯅ ꯃꯨꯟꯈ꯭ꯔꯦ. ꯃꯗꯨꯕꯨ ꯃꯥꯅ ꯉꯔꯥꯡ ꯀꯥꯏꯊꯣꯛꯏ. ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ. ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯕ. ꯁꯛꯍꯦꯟꯕꯤꯅ, ꯏꯆꯦ ꯌꯥꯏ, ꯑꯩꯅ ꯅꯪ ꯑꯣꯏꯔꯝ ꯏꯇꯩꯗꯣ ꯈꯪꯒꯗꯕꯅꯤ. ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯂꯩꯃꯍꯜꯅ, ꯃꯗꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯥꯟꯖꯅ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯥꯡꯖꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏ, ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯂ ꯃꯥꯜꯂꯤ. ꯅꯪꯅꯦ ꯉꯁꯤ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ. ꯍꯥꯎꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯩꯕꯤꯅꯤ. ꯍꯣꯏ, ꯑꯩ ꯍꯥꯎꯅꯕ ꯊꯣꯡꯖꯒꯦ. ꯐꯔꯦ, ꯍꯥꯎꯅꯕ ꯊꯣꯡꯍꯧꯔꯣ. ꯑꯩꯁꯨ ꯏꯆꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ. ꯃꯁꯤ ꯌꯥꯏꯕꯨ ꯎꯔꯗꯨꯅ ꯀꯧꯏ, ꯆꯤꯌꯥꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯃꯔꯛꯇ ꯊꯠꯇꯨꯅ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯝꯃꯤ. ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ. ꯆꯪꯁꯤꯟꯗꯨꯅ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯉꯥ ꯑꯆꯧꯕꯅꯤ ꯂꯩꯔꯨꯏꯁꯦ. ꯌꯥꯝꯅ ꯍꯥꯎꯗꯣꯏꯖꯥꯠꯅꯤ. ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯇꯔꯨꯕꯤꯁꯨ ꯌꯥꯝꯅ ꯀꯦꯊꯅ, ꯃꯉꯛꯇ ꯁꯅꯥꯒꯤ ꯂꯤꯛ, ꯃꯅꯥꯗꯅ ꯁꯅꯥꯒꯤ ꯅꯥꯌꯤꯜ, ꯃꯈꯨꯠꯇꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯐꯖꯅ ꯂꯩꯇꯦꯡꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ. ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ, ꯃꯥꯟꯖꯅ ꯍꯔꯥꯎꯅ. ꯏꯆꯦꯍꯜ, ꯂꯥꯛꯏꯗꯅ? ꯅꯣꯛꯐꯦꯠ ꯇꯧꯅ, ꯂꯥꯛꯑꯦ ꯂꯥꯛꯑꯦ. ꯆꯪꯁꯤꯜꯂꯛꯏ, ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯕꯨ ꯌꯦꯡꯗꯨꯅ. ꯊꯥꯔꯣ, ꯅꯪꯅ ꯍꯜꯂꯝꯃꯤꯗꯅ? ꯑꯩꯁꯨ ꯌꯧꯔꯛꯄ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤꯗ. ꯊꯥꯔꯣ, ꯃꯁꯤꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯇꯁꯦꯡꯅ ꯅꯨꯡꯁꯤ. ꯃꯥꯒꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯃꯁꯥꯗ ꯂꯩꯇꯦꯡꯂꯛꯄ ꯅꯠꯇꯦ. ꯇꯔꯨꯕꯤꯅ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨ ꯗꯥꯔꯤꯗ ꯊꯝꯗꯨꯅ, ꯑꯆꯥ ꯑꯊꯛ ꯌꯥꯎꯕꯅꯤ, ꯆꯥꯁꯤ. ꯃꯥꯟꯖꯅ, ꯍꯣꯏꯅꯤ ꯆꯦꯍꯜ, ꯑꯩꯁꯨ ꯄꯨꯛꯁꯤ ꯂꯥꯝꯂꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯏ. ꯂꯐꯣꯏ ꯌꯥꯎꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯂꯐꯣꯏꯅꯤꯅꯦ. ꯂꯐꯣꯏ ꯂꯐꯥꯡꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯑꯃ ꯁꯦꯠꯇꯨꯅ ꯃꯃꯥꯗ ꯄꯤ. ꯏꯃꯥ, ꯁꯤ ꯂꯐꯣꯏ. ꯁꯛꯍꯦꯟꯕꯤꯅ, ꯑꯩꯒꯤꯁꯨ ꯑꯃ ꯄꯤꯔꯛꯑꯣ. ꯑꯃ ꯄꯤ. ꯃꯥꯟꯖꯅ ꯑꯃꯨꯛ ꯂꯐꯣꯏ ꯑꯃ ꯆꯦꯌꯥꯏꯗ ꯄꯤ. ꯆꯦꯌꯥꯏ, ꯁꯤ. ꯊꯥꯔꯣꯗꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯂꯐꯣꯏꯒ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ. ꯑꯗꯨꯅ ꯍꯥꯏ, ꯄꯨꯡꯉꯣ, ꯅꯆꯦ ꯌꯥꯏ ꯂꯐꯣꯏꯒ ꯆꯥꯅꯤꯡꯗꯦ. ꯑꯃ ꯆꯥꯎ ꯀꯩꯅꯣ, ꯆꯥꯛ ꯆꯥꯗꯧꯁꯨ ꯋꯥꯠꯂꯤ. ꯃꯁꯤꯗ ꯇꯔꯨꯕꯤꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯆꯥꯛꯄꯨꯗꯤ ꯌꯩꯍꯧꯔꯤ. ꯏꯟꯁꯥꯡꯗꯤ ꯊꯥꯎ ꯉꯧꯕꯗ ꯉꯥꯏꯍꯧꯔꯤ. ꯀꯩꯅꯣꯗ, ꯍꯧꯖꯤꯛꯇ ꯏꯟꯁꯥꯡ ꯊꯥꯎ ꯉꯧꯏ ꯁꯤꯕꯣ? ꯍꯧꯖꯤꯛꯁꯤꯕꯨ ꯃꯇꯝꯁꯦ ꯀꯔꯥꯏ ꯌꯧꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯣ ꯅꯣꯏ? ꯉꯜꯂꯤ ꯀꯩꯅꯣ ꯆꯦꯍꯜ. ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ? ꯅꯨꯃꯤꯠꯁꯤ ꯌꯦꯡꯉꯨ. ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ. ꯆꯥꯛ ꯈꯔ ꯉꯜꯂꯝꯃꯣꯅ ꯏꯃꯥꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ, ꯍꯣꯏ, ꯌꯥꯝꯅ ꯃꯣꯜꯂꯤ ꯏꯆꯦ, ꯃꯨꯟꯁꯤꯟꯅꯩꯌꯦꯕ. ꯃꯥꯟꯖꯅ, ꯌꯥꯔꯤꯁꯤ, ꯊꯨꯅ ꯂꯣꯏꯅꯕ ꯑꯩꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕꯤꯔꯨꯒꯦ. ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯁꯛꯍꯦꯟꯕꯤ, ꯃꯥꯁꯨ ꯅꯨꯄꯤꯅꯤ. ꯊꯣꯡꯂꯤ ꯊꯥꯛꯂꯤꯕꯗꯨꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯏ. ꯑꯗꯨꯁꯨ ꯇꯧꯗꯦ. ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ, ꯉꯥꯡꯕ ꯆꯩꯕ ꯑꯁꯤꯇꯅꯤ ꯃꯍꯥꯛꯅ ꯀꯜꯂꯤꯕ. ꯇꯔꯨꯕꯤꯅ ꯃꯃꯥꯗ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯔꯤꯕ꯭ꯔꯣ? ꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣꯅꯦ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯏꯃꯥꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ. ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ, ꯏꯆꯦꯍꯜ, ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤ. ꯁꯛꯍꯦꯟꯕꯤ, ꯆꯨꯝꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯀꯣ? ꯃꯥꯟꯖꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ. ꯁꯦꯜꯁꯨ ꯂꯥꯍꯧꯔꯦ. ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥ ꯀꯔꯤꯅꯣ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅ ꯍꯪꯍꯧꯕꯅꯤ. ꯃꯁꯤꯗ ꯊꯥꯖꯅ, ꯏꯟꯁꯥꯡꯗꯤ ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯉꯥꯏꯍꯥꯛ ꯉꯥꯏꯖꯁꯅꯨ ꯀꯩꯅꯣ, ꯑꯩꯁꯨ ꯈꯔ ꯌꯥꯎꯁꯤꯟꯒꯦ ꯂꯥꯛꯏꯅꯤ. ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯌꯥꯔꯅꯤ, ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ.
ꯈꯔ ꯊꯨꯅꯕꯩꯁꯨ ꯌꯥꯎꯁꯤꯜꯂꯒꯦꯁꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯣ ꯑꯗꯨꯗꯤ ꯇꯧꯔꯣ ꯑꯩ ꯃꯅꯤꯡꯂꯣꯝꯗꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯂꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ ꯊꯥꯖꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯇꯔꯨꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯊꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯃꯁꯤꯗ ꯊꯔꯣꯅ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯅꯪ ꯊꯦꯝꯕꯨꯡꯒ ꯈꯠꯅ ꯆꯩꯅꯔꯛꯄ꯭ꯔꯣ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯑꯣꯏꯅ ꯈꯔꯗꯤ ꯐꯨꯏ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯏꯆꯦꯒꯤ ꯂꯤꯛꯇꯨꯁꯨ ꯉꯔꯥꯡ ꯃꯨꯟꯗꯨꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯑꯝꯇ ꯄꯤꯔꯛꯇꯦ ꯍꯥꯏꯌꯦ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯃꯥꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯊꯦꯝꯕꯨꯡꯗꯣ ꯉꯁꯤ ꯀꯧꯔꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯎ ꯊꯔꯣꯅ ꯋꯥꯔꯤ ꯁꯥꯔꯒ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯋꯥ ꯃꯥꯡꯅꯕꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯁꯅꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯊꯔꯣ ꯋꯥ ꯉꯥꯡꯅꯕ ꯇꯥꯏ ꯃꯗꯨꯗ ꯌꯥꯗ꯭ꯔꯒꯅ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯦꯗꯅ ꯏꯆꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯊꯝꯈꯣꯕ ꯑꯩ ꯍꯧꯖꯤꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤꯌꯦ ꯑꯩ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯟꯈꯤꯒꯦ ꯂꯩ ꯃꯍꯜꯅ ꯁꯤꯁꯦ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯥꯄꯤ ꯅꯔꯣꯜ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯈꯤꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯋꯥꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯖꯗ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯏꯅꯝꯇꯣꯟ ꯂꯣꯏꯒꯗꯧꯔꯦꯕꯨ ꯀꯩꯅꯣ ꯏꯆꯦ ꯑꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯊꯣꯡꯉꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯈꯔ ꯉꯟꯅ ꯊꯧꯔꯥꯡꯗꯣ ꯇꯧꯔꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯣ ꯃꯥꯟꯖꯅ ꯆꯪꯉꯛꯇꯨꯅ ꯃꯆꯦꯗ ꯍꯥꯏ ꯏꯆꯦ ꯂꯣꯏꯖꯔꯛꯂꯅꯤ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯟꯖꯅ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯆꯥꯛꯇꯣ ꯃꯨꯜꯂꯕꯗꯤ ꯑꯗꯨ ꯍꯥꯟꯅ ꯊꯤꯅꯕ ꯇꯧꯔꯣ ꯑꯩ ꯏꯟꯁꯥꯡꯁꯦ ꯌꯦꯡꯉꯛꯀꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯧꯏ ꯇꯔꯨꯕꯤꯅ ꯁꯛꯍꯦꯟꯕꯤꯗ ꯍꯪꯉꯤ ꯆꯥꯛ ꯂꯣꯏꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯋꯥꯠꯍꯧꯔꯤꯗ ꯏꯆꯦ ꯑꯁ ꯑꯩꯗꯤ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗ ꯀꯔꯤꯝꯇ ꯆꯥꯔꯛꯄꯁꯨ ꯅꯠꯇꯦ ꯑꯣꯟꯈ꯭ꯔꯕ ꯏꯆꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤꯗꯤ ꯑꯗꯨꯕꯨ ꯊꯔꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕꯗꯨꯒꯤ ꯈꯟꯕꯗ ꯎꯪꯗꯨꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯔꯨꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯅ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯔꯣ ꯅꯪꯕꯨ ꯍꯦꯟꯅ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯅꯨ ꯍꯥꯏꯕꯅꯦꯃꯤ ꯁꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯌꯨꯝꯁꯤꯗꯔ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯊꯣꯛꯂꯣ ꯁꯛꯍꯦꯟꯕꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯑꯗꯨꯅꯕꯨ ꯐꯅꯤ ꯏꯆꯦ ꯁꯤꯗ ꯑꯣꯏꯅ ꯂꯩꯊꯣꯛ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯂꯣꯏꯔꯦ ꯃꯥꯟꯖꯅ ꯃꯆꯦꯁꯤꯡꯕꯨ ꯀꯧꯏ ꯏꯆꯦ ꯆꯤꯌꯥꯏ ꯆꯥꯛ ꯂꯣꯏꯔꯦ ꯃꯥ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯇꯔꯨꯕꯤꯅ ꯑꯩꯗꯤ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯤ ꯆꯥꯔꯨꯔꯁꯤ ꯁꯛꯍꯦꯟꯕꯤꯅ ꯃꯆꯦ ꯌꯥꯏꯗ ꯆꯤꯌꯥꯏ ꯆꯥꯛ ꯈꯔ ꯆꯥꯔꯨꯔꯁꯤ ꯂꯩ ꯃꯍꯜꯅ ꯑꯃꯨꯛ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯁꯤꯁꯤ ꯊꯣꯛꯑꯕ ꯑꯃꯅꯦ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤ ꯆꯥꯛ ꯈꯔ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯔꯨꯁꯤ ꯇꯔꯨꯕꯤꯅ ꯊꯔꯣ ꯆꯥꯍꯧꯔꯨꯕꯅ ꯐꯅꯤ ꯁꯤ ꯍꯧꯒꯠꯁꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤ ꯊꯥꯖꯅ ꯃꯥꯒꯤ ꯆꯥꯛꯂꯨ ꯈꯟꯗꯨꯅ ꯐꯖꯅ ꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯐꯝꯊꯅꯔꯦ ꯃꯥꯟꯖꯅ ꯆꯦꯍꯜ ꯆꯦꯌꯥꯏ ꯆꯥꯕꯤꯔꯣ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯇꯔꯨꯕꯤꯅ ꯑꯩꯗꯤ ꯍꯥꯎꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯕ ꯍꯧꯋꯤ ꯊꯥꯖꯗꯤ ꯆꯥꯗꯦ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯕ ꯑꯣꯏꯅ ꯂꯩꯔꯤ ꯇꯔꯨꯕꯤꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯍꯨꯛꯇꯨꯅ ꯍꯥꯏ ꯍꯥꯎꯏ ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯊꯔꯣ ꯀꯣꯛ ꯆꯥꯔꯣꯍꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯃꯨꯛꯁꯨ ꯅꯝꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯍꯥꯎꯅ ꯆꯥꯏ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯏ ꯏꯃꯥ ꯍꯥꯎꯇ꯭ꯔꯅꯦ ꯅꯈꯣꯏꯅꯕꯨ ꯍꯥꯎꯔꯕꯗꯤ ꯌꯥꯔꯦ ꯆꯥꯔꯣ ꯊꯔꯣꯁꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯃꯄꯥꯝꯗ ꯂꯥꯛꯂꯕꯗꯤ ꯆꯥꯕ ꯐꯪꯉꯤ ꯃꯌꯨꯝꯗ ꯃꯄꯨꯔꯣꯏꯕꯒ ꯂꯥꯎꯅꯕꯗ ꯆꯥꯛ ꯏꯁꯤꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯆꯥꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯥꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯛꯇꯨ ꯆꯥꯔꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯃꯈꯣꯏꯅ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯊꯥꯖ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯩ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯀꯩꯅꯣ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯀꯔꯤ ꯋꯥꯠꯂꯤ ꯈꯣꯠꯂꯤꯅ ꯍꯪꯕ ꯍꯩꯇ꯭ꯔꯣ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦꯍꯜꯒꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯁꯠ ꯍꯥꯞꯄ ꯍꯩꯇ꯭ꯔꯣ ꯅꯪꯕꯣ ꯇꯔꯨꯕꯤꯅ ꯊꯥꯖ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯑꯣ ꯑꯩꯒꯤ ꯌꯥꯅꯤ ꯏꯅꯝꯍꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯈꯔ ꯍꯥꯞꯄꯤ ꯂꯩ ꯃꯍꯜꯅ ꯍꯥꯞꯂꯤꯉꯩꯗꯨꯗꯅꯦ ꯅꯅꯝ ꯌꯥꯏꯒꯤꯁꯨ ꯈꯔ ꯍꯥꯞꯄ ꯌꯥꯗ꯭ꯔꯅꯦ ꯌꯥꯅꯤ ꯏꯃꯥ ꯊꯔꯣꯒꯤꯁꯨ ꯑꯃꯨꯛ ꯆꯥꯛ ꯍꯥꯞꯄꯤ ꯁꯛꯍꯦꯟꯕꯤꯁꯨ ꯏꯟꯁꯥꯡ ꯍꯥꯎꯕꯅꯤꯅ ꯆꯥꯛ ꯐꯖꯅ ꯆꯥꯏ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏ ꯑꯩꯒꯤꯁꯨ ꯆꯥꯛ ꯈꯔ ꯍꯥꯞꯄꯣ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯍꯥꯞꯇꯣꯛꯈꯤꯕꯗ ꯊꯥꯖ ꯃꯥꯒꯤ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔꯗꯨꯁꯨ ꯁꯛꯍꯦꯟꯕꯤꯗ ꯍꯥꯞꯇꯣꯛꯂꯤ ꯂꯩ ꯃꯍꯜꯅ ꯍꯥꯏ
ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯑꯣꯛꯂꯤ ꯅꯅꯝꯃꯁꯤꯡꯒꯤꯁꯦ ꯏꯟꯁꯥꯡꯁꯨ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯧ ꯌꯥꯅꯤ ꯏꯃꯥ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯞꯇꯣꯛꯏ ꯃꯈꯣꯏꯁꯤꯡꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯍꯥꯎꯅ ꯂꯣꯏꯅ ꯆꯥꯏ ꯑꯗꯨꯕꯨ ꯃꯥꯟꯖꯗꯤ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯀꯌꯥꯗꯤ ꯆꯥꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯐꯨꯛꯄꯨ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅ ꯊꯣꯛꯅꯈꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯠ ꯁꯦꯡꯕꯝꯇ ꯌꯥꯎꯔꯝꯗꯦ ꯊꯥꯖꯅ ꯆꯥꯔꯤꯕꯁꯤꯡꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯨꯕ ꯅꯣꯝꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯟꯖꯅ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯆꯥꯔꯕꯣ ꯍꯥꯟꯅ ꯆꯥꯔꯗꯅ ꯑꯗꯨꯒ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯣ ꯃꯁꯤꯗ ꯊꯥꯖꯅ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ ꯌꯥꯅꯤ ꯆꯥꯏꯔꯒ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯏꯆꯦꯇꯣꯟꯁꯤꯁꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯦꯞꯇꯦ ꯊꯔꯣꯅ ꯍꯪꯉꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯩꯗꯧꯉꯩ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣꯗ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗꯅꯦ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤ ꯋꯥꯁꯦ ꯄꯥꯕꯨꯡꯒꯁꯨ ꯀꯨꯞꯅꯩ ꯇꯥꯟꯅꯅꯤꯡꯕꯅꯤ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯣ ꯇꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒꯅ ꯃꯤ ꯊꯥꯔꯒ ꯐꯨꯍꯟꯕ ꯇꯥꯔꯦꯗꯅ ꯃꯥꯟꯖꯁꯨ ꯊꯣꯛꯂꯛꯏ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯀꯣꯡꯀ꯭ꯋꯥ ꯈꯔ ꯑꯝꯇ ꯂꯩꯔꯨꯁꯣ ꯅꯆꯦꯁꯤꯡꯁꯨ ꯆꯥꯅꯕ ꯍꯣꯏꯃ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯊꯔꯣꯅ ꯑꯃꯨꯛ ꯍꯥꯏ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯌꯥꯝꯅ ꯍꯥꯎꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄ ꯀꯥꯏꯗꯤ ꯐꯅꯕꯨ ꯍꯩꯔꯛꯏ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦꯗ ꯆꯤꯌꯥꯏ ꯑꯩꯗꯤ ꯃꯁꯛꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯊꯥꯖꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯂꯩꯇꯕꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯌꯨꯛ ꯑꯗꯨꯃ ꯀꯩꯁꯨ ꯆꯥꯗꯅ ꯃꯍꯥꯛ ꯂꯦꯟꯕ ꯇꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯅꯝꯃꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯐꯝꯊꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯁꯛꯍꯦꯟꯕꯤꯅ ꯑꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯐꯝꯒꯦꯒ ꯇꯧꯔꯤꯗꯨꯕꯣ ꯋꯥꯍꯩꯁꯤꯗ ꯊꯥꯖ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯂꯦꯞꯇꯨꯅ ꯑꯣꯏꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯅ ꯃꯈꯥ ꯇꯥꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯗꯥꯏꯗꯅꯣꯝ ꯂꯩꯔꯨꯁꯣ ꯊꯥꯖ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯃꯈꯥ ꯇꯥꯅ ꯃꯗꯨꯗ ꯂꯩꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯔꯨꯕꯤꯁꯨ ꯀꯦꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯔꯣꯗꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅꯤ ꯁꯛꯍꯦꯟꯕꯤꯅ ꯊꯥꯖꯕꯨ ꯀꯧꯏ ꯊꯥꯖ ꯊꯥꯖ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯥꯖꯁꯨ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯈꯔ ꯁꯨꯒꯗꯕ ꯏꯪꯕꯁꯤꯗ ꯏꯁꯤꯡꯒ ꯊꯦꯡꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯈꯔꯁꯨ 이놈아, ꯑꯩꯁꯦ ꯆꯥꯛ ꯃꯩꯁꯨ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯁꯨꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯍꯣꯔꯦꯟ ꯁꯨꯒꯦ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯁꯨ ꯍꯥꯏꯕꯅꯤ ꯀꯪꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯆꯥꯛ ꯅꯪꯗꯦꯅ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯕ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯐꯤ ꯐꯅꯦꯛꯁꯦ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯁꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯅꯤꯡ ꯊꯝꯂꯝꯂꯕꯅꯤ ꯁꯨꯔꯨꯔꯣ 이놈아 ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯨꯖꯒꯦ ꯃꯁꯤꯗ ꯂꯥꯎꯍꯠꯇꯨꯅ ꯍꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯧꯔꯣꯗꯅ ꯇꯨꯀꯥ ꯇꯨꯀꯤꯃꯨꯛ ꯊꯤꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯞꯅ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯁꯨꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯟꯊꯝ ꯑꯇꯣꯝꯕꯤꯒꯤ ꯐꯤ ꯐꯅꯦꯛꯇꯨ ꯁꯨꯕ ꯍꯧꯏ ꯊꯔꯣꯅ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯖ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯑꯃꯨꯛꯇ ꯂꯨꯝꯃꯨ ꯍꯧꯖꯤꯛꯃꯛ ꯑꯩ ꯏꯔꯨꯖꯔꯒꯦ ꯃꯁꯤꯗ ꯊꯥꯖꯅ ꯏꯅꯝ ꯌꯥꯏ ꯑꯩꯁꯦ ꯐꯤ ꯈꯔ ꯁꯨꯗꯨ ꯂꯩꯔꯤ ꯂꯣꯏꯕꯒ ꯂꯨꯝꯂꯒꯦ ꯍꯩ ꯀꯩꯅꯣ ꯏꯔꯨꯖꯕꯕꯨ ꯍꯧꯖꯤꯛ ꯂꯨꯍꯧꯗꯅ ꯍꯣꯔꯦꯟ ꯂꯨꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯂꯨꯝꯃꯨ ꯍꯥꯏꯗꯤꯅꯦ ꯁꯠ ꯂꯨꯝꯃꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯊꯥꯖꯅ ꯆꯥꯛꯈꯨꯝꯁꯨ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯨꯝꯂꯒꯦ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯄꯨꯡꯁꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯅꯤ ꯁꯠ ꯂꯨꯝ ꯑꯩ ꯏꯔꯨꯖꯔꯒꯦꯀꯣ ꯃꯥꯟꯖꯅ ꯆꯪꯉꯛꯇꯨꯅ ꯆꯤꯌꯥꯏ ꯀꯩꯗꯧꯔꯒꯦ ꯊꯔꯣꯅ ꯍꯥꯏ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯃꯣꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯤꯅꯤ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯀꯣꯛ ꯂꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩꯁꯦ ꯏꯆꯦꯇꯣꯟꯒꯤ ꯐꯤꯁꯨ ꯁꯨꯔꯤꯕ ꯆꯥꯛꯁꯨ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯊꯔꯣꯅ
ꯅꯅꯝꯇꯣꯟꯒꯤ ꯊꯕꯛꯅ ꯇꯧꯔꯒ ꯑꯩꯒꯤ ꯊꯕꯛꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯍꯩ ꯑꯗꯨꯝꯅ ꯇꯧ ꯀꯣ ꯆꯩ ꯆꯥꯅꯤ ꯃꯥꯟꯖꯅ ꯌꯥꯔꯦꯁꯤ ꯌꯥꯔꯦꯁꯤ ꯑꯩ ꯁꯤꯗ ꯃꯩ ꯊꯥꯒꯠꯂꯒ ꯂꯨꯝꯃꯒꯦ ꯆꯤꯌꯥꯏ ꯏꯁꯤꯡꯗꯣ ꯂꯨꯝꯃꯒꯦ ꯌꯥꯔꯦ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯤ ꯃꯥꯟꯖꯅ ꯊꯥꯖꯗ ꯃꯈꯣꯏꯅ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯐꯠ ꯐꯠ ꯇꯧꯅꯕ ꯍꯣꯠꯅꯧ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯂꯩꯃꯍꯜꯅ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯆꯥꯛꯈꯨꯝꯗ ꯌꯦꯡꯂꯨꯕꯗ ꯂꯩꯔꯪꯒꯤ ꯁꯤꯡꯗꯨ ꯄꯨꯃꯨꯠ ꯃꯨꯠꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯤꯗꯤ ꯀꯅꯥ ꯂꯩꯇꯕꯗꯨꯗ ꯆꯥꯛ ꯑꯁꯤꯕꯨ ꯃꯨꯜꯂꯕꯔꯣ ꯁꯤꯡꯁꯤꯅ ꯄꯨꯃꯨꯠ ꯃꯨꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯍꯩ ꯊꯥꯖ ꯊꯥꯖ ꯃꯅꯤꯡꯗꯒꯤ ꯊꯥꯖꯅ ꯏꯃꯥ ꯅꯃꯧꯁꯤꯗ ꯂꯩ ꯂꯩꯃꯍꯜꯅ ꯂꯥꯎꯗꯨꯅ ꯊꯣꯛꯏ ꯍꯩ ꯁꯤꯡ ꯑꯁꯤ ꯄꯨꯃꯨꯠ ꯃꯨꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯂꯣꯏꯗ꯭ꯔꯤ ꯐꯤ ꯁꯨꯕꯗꯨ ꯇꯣꯛꯇꯨꯅ ꯃꯈꯨꯠꯇꯨ ꯃꯐꯤꯗꯨꯗ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯏ ꯂꯩꯃꯍꯜꯅ ꯉꯥꯡꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯆꯪꯈꯣꯟꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯆꯥꯛꯄꯨ ꯑꯗꯨꯝꯅ ꯊꯣꯡꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯏꯃꯥ ꯐꯤ ꯈꯔ ꯁꯨꯗꯨꯅ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯁꯨꯕꯗꯤ ꯀꯩꯗꯧꯏ ꯊꯕꯛ ꯌꯥꯝꯅ ꯐꯕꯤꯔꯣ ꯅꯪꯁꯦ ꯊꯕꯛꯀ ꯌꯥꯝꯅ ꯐꯕꯤ ꯃꯧꯔꯕ ꯅꯪꯁꯦ ꯊꯥꯖꯅ ꯃꯨꯠꯂꯤꯕ ꯃꯩꯗꯨ ꯀꯥꯝꯗꯨꯅ ꯆꯥꯛꯍꯟꯅꯕ ꯍꯣꯠꯅꯩ ꯃꯥꯟꯖꯁꯨ ꯏꯁꯤꯡ ꯂꯨꯝꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯖꯅ ꯏꯪꯖ ꯇꯞꯖꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯟꯖ ꯋꯥꯝꯇ ꯉꯥꯡꯗꯕꯅꯤ ꯃꯥꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥꯎ ꯁꯤꯗꯝꯇ ꯊꯣꯛꯂꯛꯑꯣ ꯂꯩꯃꯍꯜꯅ ꯉꯥꯡꯗꯨꯅ ꯊꯣꯡꯂꯛꯏ ꯆꯥꯛ ꯏꯟꯁꯥꯡꯒ ꯍꯥꯎꯇ꯭ꯔꯕꯗꯤ ꯌꯦꯡꯉꯨ ꯃꯥꯏꯄꯨꯅꯅ ꯊꯣꯡ ꯊꯥꯛꯀꯦ ꯍꯥꯏꯕꯗꯤ ꯅꯤꯡꯗꯦꯅꯦ ꯃꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯟꯍꯣꯏꯁꯨ ꯃꯁꯥꯒꯤꯗꯃꯛꯇꯤ ꯃꯁꯥꯅ ꯈꯔ ꯇꯧꯍꯟꯕ ꯐꯕꯅꯤ ꯑꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯆꯦ ꯇꯣꯟꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯇꯧꯔꯨꯔꯅꯨ ꯌꯥꯔꯦ ꯊꯥꯖꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯅꯤ ꯃꯗꯨꯗꯤ ꯅꯠꯇꯦ ꯃꯁꯥꯒꯤ ꯊꯕꯛ ꯐꯥꯎ ꯇꯧꯅꯤꯡꯗꯦ ꯑꯣ ꯅꯆꯦꯁꯤ ꯅꯤꯡꯉꯣꯜꯅꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤꯗ ꯂꯩꯈ꯭ꯔꯒ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯔꯗꯧ ꯅꯠꯇꯦ ꯍꯣ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒꯅꯦ ꯊꯕꯛ ꯑꯝꯇ ꯍꯩꯇꯕꯒꯤ ꯆꯟꯅꯔꯣꯏꯅ ꯍꯥꯏꯕ ꯍꯩ ꯃꯗꯨ ꯅꯪꯅ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯤ ꯏꯃꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯤ ꯏꯃꯥꯁꯨꯅꯤ ꯏꯆꯦ ꯇꯣꯟꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯣꯡꯃꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯑꯃꯗꯤ ꯅꯪꯂꯛꯄ ꯁꯣꯏꯔꯣꯏ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯗ ꯅꯠꯇꯦ ꯏꯃꯥꯍꯣꯏꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯟꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯖꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯏ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯍꯟꯅꯤꯡꯗꯕꯅꯤ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯏ ꯐꯔꯣꯏꯗꯧꯔꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯎꯁꯦ ꯖꯥꯠ ꯃꯌꯥꯝ ꯏꯟꯁꯤꯜꯂꯝꯃꯅꯤꯌꯦ ꯃꯥꯅ ꯏꯟꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯥ ꯑꯩꯁꯨ ꯃꯁꯤ ꯂꯩꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪꯁꯦ ꯅꯃꯥꯏꯅ ꯄꯣꯛꯂꯤꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯅ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ ꯑꯗꯣ ꯏꯃꯥꯈꯣꯏ ꯏꯅꯝꯃꯈꯣꯏꯗꯗꯤ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯕꯤꯒꯅꯨ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯥꯖ ꯅꯪꯁꯤ ꯋꯥꯅ ꯍꯧꯖꯔꯛꯄꯅꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯒ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯣꯏꯅ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯋꯥꯗꯤꯌꯦ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ ꯊꯥꯖ ꯐꯃꯨꯡꯗ ꯊꯔꯣꯒ ꯁꯛꯍꯦꯟꯕꯤꯒ ꯄꯨꯟꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯏꯆꯦ ꯅꯪꯒꯤ ꯋꯥꯗꯨꯒ ꯑꯝꯇ ꯉꯥꯏꯈꯣꯗ ꯏꯆꯦꯅꯒ ꯈꯪꯕ ꯅꯨꯄꯥ ꯄꯥꯈꯪꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯅꯅꯥꯎꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯀꯩꯅꯣ ꯆꯍꯤꯅ ꯁꯨꯝ ꯌꯥꯝꯁꯤꯟꯈꯤ ꯁꯤꯅ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯗ ꯂꯩꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣꯅ ꯍꯪꯕꯗ ꯑꯩꯅꯦ ꯃꯄꯥꯒ ꯊꯣꯛꯄ ꯇꯜꯂꯕ ꯖꯥꯠꯅꯤꯗ ꯁꯛꯍꯦꯟꯕꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯗ ꯏꯆꯦꯅ ꯈꯪꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯂꯩꯇꯦꯗ ꯁꯛꯍꯦꯟꯕꯤ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯎꯔꯦꯗꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣꯗ ꯅꯅꯥꯎ ꯑꯩꯁꯨ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯤꯕꯅꯤꯅꯦ ꯏꯆꯦ ꯅꯪꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯊꯤꯔꯤꯁꯨ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯑꯃꯠꯇꯁꯨ ꯐꯪꯈꯤꯗ꯭ꯔꯦꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯛꯂꯤꯕꯅꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯔꯤ
ꯅꯪꯒꯤꯗꯨꯒꯤ ꯋꯥꯔꯤꯒꯅꯦ ꯑꯩ ꯆꯪꯗꯦ ꯀꯣꯟꯅ ꯈꯟꯅꯁꯤ ꯁꯛꯍꯦꯟꯕꯤ ꯂꯩꯃꯍꯜꯅ ꯆꯪꯉꯛꯇꯨꯅ ꯕꯦꯝꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯂꯩꯃꯍꯜꯅ ꯆꯪꯁꯤꯟꯗꯨꯅ ꯇꯝꯃꯤ ꯃꯧ ꯑꯁꯤꯅ ꯏꯕꯨꯡꯉꯣꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯎ ꯈꯔ ꯇꯝꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪꯁꯨ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯤ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯑꯃ ꯂꯥꯛꯀꯅꯤ ꯀꯀꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯏꯃꯥ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯛꯇꯧꯔꯤꯗ ꯃꯥꯅ ꯏꯕꯨꯡꯉꯣꯗ ꯄꯥꯎ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯦꯕ ꯏꯃꯥ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯀꯔꯤꯒꯤ ꯃꯥꯅ ꯄꯥꯎ ꯇꯝꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯪꯒꯣꯜꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯁꯛꯍꯦꯟꯕꯤꯅ ꯊꯨꯒꯥꯏ ꯑꯗꯨꯒ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯊꯥꯖ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯂꯩꯕꯥꯛꯁꯦ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯋꯥꯏ ꯇꯩ ꯍꯣꯏ ꯌꯥꯅꯤ ꯇꯩꯒꯦ ꯃꯥꯕꯨ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯇꯧꯍꯟꯅꯕ ꯍꯣꯠꯅꯩ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ ꯁꯨꯃꯥꯡ ꯀꯥꯏꯁꯤꯁꯨ ꯋꯥꯏ ꯇꯩꯕꯗꯤ ꯌꯥꯎꯁꯤꯜꯂꯝꯃꯨ ꯇꯨꯔꯦꯜꯗꯒꯤ ꯂꯩꯉꯣꯏ ꯈꯔ ꯄꯦꯛꯂꯨꯁꯨ ꯑꯗꯨꯒꯅꯦ ꯐꯖꯅ ꯅꯥꯟꯅ ꯇꯩꯌꯨ ꯍꯣꯏ ꯏꯃꯥ ꯋꯥꯏ ꯇꯩꯅꯕ ꯍꯣꯠꯅꯩ ꯊꯔꯣꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯪꯒꯤ ꯋꯥꯏꯗꯣ ꯀꯣꯟꯅ ꯑꯃꯨꯛꯇ ꯇꯩꯌꯨ ꯑꯩ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯀ꯭ꯋꯥꯗꯣ ꯏꯅꯦ ꯇꯣꯝꯕꯤꯗꯒꯤ ꯑꯃꯨꯛꯇ ꯂꯩꯔꯨꯁꯨ ꯏꯅꯝ ꯌꯥꯏ ꯋꯥꯏꯁꯤ ꯇꯩꯕ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯑꯩꯅ ꯇꯧ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯧ ꯍꯧꯖꯤꯛ ꯆꯥꯅꯤꯡꯂꯤꯕꯁꯦ ꯈꯥꯡꯂꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯅꯝ ꯌꯥꯏ ꯍꯧꯒꯠꯂꯨ ꯊꯨꯅ ꯊꯥꯖ ꯍꯧꯒꯠꯄ ꯇꯥꯏ ꯀ꯭ꯋꯥ ꯂꯩꯕ ꯃꯍꯥꯛ ꯆꯠꯂꯤ ꯂꯩꯃꯍꯜꯅ ꯆꯪꯂꯛꯄꯗ ꯃꯪꯒꯣꯜꯗ ꯅꯨꯔꯥ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯔꯥꯁꯤ ꯃꯪꯒꯣꯜꯁꯤꯗ ꯍꯦꯛꯇ ꯊꯝꯃꯦꯃꯤ ꯃꯈꯣꯜꯗꯨ ꯀꯟꯅ ꯀꯧꯏ ꯊꯥꯖ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯤ ꯅꯨꯡꯕꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯅꯨꯔꯥꯁꯤꯕꯨ ꯑꯁꯨꯝꯅ ꯊꯝꯂꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯊꯥꯖꯗꯤ ꯂꯩꯇꯕꯅꯤꯅ ꯈꯨꯝꯂꯛꯇꯦ ꯁꯛꯍꯦꯟꯕꯤ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯈꯨꯠꯇꯨꯅ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯔꯥꯁꯤ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯎꯒꯠꯇꯨꯅ ꯏꯁ ꯀꯩꯅꯣ ꯁꯤꯗꯤ ꯃꯥꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯦ ꯃꯁꯤ ꯏꯕꯦꯝꯃ ꯃꯥ ꯀꯥꯏꯗ ꯂꯩ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯀꯧꯏ ꯊꯥꯖ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯁꯤꯕꯣ ꯅꯅꯥꯗꯨ ꯄꯪꯂꯕ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯊꯥꯖꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯖꯕꯨ ꯎꯔꯦ ꯂꯩꯃꯍꯜꯅ ꯅꯨꯔꯥꯁꯅ ꯂꯝꯌꯥꯏꯗ ꯊꯝꯂꯒ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯏꯃꯥ ꯏꯅꯝ ꯌꯥꯏꯅ ꯀ꯭ꯋꯥ ꯈꯔ ꯂꯩꯔꯨꯁꯨ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯆꯠꯂꯕꯁꯨ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯄ ꯌꯥꯏꯗꯅ ꯅꯨꯔꯥꯁꯤꯕꯨ ꯑꯁꯨꯝꯅ ꯊꯝꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯃꯤ ꯅꯨꯡꯕꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣ ꯈꯟꯈꯤꯗꯣꯏꯁꯤꯕꯣ ꯂꯩꯃꯍꯜꯅ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤ ꯑꯁꯨꯝꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ ꯊꯥꯖꯅ ꯍꯥꯏꯖꯩ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯦꯛ ꯇꯧꯔꯒ ꯂꯥꯟꯈ꯭ꯔꯦ ꯅꯪꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯁꯤꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯛꯍꯦꯟꯕꯤꯅ ꯋꯥꯏ ꯇꯩꯔꯤꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯅꯠꯇꯕ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯔꯣꯏꯀꯣ ꯊꯥꯖꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯧ ꯅꯨꯄꯤꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯌꯥꯝ ꯊꯨꯅꯅꯦ ꯉꯁꯤꯃꯛ ꯅꯪꯅꯦ ꯃꯥꯕꯨ ꯀꯧꯔꯨꯁꯨ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯉꯝꯃꯣꯏ ꯃꯊꯟꯇ ꯆꯠꯆꯈꯤꯕꯅꯤ ꯃꯊꯟ ꯍꯟꯖꯔꯛꯀꯅꯤ ꯃꯗꯨ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯏꯃꯧ ꯅꯨꯄꯤꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯔꯕꯅꯤꯅ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯠꯂꯤꯕꯅꯤ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯖꯤꯛꯇꯪ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯋꯦ ꯍꯦꯔꯩꯃ ꯅꯆꯥ ꯑꯩꯁꯦ ꯈꯨꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯛꯅꯤ ꯃꯁꯤ ꯏꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯁ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯏꯕꯨꯡꯉꯣ ꯅꯣꯛꯇꯧꯕꯗ ꯃꯉꯥꯏꯍꯦ ꯏꯃꯥꯗꯤ ꯀꯥꯟꯅꯔꯣꯏ ꯏꯃꯧꯗꯨ ꯀꯧꯔꯨꯁꯨ ꯀꯧꯔꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯧꯗꯕ ꯌꯥꯔꯣꯏꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯣꯏ ꯃꯊꯛꯂꯛꯁꯤ ꯆꯠꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯌꯨꯉꯥꯎꯕꯧ ꯅꯪ ꯊꯦꯝꯕꯨꯡꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤ ꯋꯥꯐꯝꯗꯨ ꯇꯥꯗꯈꯩ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯖꯤꯡꯈ꯭ꯔꯦ ꯑꯌꯨꯛ ꯑꯗꯨꯗ ꯊꯥꯖꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯅꯤ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗ ꯁꯥꯠꯄ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯂꯥꯏꯗ ꯀꯠꯂꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯦꯛ ꯎꯏ ꯂꯩ ꯃꯌꯥꯝꯗꯨ ꯎꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯀꯩꯅꯣꯅꯦ ꯁꯨꯛ ꯌꯥꯝꯅ ꯂꯩ ꯑꯁꯤꯕꯨ ꯂꯣꯏ ꯍꯦꯛꯇꯠꯇꯨꯅ ꯃꯥꯡꯍꯟꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯅꯦ ꯃꯁꯦ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯊꯥꯖꯥꯎ ꯅꯪ ꯄ꯭ꯔꯞ ꯑꯄꯥꯝꯗ ꯊꯣꯛꯂꯛꯎ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯕꯁꯦ ꯊꯥꯖꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ
ꯀꯩꯗꯧꯔꯒꯦꯗꯤ ꯀꯔꯤꯅꯣ ꯍꯥ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯁꯤꯕꯨ ꯂꯣꯏ ꯍꯦꯛꯇꯗꯨꯅ ꯃꯥꯡꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯥꯏꯗ ꯀꯠꯂꯤꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯉꯁꯤꯗꯤ ꯊꯥꯖ ꯃꯅꯦꯝꯗ ꯋꯥꯉꯥꯡ ꯑꯃ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯃꯅꯦꯝꯒꯤ ꯋꯥ ꯃꯊꯛꯇ ꯍꯪꯒꯠꯅ ꯈꯛ ꯈꯨꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯕꯗ ꯂꯩꯃꯍꯜꯅ ꯀꯩꯅꯣ ꯏꯁ ꯃꯆꯤꯟꯒ ꯈꯨꯝꯃꯦ ꯍꯩ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯈꯨꯝꯃꯣꯗꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯇꯥꯛꯄꯤꯕ꯭ꯔꯥ ꯍꯣ ꯏꯃꯥꯒꯤ ꯅꯃꯥ ꯑꯁꯤꯕꯗꯣ ꯃꯗꯨꯅ ꯇꯥꯛꯄꯤꯔꯝꯕ ꯂꯩꯃꯍꯜ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯌꯩꯗꯨꯅ ꯍꯔꯦ ꯃꯆꯤꯜꯁꯤꯃꯛꯅ ꯑꯁꯤꯃꯛꯀ ꯍꯥꯏꯌꯦ ꯁꯛꯍꯦꯟꯕꯤꯁꯨ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯩ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯏꯃꯥꯁꯤꯗ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯊꯥꯖꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯃꯁꯤꯗ ꯁꯣꯝꯅ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯏꯁ ꯀꯩꯅꯣꯃ ꯇꯧꯔꯦꯅ ꯅꯪꯗꯤ ꯑꯩꯈꯣꯏꯒꯥꯁꯦ ꯀꯩꯝꯇ ꯀꯤꯗ꯭ꯔꯦꯕ ꯅꯈꯣꯏꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅ ꯑꯩꯅ ꯀꯤꯗꯣꯏꯕ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯐꯨꯔꯒꯦ ꯃꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯒꯦ ꯏꯃꯥ ꯕꯦꯝꯃ ꯐꯨ ꯏꯃꯥꯅ ꯌꯥꯔꯦ ꯑꯁꯨꯛ ꯃꯆꯤꯜ ꯀꯟꯕꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯎꯅ ꯐꯨꯗꯗꯤ ꯐꯨꯔꯒꯦ ꯍꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯨꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ ꯃꯁꯤꯗ ꯊꯥꯖꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ ꯂꯥꯎꯔꯛꯏ ꯍꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏꯊꯛ ꯊꯣꯡꯕꯗ ꯑꯩ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯏꯁ ꯅꯪꯅ ꯀꯌꯥꯝ ꯐꯥꯎꯔꯗꯅ ꯅꯪꯗ ꯐꯨꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯁꯤꯗ ꯊꯥꯖꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯦꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯅꯥꯔꯗꯨꯅ ꯑꯌꯣ ꯑꯁ ꯑꯌꯣ ꯏꯃꯥ ꯑꯁ ꯈꯨꯠꯁꯤ ꯂꯩꯊꯦꯛꯈ꯭ꯔꯦ ꯑꯌꯣ ꯍꯌꯦꯡ ꯆꯥꯕꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯂꯩꯃꯍꯜꯁꯨ ꯎꯔꯗꯨꯅ ꯍꯩ ꯈꯨꯠꯇꯨ ꯊꯥꯗꯣꯛꯎꯅꯦ ꯃꯁꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯦ ꯃꯁꯦ ꯅꯍꯥꯟꯈꯩꯒ ꯈꯪꯗꯦ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯃꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯌꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯊꯥꯖꯅ ꯃꯥꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯁꯛꯍꯦꯟꯕꯤ ꯇꯥꯏ ꯊꯥꯖꯅ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯆꯨꯝꯅ ꯂꯩꯅꯕ ꯇꯝꯁꯤ ꯑꯩꯁꯨ ꯃꯤꯅꯤ ꯑꯍꯤꯡꯕ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅꯒꯨꯝꯁꯤ ꯂꯩꯃꯍꯜꯗꯤ ꯍꯦꯟꯅ ꯁꯥꯎꯔꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯆꯨꯝ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯏꯃꯥꯁꯨꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯇꯝ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯧꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯇꯥꯟꯈꯤꯒꯗꯕꯅꯤ ꯍꯩ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ ꯃꯁꯤꯗ ꯊꯥꯖꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕ ꯅꯈꯣꯏꯅ ꯀꯅꯥ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯍꯩ ꯅꯪꯁꯤ ꯃꯤꯅꯥꯏꯅꯤꯅꯦ ꯃꯤꯅꯥꯏ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯈꯪꯅꯕ꯭ꯔꯥ ꯅꯪ ꯃꯈꯥꯗꯅ ꯃꯐꯝꯁꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯩꯁꯦ ꯅꯕꯦꯝꯃꯅꯦ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯁꯦ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯕ ꯀꯅꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯌꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯉꯝꯃꯦ ꯌꯥꯝꯅ ꯉꯝꯃꯦ ꯃꯁꯦ ꯂꯩꯃꯍꯜꯅ ꯀꯅꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯩ ꯄꯤꯅꯥꯏ ꯃꯆꯥ ꯏꯁ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤ ꯋꯥ ꯑꯣꯏꯔꯦ ꯍꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯁꯛꯍꯦꯟꯕꯤꯁꯨ ꯍꯥꯏ ꯉꯁꯤꯃꯛ ꯏꯃꯥ ꯃꯥꯕꯨ ꯇꯥꯟꯈꯤꯒꯗꯕꯅꯤ ꯑꯩꯒꯤ ꯈꯨꯠꯀꯥꯏꯁꯦ ꯍꯦꯛꯇꯒ ꯂꯩꯊꯦꯛꯑꯗꯅ ꯊꯥꯖꯅ ꯁꯛꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯝꯃꯨꯊꯣꯛ ꯅꯪ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯅꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛ ꯊꯥꯖꯤꯒꯤ ꯋꯥꯍꯩꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯍꯩ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯤꯉꯣꯜ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯑꯐꯥꯎꯕ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯃꯕꯦꯝꯃꯅꯦ ꯃꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯐꯔꯦꯈꯩ ꯐꯕ ꯊꯥꯖꯅꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯊꯔꯣꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯎꯔꯥꯎꯒ ꯊꯔꯥꯎꯒ ꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯊꯥꯖ ꯑꯩ ꯏꯔꯨꯖꯔꯒꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯨꯝꯃꯨ ꯂꯥꯛꯑꯣ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯁꯤꯡ ꯂꯨꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯀꯔꯤ ꯏꯁꯤꯡ ꯂꯨꯝꯃꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯍꯧꯖꯤꯛ ꯍꯩꯌꯨꯔꯦ ꯅꯪ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯔꯣꯅ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯁꯛꯍꯦꯟꯕꯤꯅ ꯏꯁꯤ ꯌꯥꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯉꯝꯃꯤ ꯌꯥꯝ ꯐꯥꯎꯏ ꯇꯨ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯀꯥꯁꯦ ꯂꯩꯊꯦꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯏꯅꯥꯎꯒꯤ ꯈꯨꯠꯄꯨ ꯃꯥꯅ ꯂꯩꯊꯦꯛꯂꯤꯕꯅꯤ ꯏꯁꯤ ꯌꯥꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯑꯃꯨꯛꯇ ꯇꯥꯟꯈꯤꯁꯤ ꯍꯦ ꯃꯥꯒꯨꯝꯕꯤꯕꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯩ
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯅꯥꯎꯁꯤꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛ ꯍꯥꯏꯔꯤꯕꯗꯤ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯩꯊꯦꯛꯄ ꯇꯥꯕꯅꯤ ꯂꯩꯗꯪ ꯂꯩꯊꯦꯛ ꯄꯤꯔꯤꯕꯁꯦ ꯐꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄꯗꯅꯦ ꯊꯨꯗꯦꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯉꯝꯃꯦ ꯑꯁꯤ ꯌꯥꯝ ꯉꯝꯃꯦ ꯂꯩꯃꯍꯜꯅ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯕꯦꯝꯃ ꯃꯈꯨꯠ ꯅꯥꯝꯗꯣ ꯄꯥꯏ ꯂꯥꯛꯇꯨꯅ ꯏꯟꯈꯤꯁꯤ ꯃꯁꯤ ꯍꯣꯏ ꯏꯃꯥ ꯃꯈꯨꯠꯇꯨ ꯊꯥꯔꯣꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯊꯥꯔꯣꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯃꯁꯤ ꯇꯔꯨꯕꯤꯁꯨ ꯎꯏ ꯃꯥꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯏꯅꯥꯎ ꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯈꯨꯠꯀ ꯊꯥꯔꯕ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯦ ꯍꯥ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯇꯧꯒ ꯏꯃꯥꯟ ꯃꯥꯟꯗꯅ ꯉꯝꯃꯦ ꯊꯥꯔꯣꯅ ꯑꯩꯌꯣ ꯏꯆꯦ ꯑꯩ ꯌꯥꯝ ꯅꯥꯔꯦ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯏꯆꯦꯍꯜ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯐꯨ ꯍꯥꯏꯕ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯑꯝꯇ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯖꯧ ꯇꯔꯨꯕꯤꯅ ꯏꯁ ꯀꯌꯥꯗ ꯀꯜꯂꯤ ꯃꯆꯤꯜ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤꯁꯦ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯊꯛꯀꯤ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯍꯦꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯉꯁꯤꯗꯤꯅꯦ ꯍꯦꯛꯇ ꯐꯨꯔꯗꯧꯅꯤ ꯑꯩꯗꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯒꯤ ꯃꯁꯝꯗꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯝꯃꯤ ꯑꯗꯨꯕꯨ ꯐꯣꯏꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯊꯥꯖꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯀꯣꯡꯄꯥꯛ ꯑꯗꯨꯅ ꯃꯅꯪꯒꯟꯗ ꯍꯦꯛꯇ ꯊꯣꯛ ꯀꯥꯎꯏ ꯃꯗꯨꯗ ꯇꯔꯨꯕꯤꯗꯨ ꯁꯨꯃꯥꯡꯗ ꯇꯥꯏ ꯑꯌꯣ ꯏꯁ ꯈ꯭ꯋꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯈ꯭ꯋꯥꯡꯁꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯁꯤꯗꯤ ꯕꯦꯝꯃ ꯁꯣꯛꯄ꯭ꯔꯅꯤ ꯅꯪꯕꯣ ꯉꯁꯤꯗꯤ ꯂꯩꯃꯍꯜꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯥꯖꯁꯨ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥ ꯃꯈꯥꯗ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯅꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯨꯒꯤ ꯋꯥꯡꯃꯗ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯊꯛꯀꯤ ꯑꯍꯜꯗ ꯑꯁꯨꯝꯅ ꯊꯧꯒꯂꯣꯟ ꯀꯥꯏꯅ ꯊꯕꯛ ꯇꯧꯅꯤꯡꯂꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯁꯩꯖꯥꯛ ꯄꯥꯝꯕꯤ ꯑꯗꯨꯗꯅ ꯃꯥꯟꯖꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤꯅꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯃꯍꯥꯛ ꯌꯦꯡꯂꯤꯕꯅꯤ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯍꯧꯖꯤꯛꯇꯤ ꯅꯤꯉꯣꯜ ꯑꯍꯨꯝꯃꯛ ꯈꯝ ꯊꯦꯡꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯛꯍꯦꯟꯕꯤꯅ ꯑꯩ ꯏꯆꯦ ꯌꯥꯏꯕꯨ ꯅꯪꯅ ꯂꯣꯏꯅ ꯐꯨꯕ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯏꯆꯦꯍꯜ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯁꯦ ꯑꯗꯨꯒꯅꯦ ꯐꯨꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈꯤꯁꯦ ꯃꯥ ꯃꯊꯟꯇꯅ ꯍꯦꯛꯇ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯥꯔꯣꯅ ꯇꯧꯒꯗꯕꯅꯤ ꯃꯥꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯇꯔꯨꯕꯤꯁꯨ ꯍꯧꯒꯠꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯖꯗ ꯃꯃꯤ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯎꯠꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯎꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯥꯏꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯕꯨ ꯐꯨꯕ ꯅꯪꯇꯗꯤ ꯌꯨꯝꯁꯤꯗꯒꯤ ꯉꯁꯤ ꯇꯥꯟꯈ꯭ꯔꯅꯤ ꯏꯆꯥ ꯃꯈꯨꯠꯇꯨ ꯐꯥꯎ ꯍꯦꯛꯇ ꯆꯤꯡꯁꯤ ꯂꯥꯛꯇꯨꯅ ꯏꯟꯁꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕ ꯊꯥꯖꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯦꯝꯕꯨ ꯍꯦꯛꯇ ꯐꯨꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯟꯖꯅ ꯂꯥꯎꯔꯛꯏ ꯊꯥꯖ ꯉꯥꯏꯈꯣ ꯅꯪ ꯑꯗꯨꯗꯗꯤ ꯇꯧꯒꯅꯨ ꯏꯃꯥꯗ ꯅꯪ ꯈꯨꯠ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯁꯠ ꯆꯪꯁꯤꯜꯂꯤ ꯊꯥꯖꯅ ꯃꯈꯨꯠꯇꯨ ꯍꯩꯊꯈ꯭ꯔꯦ ꯃꯥꯟꯖꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯪꯁꯤ ꯃꯃꯥꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯥꯎꯀꯣꯜꯂꯤꯕ ꯅꯪꯁꯤꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯅꯤ ꯏꯃꯥ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯏꯃꯥ ꯅꯪꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯊꯥꯖꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇꯕ ꯃꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯏꯃꯥꯅꯗꯤ ꯃꯥꯕꯨ ꯅꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯃꯆꯦꯍꯜꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯦꯍꯜ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯥꯖ ꯇꯧꯔꯤꯕ ꯁꯤꯒꯨꯝꯅ ꯇꯧꯕꯤꯔꯛꯂꯕꯗꯤ ꯏꯆꯦ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ ꯅꯪ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯁꯤ ꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯥꯏꯅ ꯊꯤꯅ ꯇꯧꯕꯤꯕꯒꯤ ꯑꯗꯨꯛ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯪꯃꯛꯅ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯑꯃꯇ ꯌꯥꯎꯗꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯠꯄ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯏꯆꯦꯌꯥꯏꯗ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯒꯨꯝꯅ ꯊꯥꯖꯗꯁꯨ ꯐꯪꯂꯝꯒꯅꯤ ꯃꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯆꯦꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦꯇꯣꯟ ꯅꯪꯁꯤ ꯅꯤꯡꯉꯣꯜꯅꯤ ꯁꯥꯒꯩ ꯑꯃꯗ ꯋꯥꯏꯊꯨꯡꯂꯨꯕꯗ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅ ꯊꯥꯖꯒꯨꯝ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯐꯅ ꯐꯒꯗꯕꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯆꯦꯇꯣꯟꯒꯤ ꯂꯝꯆꯠ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯗ ꯐꯪꯗꯅ ꯉꯁꯤ ꯐꯥꯎꯕ
ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯦꯜꯂꯤꯕꯁꯦ? ꯏꯕꯨꯡꯉꯣ, ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯖꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯊꯥꯖ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ. ꯅꯪ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯃꯗꯤ ꯇꯁꯦꯡꯅ ꯂꯥꯜꯂꯤ. ꯊꯥꯖꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯏ. ꯑꯗꯨꯅ ꯇꯞꯅ, ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ. ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯍꯨꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ. ꯋꯥꯈꯜ ꯇꯥꯕꯤ ꯊꯥꯖꯅꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ. ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯃꯧꯅ ꯍꯥꯏꯈ꯭ꯔꯦ. ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯃꯧ ꯏꯕꯦꯝꯃ. ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯖꯩ. ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯅꯝ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, ꯏꯅꯝꯍꯜ, ꯏꯅꯝꯌꯥꯏ, ꯏꯅꯝꯇꯣꯟ, ꯅꯆꯜ ꯂꯥꯟꯈ꯭ꯔꯦ. ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ. ꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ. ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯅꯣꯡꯗꯣꯜꯗꯨ ꯍꯜꯂꯛꯄ ꯅꯥꯏꯃꯟꯗꯕꯗꯨꯗ ꯃꯄꯥ ꯐꯩꯖꯥꯎꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ. ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯡꯊꯤꯗꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯐꯝꯍꯧꯔꯤ. ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯑꯩꯗꯤ ꯄꯤꯛꯂꯦꯗꯨꯒ ꯇꯧꯔꯤꯕꯁꯦ. ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯤ. ꯑꯗꯒꯤ ꯃꯁꯥ ꯃꯎ ꯐꯕꯁꯨ ꯅꯠꯇꯦ. ꯃꯤꯅꯗ ꯐꯨꯕꯤꯔ ꯂꯥꯛꯀꯅꯤ ꯃꯥꯅ ꯇꯧꯔꯤꯕ. ꯅꯤꯡꯊꯤꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ, ꯈꯣꯏꯇꯥꯆꯧꯁꯦ ꯃꯤ ꯌꯥꯝ ꯈꯠꯅꯒꯜꯂꯦ. ꯅꯍꯥꯟꯁꯨ ꯈꯨꯟꯊꯛꯀꯤ ꯃꯥꯂꯪꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯅ ꯋꯥꯆꯦꯠ ꯃꯥꯜꯂꯦ ꯍꯥꯏꯌꯦꯅ ꯐꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯂꯪꯕꯅ ꯇꯞ ꯇꯥꯈꯩ ꯐꯨꯔ ꯊꯥꯔꯛꯄꯅꯦ. ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯐꯩꯖꯥꯎꯅ, ꯑꯩꯅ ꯅꯉꯣꯟꯗ ꯃꯤ ꯐꯨꯅꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯅꯠꯇ꯭ꯔꯥ? ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯦ. ꯅꯁꯥꯁꯨ ꯂꯣꯏꯅ ꯁꯣꯛꯂꯦ. ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ. ꯅꯣꯡꯗꯣꯜ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯝꯍꯩ ꯃꯥꯜꯂꯦ ꯍꯥꯏꯕꯩꯅꯤ ꯐꯨꯔꯤꯗꯣ. ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯒ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯍꯥꯏꯐꯦꯠ ꯇꯞ ꯇꯞ ꯅꯥꯟꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ. ꯀꯅꯥꯅꯅꯣꯅꯦ ꯏꯆꯥꯗ ꯑꯗꯨꯛ ꯃꯥꯟꯕ ꯑꯃ ꯍꯥꯏꯔꯛꯂꯤꯗꯨꯕꯣ? ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ. ꯅꯣꯡꯗꯣꯜ ꯕꯥꯞ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯕꯅꯤ ꯈꯟꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯏ ꯑꯩꯅ ꯐꯨꯔꯝꯃꯤꯅꯤ. ꯐꯩꯖꯥꯎꯅ, ꯌꯥꯔꯦꯁꯤ. ꯑꯁꯣꯛꯄꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯤꯗꯥꯛꯀꯤ ꯍꯥꯞꯁꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯅꯣꯡꯗꯣꯜꯁꯨ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯈꯠꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ. ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯤ. ꯉꯥꯡꯂꯦ ꯑꯣꯏꯗ꯭ꯔꯦ, ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯂꯦ ꯆꯪꯗꯦ. ꯄꯤꯛꯇ ꯄꯤꯛꯂꯤꯕꯁꯨ ꯅꯠꯇꯕꯅ ꯐꯨꯕꯃꯛꯇꯤ ꯐꯖꯗꯦ ꯈꯟꯅ ꯇꯧꯔꯨꯗ꯭ꯔꯦ. ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯐꯩꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯐꯩꯖꯥꯎꯅ, ꯂꯩꯁꯅꯥ, ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ. ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯕꯅ ꯍꯥꯏꯔꯛꯏ. ꯃꯩ ꯄꯥꯕꯨꯡ, ꯑꯩꯗꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯃꯐꯝ ꯌꯨꯝꯊꯣꯡꯕꯣꯛꯀꯨꯝꯕꯗ ꯌꯨꯝ ꯍꯣꯡꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅꯐꯥꯎ ꯈꯜꯂꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯤ ꯐꯨꯅꯔꯔꯣꯏꯗꯅ. ꯐꯩꯖꯥꯎꯁꯨ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯖꯥꯠꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯍꯪꯅꯔꯛꯂꯒꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯐꯩꯖꯥꯎꯗꯨꯅ ꯍꯥꯟꯈꯩꯗꯒꯤ ꯈꯖꯤꯛ ꯉꯟꯈꯠꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ. ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ. ꯅꯣꯡꯗꯣꯜꯗꯤ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯕ ꯃꯤꯗꯥ ꯅꯠꯇꯦ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯤ ꯈꯠꯅꯐꯝ ꯊꯤꯕ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯂꯩꯁꯅꯥ ꯑꯃꯗꯤ ꯐꯩꯖꯥꯎꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯐꯩꯖꯥꯎꯅ, ꯂꯩꯁꯅꯥ, ꯅꯪꯅ ꯍꯩꯕ ꯌꯨꯝꯊꯣꯡꯄꯣꯛꯀꯨꯝꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯐꯪꯂꯦ. ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯁꯦ ꯌꯨꯝ ꯑꯗꯨ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ. ꯀꯃꯥꯏ ꯇꯧꯕꯅꯣ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ? ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. ꯐꯔꯦꯗ, ꯑꯩꯗꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯨꯔꯤꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯆꯠꯄꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯥꯎꯖꯍꯧꯒꯦ. ꯍꯣꯏ, ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯁꯤ. ꯑꯗꯨꯒ ꯑꯄꯥꯝꯕ ꯌꯦꯡꯊꯣꯛꯂꯨꯅꯕ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯁꯅꯥ ꯑꯃꯗꯤ ꯐꯩꯖꯥꯎꯗꯨ ꯌꯨꯝ ꯌꯦꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯣꯜꯗꯁꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯤ. ꯆꯠꯊꯣꯛꯂꯝꯒꯅꯨ, ꯅꯆꯟꯅꯨꯄꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ. ꯑꯔꯨꯕ ꯊꯕꯛꯅꯤ ꯆꯠꯂꯤꯕꯁꯤ ꯍꯥꯏꯗꯅ. ꯅꯣꯡꯗꯣꯜꯁꯨ ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫
ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯐꯩꯖꯥꯎ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯒ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯐꯝ ꯁꯤꯟꯊꯨꯡꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ, ꯗꯥꯗꯥ, ꯌꯨꯝ ꯑꯁꯤ ꯁꯦꯜ ꯆꯪꯅ ꯐꯖꯅ ꯁꯥꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯑꯆꯤꯟꯕ ꯈꯔ ꯂꯩꯔꯛꯄꯅ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯆꯕꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ, ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕ ꯃꯔꯝ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯦ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯃꯔꯝꯕꯨ ꯂꯩꯕꯅꯣ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯁꯦꯜ ꯆꯪꯅ ꯁꯥꯔꯤꯕ, ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯃꯊꯣꯜ ꯑꯅꯤꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯌꯨꯝꯗꯨ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯣꯡꯅ ꯐꯩꯖꯥꯎꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯃ ꯀꯥ ꯍꯦꯟꯅ ꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯩꯖꯥꯎꯗꯨ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ꯭ꯔꯥ? ꯊꯣꯡ ꯂꯣꯟꯕꯒꯨꯝꯅꯁꯨ ꯇꯧꯏ, ꯌꯦꯡꯕꯗꯁꯨ ꯃꯤ ꯂꯩꯅꯗꯕ ꯏꯃꯟ ꯃꯟꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯅꯨꯄꯥꯗꯨ ꯐꯩꯖꯥꯎꯅ ꯈꯪꯉꯪ ꯍꯪꯂꯛꯄꯗꯨꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯗꯥ, ꯁꯨꯝꯗꯧꯕꯅꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯤꯗ ꯇꯟꯕꯅꯔ ꯈꯪꯗꯦ, ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯣꯡꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯏꯪꯅꯕꯨ ꯂꯩꯖꯅꯤꯡꯕꯅꯤ, ꯑꯗ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯤꯗ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯈꯤꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯑꯣꯏꯔꯤ, ꯑꯗꯨꯗ ꯏꯪꯅ ꯂꯩꯕ ꯐꯪꯂꯗꯤ ꯈꯟꯕꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯌꯨꯝ ꯁꯦꯝꯖꯤꯟꯕ ꯐꯥꯎ ꯉꯝꯖꯗꯕ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯥꯛꯂꯦ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ꯫ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯤꯗꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁ, ꯐꯖꯩꯍꯦ! ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕꯨ꯫ ꯅꯣꯡꯗꯣꯜꯁꯨ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯐꯕꯗꯤ ꯐꯖꯩꯕꯨ ꯂꯩꯅꯤꯡꯕꯗꯤ ꯐꯥꯎꯗꯦꯅꯦ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯤ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯂꯛꯂꯒ, ꯇꯥꯆꯧꯗꯤ ꯀꯥꯏꯗꯩ ꯂꯩꯅꯤꯡꯗꯣꯏꯕ? ꯁꯤꯗ ꯂꯩꯔꯗꯤ ꯃꯤ ꯐꯨꯅꯕꯁꯨ ꯐꯪꯂꯣꯏꯗꯕꯅꯤꯅ꯫ ꯅꯣꯡꯗꯣꯜ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯒ, ꯍꯩꯈ꯭ꯔꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯕꯦꯝꯕꯣꯛꯇꯣ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨꯁꯨ ꯉꯥꯡꯅ ꯉꯥꯡꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯂꯗꯨꯅ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ, ꯄꯦꯟꯖꯔꯦ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ꯫ ꯀꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯃꯐꯝꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩ꯫ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯤꯡꯂꯁꯨ ꯌꯥꯔꯕ ꯃꯐꯝꯅꯤ꯫ ꯌꯦꯡꯂꯨꯕꯗ ꯑꯋꯥꯠꯄ ꯂꯩꯇꯕꯁꯤꯅꯁꯨ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯁꯤꯕꯨ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯂꯧꯈꯤꯕꯗꯨ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯁꯨ ꯄꯤꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯅ ꯋꯥꯈꯜꯗꯁꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯤꯗꯨ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯒꯤ ꯀꯥꯗꯣ ꯃꯊꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯁꯤꯗ ꯑꯣꯏꯒꯦꯀꯣ, ꯇꯥꯆꯧꯅ ꯌꯦꯠ ꯊꯪꯕꯒꯤꯁꯤꯗ ꯑꯣꯏꯍꯜꯂꯣꯕ꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯤꯗꯗꯤ ꯌꯦꯡꯗ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯌꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯅꯖꯔꯗꯤ꯫ ꯑꯗꯨꯗꯤ ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯐꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯁꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯇꯧꯐꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯅꯠꯇꯅ ꯑꯇꯣꯞꯄꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯊꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯈꯔ ꯄꯥꯝꯖꯩ, ꯑꯗꯨꯅ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯊꯣꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯌꯦꯛꯀꯦ ꯈꯟꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯊꯣꯜ ꯑꯅꯤꯔꯣꯝꯗꯤ ꯑꯣꯏꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯊꯣꯏꯗꯣꯛꯅ ꯀꯔꯤꯁꯨ ꯈꯟꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯄꯥꯟꯐꯝꯒ ꯃꯄꯥ ꯃꯥꯟꯅꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯊꯣꯡꯅꯥꯎ ꯍꯥꯡꯂꯝꯂꯤꯕ? ꯅꯤꯡꯊꯤ ꯉꯛꯅ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ
ꯅꯣꯛꯃꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯤ, ꯂꯥꯛꯑꯣ, ꯃꯈꯥꯗ ꯅꯕꯨꯡꯒ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯆꯥ ꯊꯛꯂꯨꯁꯤ꯫" ꯅꯤꯡꯊꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯑꯣꯀꯣ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯒꯦ ꯈꯜꯂꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯒꯦ ꯐꯪꯗ꯭ꯔꯕ ミꯁꯛ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨ ꯑꯁꯨꯝ ꯇꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯅꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯛꯂꯛꯀꯗꯕ ꯃꯇꯝ ꯈꯪꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅꯕ, ꯅꯣꯡ ꯐꯥꯗꯣꯛꯅ ꯈꯨꯠ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯍꯧꯗ꯭ꯔꯕꯗꯤ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕꯗꯧꯅꯁꯨ ꯐꯥꯎꯔꯤ꯫ ꯃꯃꯥꯅ ꯍꯦꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯃꯛ ꯊꯣꯡꯅꯥꯎ ꯍꯥꯡꯂꯝꯕꯁꯤꯗ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯅꯤꯡꯊꯤꯌꯦ, ꯅꯪꯕꯨ ꯊꯣꯡꯅꯥꯎꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟ ꯑꯩꯅ ꯅꯪ ꯇꯨꯝꯂꯕ ꯌꯦꯡꯒꯦ ꯆꯪꯂꯛꯄꯗꯨꯁꯨ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯗꯥꯡꯗꯨꯗ." ꯅꯤꯡꯊꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯏ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯌꯦꯛꯂꯤ꯫ ꯃꯃꯥꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯠꯇꯦ, ꯀꯅꯥꯕꯨ ꯎꯗꯅ ꯌꯦꯡꯅꯕ ꯍꯥꯡꯂꯤꯕ ꯊꯣꯡꯅꯥꯎꯅꯣꯕ?" ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯤ ꯃꯈꯨꯠ ꯆꯞ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯡꯂꯤꯕꯅꯤ ꯃꯃꯤꯠ ꯄꯦꯟꯅ, ꯄꯥꯝꯖꯅ ꯌꯦꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ꯫ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ, "ꯅꯤꯡꯊꯤꯌꯦ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ ꯃꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯤꯡꯊꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, ꯀꯩꯅꯣꯅꯦ, ꯂꯥꯏ ꯌꯦꯛꯄꯗ ꯎꯗꯦꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄꯅꯦ, ꯑꯗꯨꯗ ꯂꯣꯟꯕ ꯀꯥꯎꯕ." "ꯏꯍꯦ, ꯑꯗꯨꯕꯣꯕ, ꯅꯨꯡꯇꯤꯃꯛꯀꯤ ꯍꯥꯡꯂꯒ ꯊꯝꯕꯁꯦ ꯍꯩꯅꯕꯤ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯗ." ꯅꯤꯡꯊꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ꯫ ꯅꯤꯡꯊꯤ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯈꯖꯤꯛ ꯍꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯂꯩꯁꯅꯥꯁꯨ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯒ ꯂꯩꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ ꯃꯁꯥꯗꯨ꯫ ꯁꯣꯝꯗꯁꯨ ꯅꯣꯡꯗꯣꯜ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯐꯥꯎꯕꯒꯨꯝ ꯍꯦꯛ ꯇꯧꯔꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯃꯗꯨꯗ ꯊꯣꯏꯅ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯣꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯗꯣꯜ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, "ꯆꯥ ꯊꯛꯂꯁꯤ ꯍꯥꯏꯔꯣ ꯏꯃꯥ?" ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦꯗ, ꯏꯃꯥꯁꯤ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯈꯟꯕ." "ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ?" "ꯌꯦꯡꯉꯣꯏ, ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯑꯃ ꯇꯣꯏꯅ ꯐꯥꯎꯏ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯁꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯏꯅꯦ ꯏꯃꯥꯅ." ꯅꯣꯡꯗꯣꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯤꯉꯛ ꯌꯦꯡꯂꯛꯂꯒ, "ꯅꯤꯡꯊꯤꯕꯣ?" "ꯍꯟꯗꯛ ꯃꯔꯛ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯤ ꯃꯥꯅ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯤꯁꯦ꯫ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯔꯣꯜꯗꯨꯁꯨ ꯏꯃꯥꯅ ꯐꯖꯅ ꯇꯥꯕꯁꯨ ꯉꯝꯗꯦ." ꯅꯣꯡꯗꯣꯜꯗ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯃꯥ, ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯍꯧꯒꯦ?" "ꯍꯧꯖꯤꯛꯄꯨꯗꯤ ꯌꯦꯡꯂꯝꯗ꯭ꯔꯤꯗ, ꯅꯪꯒ ꯍꯥꯟꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ." "ꯑꯗꯨ ꯏꯃꯥ, ꯄꯥꯎꯁꯦ ꯄꯥꯕꯨꯡꯗꯁꯨ ꯈꯪꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯄꯥ ꯂꯥꯛꯂꯒ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯣꯜꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯅꯤꯡꯊꯤꯒꯤ ꯀꯥꯗꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯤꯡꯊꯤꯒꯤ ꯀꯥꯔꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗꯣꯜꯅ ꯊꯣꯡ ꯑꯗꯨꯗ ꯃꯅꯥꯗꯨ ꯇꯞ ꯅꯞꯁꯤꯜꯂꯒ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯂꯗꯤ ꯍꯥꯏꯅ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯨꯡꯗꯒꯤ ꯅꯤꯡꯊꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯇꯥꯔꯛꯏ, "ꯀꯥꯏꯗꯩꯅꯣꯗ, ꯆꯥꯟꯅꯗꯕꯅꯦ, ꯃꯤꯡ ꯈꯛꯇꯅꯤ ꯅꯤꯡꯊꯤꯕꯤ ꯑꯣꯏꯕ, ꯁꯛꯇꯤ ꯑꯣꯏꯗꯕꯅꯦ." ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯛꯀꯝ ꯃꯤꯡꯒ ꯆꯥꯅꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯨꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯣꯡꯗꯣꯜꯗꯨ ꯏꯉꯛ ꯉꯛꯅ ꯂꯦꯞꯂꯒ ꯂꯩ꯫ ꯅꯤꯡꯊꯤꯗꯤ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤꯁꯨ ꯌꯥꯝ ꯆꯥꯟꯅꯩꯌꯦ, ꯑꯗꯣ ꯃꯤꯡꯗꯒꯤ ꯁꯛꯅ ꯍꯦꯟꯅ ꯐꯖꯩ ꯅꯪꯗꯤ." ꯅꯣꯡꯗꯣꯜ ꯃꯆꯥꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ
ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯤꯡꯊꯤꯗꯤ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯣꯡꯗꯣꯜ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯈꯟꯅ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯂꯒ ꯌꯦꯡꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯤꯅ "ꯑꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯑꯣ, ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯁꯛꯈꯪꯅꯕ ꯑꯣꯏꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯅꯥꯎ ꯂꯣꯜꯂꯒꯦꯀꯣ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯍꯣꯏ ꯇꯥꯆꯧꯍꯣꯏ ꯎꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯛꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨ ꯎꯕꯗ ꯌꯦꯡꯂꯝꯕ ꯑꯅꯤꯗꯨ ꯐꯠ ꯍꯟꯗꯣꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯂꯣ ꯏꯕꯨꯡꯉꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯃꯈꯥ ꯌꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯃꯥ, ꯍꯥꯟꯅꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ"꯫ ꯂꯩꯁꯅꯥ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ, "ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ, ꯁꯦꯡꯅꯗꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝꯗꯤ ꯁꯣꯜꯂꯤ ꯍꯥꯏꯅ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯃꯥ, ꯑꯁꯤꯒꯤ ꯊꯪꯅꯕ ꯌꯨꯝꯁꯦ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ, ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯑꯦ"꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯅꯣꯛꯂꯒ, "ꯀꯅꯥꯅꯣꯅꯦ"꯫ "ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯑꯗꯨꯗꯨꯅ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯛꯑꯦ"꯫ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯣꯡꯗꯣꯜꯗꯨ ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, "ꯅꯪ ꯑꯃꯅꯦ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯃꯟꯗꯅ ꯄꯪꯎ ꯎꯔꯤ ꯑꯣꯏꯔꯤꯅꯤ, ꯐꯔꯦꯗ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯐꯪꯗꯧꯔꯦ"꯫ ꯂꯩꯁꯅꯥꯁꯨ ꯅꯣꯛꯂꯒ, "ꯍꯣꯏꯅꯦ, ꯏꯆꯥꯗ ꯃꯤꯆꯤ ꯈꯠꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯥ ꯄꯥꯝꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ, ꯑꯩꯕꯨ ꯉꯟꯇꯥꯅ ꯏꯌꯥ ꯐꯪꯗꯧꯔꯕ꯭ꯔꯅꯦ"꯫ ꯅꯤꯡꯊꯤ ꯆꯥꯟꯅꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯪꯅꯕꯒꯤ ꯌꯨꯝ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯅ ꯃꯆꯥꯅꯨꯄꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯍꯧꯅ ꯑꯍꯣꯡꯕ ꯀꯌꯥꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯃꯥꯗ ꯅꯠꯇꯅ ꯅꯣꯡꯗꯣꯜꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯈꯔ ꯇꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯦ꯫ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯩꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯟꯅꯁꯤꯕ"꯫ "ꯀꯩꯗꯧꯔꯦ ꯂꯩꯁꯅꯥ"꯫ "ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯛꯏ꯫ ꯐꯩꯖꯥꯎꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ, "ꯑꯩꯁꯨ ꯅꯈꯣꯏꯗ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯅꯤꯡꯗꯕꯅꯤ, ꯃꯔꯝꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯟꯅ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯀꯤꯈꯤꯅꯤ ꯈꯟꯕꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ, "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯃꯐꯝꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯊꯤꯖꯤꯜꯂꯨꯗꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ"꯫ "ꯍꯦꯔꯥ ꯑꯁꯤꯒꯤꯕꯨ, ꯍꯌꯦꯡ ꯑꯩ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ"꯫ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯎꯍꯧꯔꯦ꯫ ꯑꯅꯤꯃꯛꯅ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ"꯫ ꯐꯩꯖꯥꯎ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯏ, "ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯏꯀꯣꯕꯣ"꯫ ꯐꯩꯖꯥꯎ ꯏꯈꯪ ꯈꯪꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯟꯁꯤꯜꯂꯒ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯅꯆꯥꯅꯨꯄꯤꯗꯗꯤ ꯊꯣꯡꯅꯥꯎ ꯍꯥꯡꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯆꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯥꯡ ꯂꯩꯔꯝꯂꯦ"꯫ ꯂꯩꯁꯅꯥꯗꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯇꯥꯍꯧꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯑꯀꯤꯕꯗꯨ ꯈꯤꯇꯪ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ, "ꯃꯇꯨꯡꯗꯗꯤ ꯍꯥꯡꯂꯔꯣꯏꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯐꯩꯖꯥꯎ ꯉꯟꯇꯥꯅ ꯑꯃꯥꯏꯕ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯗꯣꯜ ꯑꯃꯗꯤ ꯂꯩꯁꯅꯥꯗꯨ ꯉꯔꯥꯡꯒꯨꯝ ꯅꯤꯡꯊꯤꯗꯨ ꯆꯣꯏꯔꯣꯜ ꯂꯣꯟꯕ꯭ꯔꯥ ꯇꯥꯒꯦ ꯈꯟꯅ ꯀꯥꯒꯤ ꯊꯣꯡꯗ ꯅꯣꯡꯗꯣꯜꯒꯤ ꯃꯅꯥ ꯅꯞꯁꯤꯜꯂꯤ꯫ ꯉꯔꯥꯡꯒꯨꯝ ꯉꯁꯤꯁꯨ ꯅꯤꯡꯊꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯨ ꯇꯥꯔꯛꯏ꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯍꯟꯗꯕ? ꯀꯔꯝ ꯀꯥꯟꯗꯅꯣ"꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯃꯨꯛ, "ꯏꯁ, ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ, ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤꯔꯣ"꯫ "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯍꯥꯟꯅ ꯈꯪꯅꯔꯨ ꯂꯥꯎ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯈꯟꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯐꯩꯖꯥꯎꯅ ꯀꯧꯔꯛꯄꯗꯨ ꯇꯥꯏ, "ꯂꯩꯁꯅꯥ, ꯂꯩꯁꯅꯥ"꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯏꯪꯒꯦ ꯇꯧꯔꯝꯂꯒ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯗꯨ ꯏꯃꯨꯡꯗ ꯑꯃꯥꯏꯕ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕꯁꯨ ꯌꯧꯕꯤꯔꯛꯂꯦꯗꯅ꯫ ꯌꯧꯖꯔꯛꯂꯦ ꯏꯕꯦꯝꯃ꯫ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯑꯣꯖꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯕꯤꯈꯤꯕ ꯋꯥꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯃꯥꯏꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯩ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯃꯗꯨ ꯎꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯅꯤ ꯉꯁꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯉꯝꯂꯤꯕꯁꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯅ ꯑꯣ, ꯃꯍꯥꯛ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯣꯏꯔꯦ ꯅꯍꯥꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯐꯩꯖꯥꯎ ꯏꯉꯛꯉꯛꯅ ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛꯂꯥ? ꯃꯥꯅꯤ, ꯑꯩꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ꯫ ꯐꯩꯖꯥꯎ ꯇꯞꯂꯞꯅ ꯑꯉꯥꯡ ꯍꯥꯏꯕ? ꯃꯥꯅꯤ, ꯑꯩꯈꯣꯏꯗꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯍꯤ 19, 20 ꯉꯥꯏꯔꯝꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯤꯟꯊꯣꯏꯕ ꯀꯧꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯅꯧꯅ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯉꯥꯎꯕ ꯍꯟꯗꯕꯅ ꯑꯎꯕ ꯅꯨꯄꯤ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯀꯣꯏꯗꯨꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯌꯥ ꯇꯧꯏ꯫ ꯅꯨꯄꯤꯁꯤꯡꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯅꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯈꯪꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯊꯣꯏꯆꯠꯅꯕ ꯀꯥ ꯍꯦꯟꯕ ꯃꯇꯧꯗꯨꯗ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯣꯜꯗꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯅꯆꯥꯅꯨꯄꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕ꯭ꯔꯥ? ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯋꯥꯔ ꯃꯥꯜꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ, ꯑꯩ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞꯇꯨ ꯑꯃꯨꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯗꯤ ꯐꯃꯨꯡꯗ ꯃꯃꯥꯏꯅ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯑꯃꯥꯏꯕꯗꯨ ꯅꯣꯡꯗꯣꯜꯗ ꯌꯦꯡꯂꯛꯂꯒ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯎꯄꯨꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯅꯣꯡꯗꯣꯜꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯐꯥꯎ ꯍꯩꯅꯕꯤ ꯊꯥꯗꯣꯛꯇꯕ ꯑꯗꯨꯅ ꯑꯁꯥꯎꯕ ꯍꯦꯜꯂꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯤꯗꯨ ꯎꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯒ ꯀꯅꯥ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯁꯨ ꯁꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯂꯒ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯆꯦꯠꯅ ꯂꯣꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯦꯟꯅꯕꯗꯁꯨ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯂꯤ ꯅꯍꯥꯟ ꯃꯈꯩ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪ ꯊꯣꯛꯇꯕꯒꯤ ꯃꯔꯝꯗꯨ꯫ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯈꯩ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯧꯕ ꯌꯥꯕ ꯊꯧ ꯈꯨꯗꯤꯡꯁꯨ ꯇꯧꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯅ ꯑꯋꯥꯃꯟ ꯀꯠꯆꯗꯨꯅ ꯌꯥꯏꯐ ꯊꯧꯅꯤ ꯅꯤꯖꯔꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯤ꯫ ꯉꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯅꯣꯡꯗꯣꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯈꯠꯅꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯍꯔꯥꯎꯅ ꯍꯥꯏꯖꯩ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯏꯆꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯉꯝꯂꯦ꯫ ꯅꯤꯡꯊꯤꯅ, ꯑꯁꯦꯡꯕ
ꯈꯣꯏ ꯇꯥꯆꯧꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤ ꯅꯣꯡꯗꯣꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯏꯆꯜꯁꯨ ꯅꯨꯄꯤ ꯆꯣꯞꯄ ꯕꯨꯠ ꯅꯨꯄꯥꯗ ꯉꯥꯎꯈꯤꯗ꯭ꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯐꯩꯖꯥꯎꯁꯨ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯍꯩ ꯑꯃꯨꯕꯤ ꯅꯪꯕꯨ ꯂꯥꯎꯅꯦ ꯍꯩ ꯑꯩ ꯆꯤꯡꯗ ꯆꯠꯂꯨꯒꯦ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯀꯧꯈ꯭ꯔꯕꯣꯅꯤ ꯃꯁꯤꯒꯤ ꯇꯥꯗ ꯃꯄꯨ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯕ ꯑꯁꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯀꯥꯝꯁꯤꯁꯨ ꯉꯁꯤꯒꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯆꯠꯂꯤꯕ ꯇꯨꯝꯅꯤꯡꯕꯅ ꯏꯁꯥꯁꯦ ꯃꯣꯠꯊꯔꯤ ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅ ꯄꯝꯂꯒ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯦ ꯍꯛꯆꯥꯡꯁꯦ ꯑꯃꯨꯕꯤ ꯍꯩ ꯑꯃꯨꯕꯤ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯗ ꯑꯩ ꯆꯤꯡꯗ ꯆꯠꯂꯨꯒꯦ ꯅꯪ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯂꯥꯎꯋꯣ ꯑꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯒꯦ ꯇꯥꯗꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯑꯃꯨꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯪꯉꯣ ꯊꯨꯅ ꯏꯃꯨꯡꯗ ꯇꯥꯗꯥ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯌꯥꯝꯅ ꯇꯜꯂꯦ ꯑꯗꯨꯅ ꯑꯩ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯁꯤꯗ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯑꯁꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯇꯥꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯒꯦ ꯑꯃꯨꯕꯤ ꯅꯪꯅ ꯅꯨꯡꯁꯥ ꯌꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯏꯔꯣ ꯂꯥꯛꯑꯣ ꯅꯪꯅ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯟꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡ ꯅꯥꯎꯔꯤ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯇꯨꯅ ꯇꯥꯟꯅꯕꯤꯔꯕꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ ꯇꯥꯗꯥ ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯨꯕ ꯑꯩ ꯀꯤꯖꯩ ꯑꯗꯨꯒꯤ ꯅꯥꯎꯔꯤ ꯄꯥꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯗꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯥꯎꯔꯤ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯀꯥꯞꯄ ꯂꯥꯛꯂꯒ ꯑꯩꯅ ꯎꯆꯦꯛꯁꯤꯡ ꯄꯥꯏꯍꯟꯈꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯥꯎꯔꯤꯅ ꯀꯥꯞꯂꯛꯏꯅꯤ ꯑꯗꯨꯅꯤ ꯈꯔꯁꯨ ꯀꯤꯌꯨꯅꯤ ꯅꯪꯕꯣ ꯇꯜꯂꯤꯕ ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯑꯃꯨꯕꯤ ꯇꯥꯗꯥ ꯑꯩꯅ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕ ꯇꯥꯗꯒ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯪꯂꯤꯕ ꯑꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯈꯔ ꯇꯟꯖꯔꯕꯁꯨ ꯑꯃꯨꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯆꯨꯝꯕꯗꯤ ꯑꯗꯨꯃꯛ ꯆꯨꯝꯕ ꯁꯦ ꯇꯨꯝꯍꯧꯔꯣꯀꯣ ꯅꯪꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯍꯣꯏ ꯇꯥꯗꯥ ꯑꯗꯨ ꯇꯥꯗꯅ ꯍꯣꯔꯦꯟ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯄꯨꯔꯛꯎꯀꯣ ꯍꯣꯏ ꯄꯨꯔꯛꯀꯦ ꯇꯜꯂꯕꯁꯨ ꯆꯥꯕꯗꯤ ꯆꯥꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯪ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯇꯣꯟꯖꯥꯎ ꯂꯥꯛꯑꯣ ꯆꯤꯡ ꯆꯠꯂꯁꯦ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ ꯇꯥꯔꯦ ꯏꯇꯥꯎ ꯊꯣꯛꯂꯛꯑꯒꯦ ꯑꯩ ꯑꯃꯨꯕꯤ ꯇꯥꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯤꯉꯩ ꯅꯪ ꯃꯅꯤꯡꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯀꯥꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯨ ꯂꯥꯛꯂꯨꯅꯨꯀꯣ ꯍꯣꯏꯕ ꯇꯥꯗꯥ ꯑꯩ ꯀꯔꯤꯁꯨ ꯆꯠꯂꯣꯏ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯕ ꯀꯥꯟꯁꯤꯗ ꯑꯍꯣꯕꯗꯨ ꯀꯥꯔꯒ ꯑꯃꯨꯛ ꯆꯠꯄ ꯉꯝꯃꯣꯏ ꯇꯨꯝꯍꯧꯔꯣ ꯇꯥꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯇꯥꯎꯅ ꯊꯦꯡꯂꯛꯏꯁꯦ ꯏꯇꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯉꯥꯡꯅꯕꯗ ꯊꯦꯡꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯃꯥꯅꯦ ꯏꯇꯥꯎ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯍꯧꯗꯣꯡꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯇꯟꯕꯨ ꯇꯟꯗꯦꯗ ꯏꯇꯥꯎꯅ ꯍꯧꯗꯣꯡ ꯑꯁꯤꯗꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯧꯗꯣꯡ ꯀꯣꯏꯔꯝ ꯑꯩꯅ ꯐꯨꯕꯗ ꯁꯤꯕ ꯁꯣꯏꯔꯣꯏꯃ ꯍꯦꯔ ꯏꯇꯥꯎ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯏꯇꯥꯎ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯃꯗ ꯏꯇꯥꯎꯅ ꯑꯗꯨꯛ ꯂꯨꯅ ꯀꯦꯅ ꯇꯧꯔꯤꯕ ꯑꯗꯨꯅꯤꯅꯦ ꯅꯣꯛꯅꯤꯡꯂꯤꯕꯁꯦ ꯑꯩꯅ ꯏꯇꯥꯎ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯃꯨꯕꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯕ ꯍꯧꯗꯣꯡꯅꯤ ꯍꯧꯖꯤꯛ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯁꯤꯡ ꯆꯠꯂꯁꯤ ꯏꯇꯥꯎꯗꯤ ꯏꯇꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛꯁꯨ ꯁꯤꯡ ꯆꯟꯗꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯏꯇꯥꯎ ꯆꯟꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯏꯇꯥꯎ ꯂꯣꯌꯥ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯀꯥꯎꯁꯤꯜꯂꯨꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯆꯤꯡꯒꯤ ꯂꯣꯛꯆꯞ ꯑꯁꯤꯗ ꯊꯣꯛ ꯍꯦꯛ ꯀꯥꯎꯊꯈꯤꯕ ꯑꯣꯏꯃ ꯌꯥꯝ ꯂꯣꯏꯅꯦ ꯁꯤꯗꯤ ꯑꯩꯁꯨ ꯆꯠꯍꯧꯔꯒꯦ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ 2-3 ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ ꯏꯇꯥ ꯄꯣꯏꯅꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ
ꯌꯥꯝ ꯇꯣꯜꯂꯤꯗꯀꯣ. ꯇꯣꯟꯗ꯭ꯔꯅꯦ ꯏꯇꯥ, ꯍꯥꯏꯌꯨꯅꯦ ꯏꯇꯥ ꯂꯩꯅꯥ ꯅꯪꯁꯨ. ꯏꯇꯥ ꯍꯦꯟꯕꯤ, ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛꯄꯣ? ꯉꯁꯤꯗꯤ ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯏꯇꯥꯁꯦ. ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯇꯥ. ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗꯀꯣ ꯍꯪꯂꯤꯕꯅꯣ ꯏꯇꯥꯅ? ꯏꯇꯥ, ꯇꯣꯟꯕꯨ ꯇꯣꯟꯗ꯭ꯔꯣ? ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ ꯌꯦꯡꯉꯨꯅꯦ. ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯇꯨꯝꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯊꯕꯛ ꯁꯨꯏ. ꯑꯗꯨꯒ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ. ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯇ ꯁꯨꯗꯦ. ꯇꯨꯝꯕꯒ ꯆꯥꯕ ꯑꯗꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯜꯂꯕꯗꯤ ꯇꯥ ꯇꯣꯟꯖꯥꯎꯅꯒ ꯏꯪꯕꯤꯔꯤꯕ ꯄꯣꯠꯅꯤꯗ ꯏꯇꯥ. ꯏꯇꯥ, ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗꯤꯅꯦ, ꯇꯥ ꯇꯣꯟꯖꯥꯎꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ. ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯝꯃ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯍꯥꯏꯗꯅ. ꯑꯗꯨꯗꯅꯤ ꯏꯇꯥ ꯑꯩꯅ ꯍꯧꯗꯣꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯅꯤꯡꯉꯛꯂꯤꯕꯁꯦ. ꯍꯣ, ꯄꯣꯛꯆꯔꯣ ꯄꯣꯛꯆꯔꯣ. ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯄꯣꯛꯇ ꯄꯣꯛꯆꯔꯣ. ꯏꯍꯥꯏꯅꯦ, ꯄꯣꯛꯆꯔꯒꯦ ꯏꯇꯥ. ꯇꯣꯟꯖꯥꯎ ꯃꯥꯅ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯅꯣꯏ ꯆꯥꯎꯔꯕ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯂꯝꯃꯤ, ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯒꯤꯅꯦ ꯍꯥꯏꯗꯨꯅ. ꯑꯃꯨꯕꯤ, ꯑꯃꯨꯕꯤ, ꯁꯦ, ꯅꯪꯒꯤ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯦ ꯑꯩꯅ. ꯆꯥꯔꯣ, ꯁꯤ. ꯃꯁꯤ ꯆꯥꯔꯤꯉꯩꯗ ꯇꯥꯗ ꯆꯥꯛ ꯊꯣꯡꯉꯛꯂꯒꯦ. ꯇꯥꯗꯥ, ꯇꯥꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯐꯨꯡꯒꯥꯗꯣ ꯃꯩ ꯑꯃꯨꯛꯇ ꯊꯥꯒꯠꯄꯤꯔꯝꯃꯨꯕ. ꯑꯩ ꯃꯩ ꯌꯥꯏꯅ ꯎꯆꯤꯁꯦ ꯆꯥꯒꯦ. ꯍꯣꯏ, ꯂꯥꯛꯑꯣ. ꯇꯥꯗ ꯃꯩ ꯍꯧꯒꯠꯄꯤꯔꯒꯦ ꯐꯨꯡꯒꯥꯁꯦ. ꯑꯃꯨꯕꯤ ꯐꯨꯡꯒꯥ ꯃꯄꯥꯟ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯃꯩ ꯇꯤꯛꯅ ꯃꯁꯥꯒꯗꯨ ꯎꯏꯔꯤ ꯇꯧꯔꯗꯨꯅ ꯎꯆꯤ ꯑꯆꯧꯕ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯆꯥꯔꯤ. ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯎꯆꯤ ꯑꯆꯧꯕ ꯑꯁꯤ. ꯃꯁꯥꯅ ꯐꯥꯔꯒ ꯆꯥꯕ ꯇꯟꯖꯔꯕꯁꯨ ꯃꯤꯅ ꯐꯥꯔꯒ ꯄꯤꯖꯕ ꯑꯁꯤꯗꯤ ꯃꯍꯥꯎ ꯂꯩꯅ ꯎꯏꯗꯅ ꯀꯌꯥꯗꯤ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯗꯣ. ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯌꯥꯝꯅꯗꯤ ꯅꯥꯏ. ꯑꯁꯨꯛ ꯇꯟꯕ ꯍꯧꯗꯣꯡ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯑꯁꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡ. ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯖꯔꯝꯕꯒꯤ ꯑꯩꯅ ꯂꯨꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯛ ꯑꯃꯨꯕꯤꯅ. ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯍꯥꯏꯍꯩꯗꯦ. ꯇꯥꯗꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ. ꯐꯨꯡꯒꯥ ꯃꯄꯥꯟ ꯑꯁꯤꯗ ꯇꯨꯝꯂꯒꯦ. ꯍꯣꯔꯦꯟ ꯇꯥꯗꯅ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯨꯀꯣ ꯇꯥꯗꯥ. ꯍꯣꯏ, ꯇꯨꯝꯃꯣ ꯑꯃꯨꯕꯤ. ꯇꯣꯟꯖꯥꯎ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯍꯨꯏ ꯑꯉꯧꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯇꯣꯠꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯑꯉꯧꯕ ꯋꯥꯔꯧꯅ ꯃꯥꯒꯤ ꯃꯄꯨ ꯇꯣꯟꯖꯥꯎꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯇꯥꯗꯥ, ꯑꯃꯨꯕꯤꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯣ? ꯇꯨꯝꯈ꯭ꯔꯦ ꯑꯉꯧꯕ. ꯎꯆꯤ ꯑꯆꯧꯕ ꯑꯃ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯃꯩꯒ ꯌꯥꯏꯔꯒ. ꯑꯗꯨꯒꯅꯦ, ꯅꯪꯁꯨꯅꯦ ꯆꯥꯛꯁꯦ ꯆꯥꯔꯒ ꯇꯨꯝꯂꯨꯔꯣꯀꯣ. ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯇꯥꯔꯕꯁꯨ ꯈꯣꯡꯂꯛꯀꯗꯕꯅꯤꯀꯣ ꯑꯉꯧꯕ ꯅꯪꯅ. ꯆꯪꯉꯦ ꯑꯩꯀꯣ ꯑꯉꯧꯕ. ꯍꯣꯏ ꯇꯥꯗ, ꯈꯣꯡꯖꯔꯒꯦ. ꯑꯩꯗꯤ ꯏꯇꯩꯃꯅ ꯂꯨꯅ ꯇꯧꯕꯤꯔꯝꯗꯕꯅꯤꯅ ꯇꯥꯗꯔꯁꯨ ꯂꯨꯅ ꯇꯧꯕꯤꯗꯦ. ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯏꯀꯣꯟꯗ ꯇꯨꯝꯂꯒ ꯂꯩꯊꯣꯛꯀꯦ. ꯍꯨꯔꯥꯟꯕ ꯆꯪꯂꯕꯁꯨ ꯈꯣꯡꯂꯣꯏꯒꯦ, ꯈꯪꯅꯤꯗꯅ ꯑꯩꯁꯨ. ꯇꯣꯟꯖꯥꯎ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯡꯈꯤꯗꯧꯕꯒꯨꯝ ꯒ꯭ꯔꯣꯡ ꯇꯧꯔꯛꯂꯝꯃꯤ. ꯇꯣꯟꯖꯥꯎ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯃꯨꯕꯤ, ꯅꯪꯕꯨ ꯎꯆꯤ ꯃꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯇꯟꯈꯥꯏꯌꯨꯗꯅ ꯈꯣꯡꯂꯒ. ꯑꯩꯒꯤ ꯌꯨꯝꯒꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯊꯥꯡꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯅꯪꯕꯣ. ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯤ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯌꯥ ꯀꯥꯔꯞ ꯇꯧꯔꯗꯨꯅ ꯅꯥꯈꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ. ꯑꯃꯨꯕꯤ, ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯅ. ꯑꯃꯨꯕꯤ, ꯍꯩ ꯑꯃꯨꯕꯤ. ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗꯥ? ꯑꯁ, ꯇꯨꯝꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦꯍꯦ ꯇꯥꯗ ꯅꯪꯅ. ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯪꯗ ꯍꯧꯗꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯒꯦ ꯇꯧꯔꯝꯗꯥꯏ ꯑꯁꯤꯗ ꯇꯥꯗꯥ ꯅꯪꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯇꯥꯗꯥ? ꯍꯩ, ꯅꯪꯒꯤ ꯍꯧꯗꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒ ꯂꯥꯏꯔꯤ. ꯌꯨꯝꯊꯛꯇ ꯂꯥꯟ ꯇꯧꯔꯤꯕ ꯎꯆꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯇꯟꯈꯥꯏꯌꯨꯅꯦ ꯑꯃꯨꯕꯤ ꯅꯪꯕꯣ. ꯑꯁ, ꯇꯥꯗꯥ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩ ꯍꯧꯒꯠꯇꯨꯅ ꯎꯆꯤ ꯃꯌꯥꯝꯁꯦ ꯇꯟꯈꯥꯏꯕꯒ ꯉꯝꯂꯔꯣꯏꯗ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯅꯤ. ꯇꯥꯗꯥ, ꯉꯥꯏꯍꯥꯛ ꯇꯥꯁꯤꯟꯅꯗꯕ ꯁꯥꯕꯤꯔꯣ. ꯑꯩꯗꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ. ꯑꯃꯨꯛ ꯇꯨꯝꯂꯦꯀꯣ ꯑꯩꯗꯤ ꯇꯥꯗꯥ. ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯃꯨꯕꯤꯁꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯒꯁꯤ ꯊꯧꯁꯥꯗꯕꯤ ꯅꯥꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯤꯁꯤ. ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯃꯨꯕꯤ ꯅꯪ ꯅꯍꯥꯟꯅ ꯂꯝꯕꯣꯏꯈ꯭ꯔꯅꯤꯀꯣ. ꯑꯉꯧꯕ. ꯇꯧꯔꯦꯗꯣ ꯇꯥꯗ ꯑꯁꯤ. ꯃꯥꯒꯤ ꯍꯧꯗꯣꯡꯅ ꯎꯆꯤ ꯇꯥꯜꯂꯨ ꯌꯥꯗꯕꯒꯤ ꯑꯩ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯦ. ꯑꯉꯧꯕ, ꯍꯩ ꯑꯉꯧꯕ. ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ? ꯌꯨꯝꯁꯦ ꯎꯆꯤꯅ ꯊꯥꯡꯗꯧꯔꯤ. ꯈꯣꯡꯉꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ. ꯇꯥꯗ,
ꯑꯩꯅ ꯀꯔꯝꯅ ꯈꯣꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯤꯅꯧ ꯆꯪꯂꯛꯄ, ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯈꯛꯇꯃꯛ ꯈꯣꯡꯒꯗꯕꯅꯦ ꯑꯗꯨꯒ ꯍꯌꯦꯡꯉꯧꯕ, ꯃꯄꯨ ꯑꯩꯅ ꯈꯣꯡꯉꯗꯤ ꯀꯣ ꯈꯣꯡꯂꯗꯅ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ. ꯑꯍꯣꯏ ꯗꯥꯗꯥ, ꯑꯩ ꯈꯣꯡꯖꯔꯒꯦ. ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯦ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯉꯦ ꯍꯥꯏꯕꯗꯨꯅꯤꯀꯣ. ꯒꯙꯥꯗ ꯑꯩꯅ ꯑꯄꯪꯕ ꯁꯤꯔꯨꯕꯒꯤ ꯉꯁꯤꯗꯤ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯕꯀꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯨꯏ ꯑꯉꯧꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯈꯣꯡꯕ ꯑꯗꯨꯗ ꯎꯆꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯥꯒꯤ ꯃꯀꯣꯟꯗ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯅꯦ ꯍꯦꯛꯇꯥꯏꯗ ꯁꯤꯔꯨꯔꯗꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯂꯒ ꯅꯣꯡ ꯉꯥꯗꯧꯕꯁꯨ ꯐꯅ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤ. ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯃꯁꯥꯗꯨ ꯇꯟꯕ ꯍꯦꯟꯃꯟꯕꯅ ꯃꯁꯥꯒꯤ ꯃꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯇꯉꯥꯏ ꯐꯗꯕ ꯆꯠꯇꯕ ꯌꯥꯗꯕ ꯈꯛꯇꯃꯛ ꯆꯠꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯟ ꯑꯉꯥꯡ ꯄꯨꯝꯕ ꯃꯈꯣꯏ ꯈꯔꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯒꯤ ꯋꯥ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯀꯂꯛꯅꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯣꯟꯖꯥꯎꯅ ꯄꯥꯠꯇ ꯂꯥꯡ ꯊꯥꯛꯄꯗ ꯉꯥ ꯌꯥꯝꯅ ꯊꯨꯔꯝꯃꯤ꯫ ꯉꯥ ꯈꯔ ꯑꯃ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯉꯥ 3-4 ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯗꯥꯗꯥ, ꯉꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯀꯗꯥꯏꯗꯒꯤꯕꯨ ꯐꯥꯔꯛꯄꯅꯣ? ꯑꯃꯨꯕꯤ, ꯅꯪꯕꯨ ꯉꯥ ꯐꯖꯕꯒ ꯈꯪꯕ꯭ꯔꯅꯦ? ꯈꯪꯉꯤꯗ ꯗꯥꯗꯥ. ꯍꯥꯏ, ꯑꯗꯨꯗꯤꯅꯦ ꯑꯃꯨꯕꯤ, ꯅꯪ ꯉꯥꯁꯤꯡꯁꯦ ꯁꯪꯂꯝꯃꯨꯀꯣ. ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯒ ꯆꯥꯅꯕꯅꯤ. ꯍꯨꯏ ꯑꯉꯧꯕꯒ ꯑꯩꯈꯣꯏ 3, ꯑꯩꯅꯦ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯈꯣꯡꯕꯥꯟ ꯁꯦꯡꯉꯤ ꯇꯧꯍꯧꯔꯤ. ꯃꯗꯨ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯒꯦ. ꯍꯣꯏ ꯗꯥꯗꯥ, ꯁꯪꯂꯝꯒꯦ. ꯑꯗꯣ ꯗꯥꯗꯥ, ꯇꯥꯗꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯆꯥꯅꯕ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯑꯃ ꯄꯨꯕꯤꯔꯛꯎꯀꯣ. ꯍꯣꯏꯅꯦ, ꯄꯨꯔꯛꯀꯦꯅꯦ ꯑꯃꯨꯕꯤ. ꯑꯩꯅ ꯈꯪꯅ ꯄꯨꯔꯛꯀꯦꯅꯦ ꯅꯪꯒꯤꯕꯨꯗꯤ. ꯑꯗꯨꯗꯤ ꯉꯥꯁꯤ ꯌꯦꯡꯂꯝꯃꯨꯀꯣ ꯅꯪ. ꯑꯩꯅꯦ ꯉꯥꯁꯤ ꯀꯣꯄꯥꯛ ꯑꯁꯤꯅ ꯀꯨꯞꯁꯤꯜꯂꯝꯃꯒꯦ. ꯍꯣꯏ ꯗꯥꯗꯥ. ꯏꯁ, ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯗꯥꯗꯥ ꯑꯁꯤ. ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯑꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯊꯧ ꯇꯧꯔꯤꯕ ꯑꯩꯕꯨꯅ ꯂꯨꯅꯁꯨ ꯇꯧꯕꯤꯗꯦ. ꯑꯉꯧꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯗꯥꯗꯥ. ꯍꯥꯏ, ꯑꯗꯨꯗꯤꯅꯦ ꯌꯨꯝꯁꯦ ꯁꯪꯂꯝꯃꯨꯀꯣ. ꯅꯪ ꯌꯨꯝꯗ ꯑꯅꯧꯕ ꯆꯪꯂꯛꯄ ꯃꯤ, ꯏꯪꯈꯣꯜꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯃꯤꯒꯗꯣ ꯅꯪꯅ ꯈꯣꯡꯂꯒ ꯈꯔ ꯇꯥꯟꯊꯣꯛꯎ. ꯂꯝꯕꯨ ꯍꯦꯜꯂꯕꯗꯤꯅꯦ ꯆꯤꯛꯈꯥꯏꯌꯨ ꯍꯦꯛꯇ. ꯍꯣꯏ ꯗꯥꯗꯥ. ꯆꯤꯛꯈꯥꯏꯔꯅꯤ ꯌꯥꯝꯅ. ꯑꯩꯁꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯧꯅ ꯀꯔꯤꯁꯨ ꯈꯣꯡꯗꯅ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯊꯣꯛꯀꯦ ꯈꯪꯅꯤꯗꯅ. ꯇꯥꯗꯅ ꯎꯗꯧꯁꯨ ꯂꯩꯇꯕ ꯑꯁꯤꯕꯨ. ꯇꯣꯟꯖꯥꯎꯅ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯣꯟꯖꯥꯎꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯧꯗꯣꯡꯗꯨ ꯇꯣꯟꯖꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯈꯣꯡꯂꯗꯨꯅ꯫ ꯃꯣꯏꯒꯤ ꯇꯥꯗꯒꯤ ꯃꯆꯤꯟ ꯀꯟꯕ ꯍꯨꯏ ꯑꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯇꯨꯝꯂꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ. ꯉꯁꯥꯏ ꯇꯥꯗꯅ ꯐꯥꯈꯤꯕ ꯉꯥꯗꯣ ꯃꯆꯦꯠ ꯑꯃꯗ ꯐꯛꯂꯒ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯡꯗꯤ ꯀꯔꯤꯁꯨ ꯄꯤꯖꯅꯤꯡꯗꯕꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡꯗꯒꯤ ꯆꯥꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯑꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯇꯧꯔꯤꯁꯤ. ꯂꯥꯛꯆꯁꯅꯨ, ꯈꯣꯡꯂꯣꯏꯗ ꯑꯩ. ꯏꯁ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯈꯣꯡꯂꯛꯇꯦꯅꯤ ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯧꯕꯁꯦ? ꯐꯅ ꯑꯗꯨꯝ ꯐꯔꯦꯗ, ꯆꯪꯍꯧꯔꯒꯦ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯍꯣꯕꯗꯨ ꯀꯥꯔꯒ꯫ ꯍꯩ, ꯋꯥꯡꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯐꯛꯂꯥꯡ ꯑꯁꯦ꯫ ꯃꯁꯤ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯁꯦ ꯇꯦꯛꯀꯦ ꯇꯧꯏ ꯍꯥꯏꯋꯥꯅꯤ꯫ ꯀꯅꯥ ꯂꯩꯒꯦ ꯏꯃꯨꯡꯁꯤꯕꯣ? ꯃꯥꯡꯒꯣꯜꯗꯕꯨꯗꯤ ꯍꯨꯏ ꯑꯉꯧꯕ ꯂꯩꯍꯧꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯃꯨꯕꯤ! ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯩ, ꯑꯔꯪꯕꯤ, ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯌꯨꯝꯁꯤꯗ? ꯑꯩꯅ ꯇꯨꯝꯕ ꯊꯨꯒꯥꯏꯅꯕ ꯅꯦꯛꯂꯒ ꯊꯥꯔꯛꯏꯔꯥ ꯍꯨꯏ ꯑꯉꯧꯕꯅ? ꯅꯠꯇꯦ ꯑꯃꯨꯕꯤ, ꯑꯩꯗꯤ ꯏꯊꯟꯇ ꯂꯥꯛꯄꯅꯤ꯫ ꯅꯣꯏꯒꯤ ꯃꯆꯤꯟ ꯀꯟꯈ꯭ꯔꯕ ꯍꯨꯏ ꯑꯉꯧꯕ ꯑꯁꯤꯒ ꯑꯩ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯋꯥꯒ ꯉꯥꯡꯅꯕ ꯀꯤꯖꯩꯀꯣ꯫ ꯃꯆꯤꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯅꯪꯗꯤ ꯌꯨꯝꯁꯤꯗ? ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯈꯔ ꯊꯨꯅ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯛꯈꯥꯏꯅꯕ ꯁꯣꯏꯔꯣꯏ ꯉꯁꯤ꯫ ꯑꯗꯨꯛ ꯇꯟꯈ꯭ꯔꯕ ꯅꯪꯅ ꯑꯩꯒ ꯆꯤꯛꯈꯥꯏꯅꯗꯧꯔꯤꯕ? ꯍꯥꯏ, ꯍꯧꯗꯣꯡ ꯑꯃꯨꯕꯤ, ꯅꯪꯒꯤ ꯀꯨꯟꯐꯝ ꯊꯣꯛꯄ ꯀꯨꯜꯂꯒꯅꯦ ꯇꯨꯝꯂꯒ ꯂꯩꯌꯣ ꯑꯗꯨꯃꯛ꯫ ꯑꯩꯅꯦ ꯏꯃꯨꯡꯁꯤꯗ ꯆꯥꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦꯀꯣ꯫ ꯍꯦ ꯑꯔꯥꯡꯕꯤ, ꯅꯪ ꯑꯗꯨꯝꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯏꯃꯨꯡ ꯑꯁꯤꯗ ꯊꯤꯔꯕꯁꯨ ꯀꯣꯝꯄꯥꯛꯅ ꯀꯨꯞꯂꯤꯕ ꯑꯗꯨꯗꯤ ꯏꯟꯈꯥꯏꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯊꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯦꯡꯉꯣꯏ ꯃꯁꯤꯒꯤ ꯑꯇꯟꯕ ꯍꯧꯗꯣꯡ ꯑꯄꯪꯕꯤ ꯑꯁꯦ ꯃꯥꯅ ꯑꯩꯕꯨ ꯋꯥꯗꯅꯕ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯇꯥꯛꯄꯤꯔꯦꯗꯅ꯫ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯃꯁꯤ ꯑꯃ ꯆꯥꯔꯕꯗꯤ ꯑꯩ ꯄꯨꯛ ꯊꯜꯂꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯉꯥꯁꯦ ꯑꯃ ꯆꯥꯊꯣꯛꯂꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯇꯣꯟꯖꯥꯎꯅ ꯀꯨꯞꯂꯒ ꯊꯅꯝꯕ ꯑꯗꯨ ꯏꯟꯈꯥꯏꯔꯒ ꯉꯥ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯔꯥꯡꯕꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯕꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ꯫ ꯀꯔꯤ ꯆꯥꯔꯤꯅꯣ ꯑꯔꯥꯡꯕꯤ? ꯅꯪꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯁꯥꯏꯔꯒ ꯆꯥꯔꯤꯕ ꯑꯗꯣ? ꯑꯃꯨꯕꯤ ꯀꯔꯤꯁꯨ ꯆꯥꯗꯦ, ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯝꯃꯨ꯫ ꯑꯩꯅꯦ ꯃꯁꯤꯒꯤ ꯉꯥꯁꯤ ꯆꯥꯔꯒ ꯄꯨꯛ ꯊꯜꯂꯒ ꯍꯟꯈ꯭ꯔꯒꯦ꯫ ꯍꯜꯂꯣ ꯍꯜꯂꯣ, ꯑꯗꯨꯒꯅꯦ ꯅꯪꯅ ꯆꯈꯥꯏꯔꯝꯕꯁꯤꯡꯗꯣ ꯅꯆꯤꯟꯗꯨꯅ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯍꯣꯔꯦꯟ ꯇꯥꯗ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯝꯃꯒꯦ ꯑꯃꯨꯕꯤ꯫ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯒꯦ ꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯇꯥ ꯍꯧꯗꯣꯡ ꯈꯔ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯨꯅ ꯇꯧꯕꯤꯗꯕꯁꯤꯡꯗꯣ ꯀꯧꯔꯨꯔꯒ ꯉꯥ ꯑꯔꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯥ ꯍꯧꯗꯣꯡꯁꯤꯡ ꯀꯧꯔꯨꯔꯒ ꯉꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯣꯏꯅ ꯆꯈꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯉꯧꯕ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯀꯇꯟ ꯑꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯇꯥꯗ ꯑꯗꯨꯁꯨ ꯀꯣꯛ ꯇꯥꯟꯊꯣꯛꯈꯤꯒ ꯍꯥꯏꯗꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ manung ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯇꯥꯗꯒꯤ ꯌꯨꯝ manung ꯑꯁꯤꯗ ꯂꯩꯕꯗꯣ꯫ ꯇꯣꯟꯖꯥꯎ ꯈꯨꯟꯒꯤ ꯈꯣꯡꯕꯥꯟ ꯇꯦꯡꯕ ꯌꯥꯎꯔꯨꯕ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯆꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯁꯨꯝꯆꯤꯠꯇꯨ ꯂꯧꯕ ꯆꯪꯉꯛꯄꯗ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯕꯤ, ꯑꯃꯨꯕꯤ, ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ? ꯑꯃꯨꯕꯤ ꯃꯃꯤꯠꯇꯨ ꯌꯥꯝ ꯇꯟꯅ ꯄꯥꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯗꯥ, ꯀꯩꯗꯧꯔꯕꯒꯦ? ꯇꯥꯗꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯔ ꯀꯔꯤꯅꯣ? ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯖꯈꯤꯒꯦꯕ ꯇꯥꯗ ꯑꯩ꯫ ꯍꯩ ꯑꯃꯨꯕꯤ, ꯅꯪ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯇꯨꯝꯕꯒ ꯂꯥꯏꯔꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯨ, ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯌꯥꯅ ꯆꯤꯛꯂꯒ ꯈꯨꯟꯇꯣꯛꯂꯝꯃꯨ꯫ ꯇꯥꯗꯥ, ꯑꯩꯗꯤ ꯉꯝꯂꯣꯏꯗ, ꯃꯗꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ ꯇꯥꯗ ꯅꯪꯁꯦ꯫ ꯑꯃꯨꯕꯤ, ꯅꯨꯡ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯎꯀꯣ, ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯉꯥꯁꯤ ꯁꯪꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ? ꯇꯥꯗꯥ, ꯁꯪꯉꯤꯅꯦ ꯑꯩ, ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯂꯝꯃꯅꯤ, ꯃꯥꯅ ꯆꯥꯕ ꯑꯣꯏꯔꯤꯅꯤ, ꯑꯩꯗꯤ ꯆꯥꯗꯦꯀꯣ ꯉꯥꯗꯣ꯫ ꯇꯥꯗꯥ, ꯑꯩꯅ ꯆꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ, ꯑꯩꯗꯤ ꯇꯟꯃꯟꯗꯅ ꯍꯧꯒꯠꯇꯦ ꯉꯁꯥꯏꯗꯒꯤ꯫ ꯑꯃꯨꯕꯤ, ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯌꯥꯅ ꯆꯤꯛꯂꯒ ꯈꯨꯟꯇꯣꯛꯎ ꯂꯥꯎ꯫ ꯇꯥꯗꯥ, ꯑꯩ ꯍꯩꯔꯣꯏꯗ ꯃꯗꯨ꯫ ꯍꯩꯇꯕ ꯌꯥꯔꯣꯏꯅꯦ ꯑꯃꯨꯕꯤꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ ꯇꯥꯗꯥ, ꯑꯩ ꯇꯥꯗꯅ ꯍꯥꯏꯔꯤꯗꯨ ꯇꯧꯔꯒꯦ꯫ ꯑꯗꯨ ꯇꯥꯗꯥ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯇꯥꯗꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯆꯥꯅꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯗꯣ꯫ ꯍꯧꯖꯤꯛ ꯃꯗꯨ ꯆꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅ ꯇꯧꯔꯧ ꯑꯃꯨꯕꯤ꯫ ꯇꯥꯗꯥ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯗꯨꯅ ꯃꯗꯨ ꯍꯥꯟꯅ ꯆꯥꯔꯒ ꯊꯕꯛꯇꯣ ꯌꯥꯝ ꯌꯥꯡꯅ ꯇꯧꯖꯔꯛꯂꯒꯦ꯫ ꯌꯥꯡꯉꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯊꯕꯛꯇꯣ, ꯁꯦ ꯆꯥꯔꯣ, ꯉꯁꯤꯗꯤ ꯈꯔ ꯄꯤꯛꯄꯅꯤ꯫ ꯌꯥꯔꯦꯗ ꯇꯥꯗꯥ, ꯃꯁꯤꯅ ꯆꯞ ꯆꯥꯔꯦ꯫ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕꯅꯣ, ꯍꯧꯒꯠꯄ ꯇꯟꯃꯟꯗꯅ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ, ꯇꯥꯗ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ ꯈꯟꯗꯅ꯫ ꯇꯥꯗꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ, ꯃꯥꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯄꯨꯔꯛꯂꯕ ꯃꯁꯤꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯀꯇꯟ ꯍꯧꯗꯣꯡ ꯑꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯖꯅꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯨꯔꯛꯑꯣꯏꯕ꯫ ꯑꯉꯧꯕ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯅꯦ? ꯅꯪꯒꯤ ꯇꯥꯗꯗ ꯁꯦ ꯅꯪꯒꯤꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥꯃꯣꯛ ꯂꯩꯕꯤꯔꯛꯄꯅꯤ, ꯆꯥꯔꯣ꯫ ꯇꯥꯗꯥ, ꯌꯥꯝꯅ ꯍꯥꯎꯏ ꯉꯥꯃꯣꯛ ꯑꯁꯦ, ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤꯔ ꯈꯪꯗꯦ꯫ ꯐꯔꯦ ꯅꯪꯅꯕꯨ ꯍꯥꯎꯔꯕꯗꯤ, ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯉꯁꯥꯏ ꯌꯨꯝꯁꯤꯗ ꯊꯪꯅꯕꯒꯤ ꯑꯔꯥꯡꯕꯤ ꯂꯥꯛꯄꯗꯣ ꯎꯍꯧꯗꯕ꯭ꯔꯣ? ꯎꯍꯧꯗ꯭ꯔꯦ ꯇꯥꯗ, ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯈꯣꯡꯅꯕꯨ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ꯫ ꯐꯔꯦ ꯀꯨꯜꯂꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯇꯥꯗ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯏꯅ, ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯑꯣꯏꯗꯕ ꯉꯥꯡꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯇꯣꯟꯖꯥꯎꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯑꯃꯨꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯉꯁꯥꯏ ꯑꯇꯣꯞꯄ ꯍꯧꯗꯣꯡꯁꯤꯡꯅ ꯆꯥꯔꯒ ꯊꯅꯝꯕ ꯉꯥ ꯃꯔꯨꯒ ꯃꯀꯣꯛ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯉꯥ ꯃꯔꯨ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯗꯥ, ꯁꯤꯒꯤ ꯉꯥ ꯃꯔꯨ ꯑꯁꯤꯗꯤ ꯑꯩꯅ ꯆꯥꯕꯗ ꯄꯟꯅꯤꯗ, ꯃꯁꯤ ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯇꯥꯗꯒꯤ ꯄꯨꯈꯝ ꯃꯆꯤꯗ ꯂꯩꯔꯤꯕ ꯉꯥ ꯃꯇꯣꯡꯗꯣ ꯑꯣꯏꯅ ꯆꯥꯒꯦ, ꯑꯗꯨꯗꯤ ꯃꯔꯨꯁꯨ ꯌꯥꯎꯔꯣꯏ꯫ ꯍꯩ ꯑꯃꯨꯕꯤ, ꯆꯥꯎꯑꯗꯣ, ꯑꯩꯅ ꯍꯥꯞꯂꯤꯗꯣ, ꯅꯪ ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯕꯁꯤꯗ ꯌꯥꯝ ꯅꯥꯎ ꯆꯥꯎꯔꯕꯅꯤꯀꯣ꯫ ꯇꯥꯗꯥ, ꯅꯥꯎ ꯆꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯍꯣꯔꯦꯟ ꯑꯩꯅ ꯉꯥ ꯃꯔꯨ ꯑꯁꯦ ꯁꯥꯏꯔꯒ ꯌꯣꯠꯁꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤꯗ ꯄꯜꯂꯕꯗꯤ
ꯑꯩ ꯀꯔꯝ ꯇꯧꯒꯅꯤ ꯇꯥꯗ? ꯆꯥꯗꯗꯤ ꯆꯥꯔꯁꯤ ꯏꯕꯦꯝꯃ ꯑꯃꯨꯕꯤ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ. ꯈꯨꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯝꯅ ꯀꯜꯂꯛꯅꯔꯤ ꯃꯈꯣꯏꯅ. ꯇꯥꯗꯥ, ꯃꯈꯣꯏꯅ ꯀꯜꯂꯛꯇꯨꯅ ꯇꯥꯗꯗ ꯍꯧꯗꯣꯡ ꯑꯃ ꯄꯤꯔꯛꯂꯕꯁꯨ ꯇꯥꯗꯅ ꯄꯨꯕꯤꯔꯛꯀꯅꯨꯀꯣ. ꯄꯥꯈꯠꯄ꯭ꯔꯅꯦ ꯑꯃꯨꯕꯤ ꯅꯪꯕꯣ? ꯅꯪꯒꯤ ꯇꯥꯗꯅ ꯍꯧꯗꯣꯡ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯀꯥꯏꯅ. ꯆꯥꯔꯣ ꯆꯥꯔꯣ. ꯇꯥꯗꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯇꯟꯕꯤ ꯍꯧꯗꯣꯡ. ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯔꯒ ꯎꯆꯤ ꯐꯥꯎꯕ ꯐꯥꯔꯒ ꯆꯥꯅꯤꯡꯗꯦ. ꯅꯪꯕꯨ ꯀꯔꯝꯕ ꯍꯧꯗꯣꯡꯅꯣ? ꯈꯪꯗꯦꯗꯅ. ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯇꯥꯗꯅ ꯈꯣꯡꯉꯣ ꯍꯥꯏꯔꯕꯁꯨ ꯁꯨꯛꯈꯣꯡ ꯈꯣꯡꯂꯔꯣꯏ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦꯕ. ꯑꯩꯒꯤ ꯀꯣꯟ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯒꯦ. ꯑꯉꯧꯕ, ꯅꯪꯁꯨ ꯆꯥꯔꯣ ꯁꯤ ꯆꯥꯛꯁꯤ. ꯑꯗꯨꯒꯅꯦ, ꯇꯨꯝꯕꯗꯤ ꯌꯥꯗꯦꯀꯣ. ꯐꯠꯇꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯝꯈꯣ ꯉꯥꯏꯍꯥꯛ. ꯇꯥꯗꯒ ꯑꯩꯒ ꯑꯣꯟꯅꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯟꯅꯔꯝꯒꯅꯤ. ꯑꯗꯨꯒ ꯇꯥꯗꯅ ꯑꯣꯟꯕ ꯍꯨꯏ ꯑꯗꯨꯗ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯣꯡꯉꯣ ꯍꯥꯏꯗꯨꯅ ꯊꯝꯒꯅꯤ. ꯈꯣꯡꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯀꯅꯤ. ꯏꯍꯦ ꯑꯉꯧꯕ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯏꯕ? ꯁꯦꯁꯦ, ꯅꯪꯒꯤꯁꯨ ꯇꯥꯗꯅꯅꯦ ꯉꯥ ꯃꯇꯣꯡ ꯑꯃꯜꯂꯒ ꯍꯥꯞꯄꯤꯔꯕꯅꯤ. ꯆꯥꯔꯣ ꯆꯥꯔꯣ. ꯍꯥ ꯇꯥꯗ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨ ꯇꯥꯗ, ꯑꯩꯗꯤ ꯉꯥꯗꯒꯤꯗꯤ ꯁꯥ ꯌꯦꯟꯒꯤ ꯃꯔꯨꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯅꯤ. ꯅꯣꯡꯃꯇꯁꯨ ꯃꯔꯨ ꯆꯥꯎꯕ ꯁꯥ ꯑꯃꯗ ꯊꯣꯡꯂꯒ ꯆꯥꯁꯤꯕ ꯇꯥꯗ. ꯍꯣꯏ, ꯆꯥꯁꯤꯁꯦ. ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯥꯔꯁꯤꯀꯣ. ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯇꯥꯗ ꯇꯣꯟꯖꯥꯎꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯥꯗꯥ, ꯃꯔꯨ ꯆꯥꯎꯕ ꯁꯥꯒ ꯆꯥꯒꯨꯝꯁꯤ. ꯑꯩ ꯌꯥ ꯇꯦꯛꯀꯅꯤ. ꯉꯥ ꯑꯗꯨꯝ ꯆꯥꯁꯤꯀꯣ ꯇꯥꯗꯥ. ꯍꯩ ꯑꯃꯨꯕꯤ, ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯝꯃꯨꯀꯣ. ꯍꯣꯏ ꯇꯥꯗꯥ, ꯇꯨꯝꯂꯒꯦ. ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯧꯕ ꯑꯁꯦ ꯅꯨꯡꯁꯤꯠ ꯈꯤꯇ꯭ꯔꯦ ꯑꯣꯏꯕ. ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯁꯥ ꯆꯥꯕ ꯇꯥꯔꯗ꯭ꯔꯅꯦ ꯇꯥꯗ ꯑꯁꯦ. ꯍꯨꯏ ꯑꯉꯧꯕ ꯑꯗꯨꯁꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯈꯜꯂꯤ. ꯈꯪꯕ꯭ꯔꯗꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤ, ꯍꯌꯦꯡꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯂꯛꯅꯕ ꯇꯥꯔꯦꯗꯅ. ꯅꯪꯅꯗ ꯁꯨꯝ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯕ ꯌꯥꯕ꯭ꯔꯗꯣ? ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯏꯅ. ꯍꯥꯏ ꯑꯉꯧꯕ, ꯇꯥꯗ ꯆꯪꯂꯒꯦ. ꯅꯪꯁꯨ ꯆꯥꯛꯁꯦ ꯆꯥꯔꯒ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯌꯦꯡꯉꯝꯃꯨꯀꯣ ꯉꯥꯏꯍꯥꯛ. ꯍꯣꯏ ꯇꯥꯗ, ꯌꯦꯡꯖꯒꯦ. ꯅꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯐꯃꯨꯡ ꯃꯊꯛꯇ ꯐꯩꯖꯣꯞ ꯀꯥꯟꯊ ꯑꯔꯨꯝꯕ ꯁꯨꯞꯂꯒ ꯇꯨꯝꯕ. ꯑꯩꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥ ꯑꯁꯤꯗ ꯆꯔꯨ ꯃꯔꯛ ꯑꯁꯤꯗ ꯑꯏꯪꯕ ꯈꯥꯡꯕ. ꯃꯊꯪ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯇꯥꯗꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯣꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ. ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯍꯨꯏ ꯑꯉꯧꯕꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯎꯃꯪꯗꯒꯤ ꯂꯝꯑꯣꯛ ꯑꯆꯧꯕ ꯑꯃ ꯁꯗꯥꯂꯨꯔꯕ ꯃꯇꯨꯡ ꯊꯨꯡꯂꯝꯃꯤ. ꯍꯨꯏ ꯑꯉꯧꯕꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯤ ꯇꯥꯠ ꯇꯧꯗꯨꯅ ꯌꯥꯝ ꯇꯟꯅ ꯆꯥꯔꯝꯃꯤ. ꯇꯥꯗꯥ, ꯃꯁꯤꯒꯤ ꯁꯥ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯨꯝꯁꯤꯀꯣ. ꯑꯩ ꯁꯥꯏꯕ ꯌꯥꯝꯅ ꯋꯥꯏ. ꯁꯥꯏꯕ ꯋꯥꯕꯗ ꯅꯠꯇ꯭ꯔꯦ, ꯂꯝꯑꯣꯛ ꯑꯁꯤꯒꯤ ꯃꯔꯨꯅ ꯊꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯥꯕꯗ ꯑꯩ ꯋꯥꯔꯦ. ꯃꯔꯨ ꯑꯁꯤꯁꯨ ꯑꯩꯅ ꯁꯥꯏꯕ ꯉꯝꯗꯦ. ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯧꯕ ꯑꯁꯤꯗꯤ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯗꯥ. ꯑꯃꯨꯕꯤ, ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ? ꯍꯥ? ꯌꯥꯗ꯭ꯔꯦ ꯇꯥꯗꯥ, ꯌꯥꯔꯛꯇ ꯌꯥꯝꯅ ꯆꯪꯉꯤ ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯗꯤ. ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯇꯣꯡ ꯑꯗꯨꯗꯤ ꯑꯃꯠꯇꯕꯨ ꯂꯩꯕ ꯎꯗꯦꯗ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯑꯃꯨꯕꯤ. ꯇꯥꯗꯥ, ꯑꯩꯅ ꯆꯥꯕ ꯉꯝꯗꯗꯨꯅ ꯄꯨꯈꯝ ꯃꯄꯥꯟꯗ ꯊꯥꯗꯈ꯭ꯔꯦ ꯂꯣꯏꯅ. ꯑꯃꯨꯕꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯔꯥꯎꯅ ꯆꯥꯎꯅꯤ ꯅꯪꯕꯨ. ꯑꯉꯧꯕꯅ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯉꯥꯛꯇ ꯆꯥꯔꯤꯕꯅꯤꯅ. ꯇꯥꯗꯥ, ꯑꯉꯧꯕꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕꯤꯒꯅꯨ. ꯃꯥꯗꯤ ꯃꯥꯒꯤ ꯃꯌꯥ ꯑꯁꯦ ꯌꯥꯝꯅ ꯀꯟꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤ. ꯑꯀꯟꯕ ꯁꯔꯨ ꯌꯥꯝꯅ ꯁꯥꯏꯕ ꯉꯝꯗꯦ. ꯍꯨꯏ ꯑꯉꯧꯕ ꯑꯗꯨꯗꯤ ꯂꯝꯑꯣꯛꯀꯤ ꯃꯔꯨ ꯁꯔꯨ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯁꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯒ ꯇꯥꯗꯕ ꯃꯈꯩ. ꯇꯥꯗꯥ, ꯃꯇꯣꯡꯁꯦ ꯑꯃꯨꯛꯇ ꯁꯥꯏꯕꯤꯔꯛꯎꯕ. ꯑꯩ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯃꯨꯕꯤ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ. ꯇꯥꯗꯥ, ꯑꯩ ꯁꯥꯏꯕ ꯋꯥꯕꯗ ꯅꯠꯇ꯭ꯔꯦ, ꯇꯟꯁꯨ ꯇꯜꯂꯦ ꯁꯥꯏꯕꯁꯦ. ꯑꯩꯒꯤ ꯈꯖꯥꯏ ꯑꯅꯤꯒꯁꯦ ꯂꯣꯏꯅ ꯆꯣꯛꯏ ꯃꯁꯤꯒꯤ ꯂꯝꯑꯣꯛ ꯃꯇꯣꯡ ꯑꯁꯦ ꯁꯥꯏꯅꯕ ꯍꯣꯠꯅꯕꯗ. ꯁꯦ, ꯅꯪꯗꯤ ꯁꯥ ꯆꯥꯕ ꯋꯥꯔꯕꯅꯤꯅ ꯉꯥꯁꯦ ꯑꯣꯏꯅ ꯆꯥꯔꯣ. ꯇꯥꯗꯥ, ꯉꯥꯁꯨ ꯁꯥꯒ ꯌꯦꯡꯅꯔꯕꯗꯤ ꯃꯍꯥꯎ ꯌꯥꯎꯗꯤꯌꯦ. ꯑꯃꯨꯕꯤ, ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ ꯉꯁꯤꯀꯣ. ꯆꯥꯎ ꯇꯨꯃꯤꯟꯅ, ꯍꯨꯏ ꯑꯉꯧꯕꯗꯧꯅ. ꯆꯥꯗꯗꯤ ꯆꯥꯔꯒꯦꯗ ꯇꯨꯃꯤꯟꯅ. ꯁꯥꯏꯕꯁꯤ ꯇꯟꯃꯟꯕꯒꯤ ꯇꯧꯕꯅꯤꯀꯣ ꯑꯩ. ꯑꯁꯨꯛ ꯃꯍꯥꯎ ꯂꯩꯕꯁꯤꯕꯣ. ꯍꯥꯎꯔꯦ. ꯉꯁꯤꯒꯤ ꯃꯔꯨ ꯑꯁꯤꯗꯤ ꯑꯩꯒꯤ ꯇꯨꯝꯐꯝ ꯃꯌꯥ ꯑꯁꯤꯗ ꯊꯝꯖꯤꯟꯒꯦ. ꯍꯌꯦꯡ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯁꯥꯏꯅꯕ. ꯇꯣꯟꯖꯥꯎꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯃꯨꯕꯤ ꯅꯨꯡꯁꯥ ꯌꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ. ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯃꯁꯥꯗꯨ ꯃꯣꯠꯊꯔꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯎꯏꯗꯨꯅ ꯂꯩꯔꯤ.
ꯈꯨꯟꯒꯤ ꯑꯉꯥꯡ ꯂꯝꯍꯦꯟꯕ ꯈꯔ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯥꯎꯔꯤ ꯑꯃꯃꯝ ꯃꯈꯨꯠꯇ ꯄꯥꯏꯅꯔꯗꯨꯅ ꯎꯆꯦꯛ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯍꯨꯏ ꯑꯉꯧꯕꯅ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯨꯟꯐꯝ ꯊꯣꯛꯄ ꯀꯨꯜꯂꯒ ꯀꯔꯤꯁꯨ ꯈꯣꯡꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯏꯙꯧ ꯃꯌꯥꯝ ꯂꯧ ꯂꯧ, ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯈꯣꯡꯒꯟꯈ꯭ꯔꯕ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯎꯆꯦꯛ ꯀꯥꯞꯂꯨꯔꯁꯤ꯫ ꯍꯣꯏ ꯇꯥꯎ, ꯀꯥꯞꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜꯗꯗꯤ ꯎꯆꯦꯛ ꯃꯀꯣꯟ ꯌꯥꯝꯅ ꯁꯥꯕꯅꯤ, ꯑꯗꯨꯅ ꯎꯆꯦꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯅꯤ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯡ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯉꯥꯡ ꯈꯔꯅ ꯋꯥ ꯉꯥꯡꯕ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯗ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯒ ꯍꯥꯏꯔꯤ, ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯉꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯃꯁꯤꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯅꯥꯎꯔꯤꯅ ꯀꯥꯞꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅꯤꯅꯦ꯫ ꯃꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ? ꯃꯈꯣꯏꯅ ꯑꯩ ꯎꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯥꯎꯔꯤ ꯀꯥꯞꯂꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯂꯒ ꯎ ꯋꯥ ꯍꯧꯗꯕ ꯃꯤꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯐꯩꯅ ꯀꯨꯟꯗꯨꯅ ꯅꯨꯡꯁꯥ ꯅꯨꯡꯉꯥꯏꯅ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯂꯝꯕꯤꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯒ, ꯀꯔꯤ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯨꯛ ꯇꯟꯕ ꯍꯧꯗꯣꯡ ꯑꯁꯤꯕꯣ? ꯍꯣꯏꯅꯦ, ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡꯗꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯗ ꯍꯧꯗꯣꯡ ꯀꯌꯥ ꯀꯌꯥ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯨꯝꯕ ꯍꯧꯗꯣꯡꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯇꯜꯂꯤꯕ ꯑꯁꯤ ꯇꯣꯟꯖꯥꯎꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯗꯤꯅꯦ, ꯑꯃꯨꯕꯤ ꯑꯁꯤ ꯉꯥ ꯐꯥꯎꯕ ꯇꯟꯃꯟꯗꯅ ꯆꯥꯗꯦ ꯍꯥꯏꯔꯤꯅꯦ꯫ ꯉꯥꯗ ꯅꯠꯇꯦꯗ, ꯁꯪꯒꯣꯝ ꯐꯥꯎꯕ ꯊꯛꯇꯦ ꯍꯥꯏꯕꯅꯤ ꯇꯟꯃꯟꯗꯅ꯫ ꯍꯧꯗꯣꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡꯗꯤ ꯑꯃꯠꯇ ꯊꯦꯡꯅꯖꯗ꯭ꯔꯤꯀꯣ꯫ ꯅꯠꯇꯦ, ꯃꯥꯅ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯨ ꯁꯟ ꯒꯥꯔꯤꯅꯒ ꯇꯛꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯈꯪꯗꯦ, ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ? ꯉꯁꯤꯗꯤ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤ ꯃꯌꯨꯝꯗꯒꯤꯒ ꯊꯣꯛꯂꯛꯂꯒ ꯅꯨꯡꯁꯥ ꯌꯥꯏ꯫ ꯇꯣꯟꯖꯥꯎ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯪꯉꯛꯂꯝꯃꯤ ꯍꯨꯏ ꯑꯉꯧꯕꯗ, ꯑꯉꯧꯕ, ꯑꯃꯨꯕꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯉꯁꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯇꯥꯗ, ꯉꯁꯥꯏꯗꯤ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝ ꯊꯤꯔꯒ ꯇꯨꯝꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯩ ꯑꯉꯧꯕ, ꯑꯩ ꯑꯃꯨꯕꯤꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯗ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯑꯃꯨꯛ? ꯃꯥꯅ ꯑꯩꯁꯦ ꯋꯥꯍꯟꯗꯧꯔꯤꯕ ꯉꯁꯤꯁꯦ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯃꯨꯕꯤ, ꯑꯃꯨꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯅꯦ ꯑꯃꯨꯕꯤ? ꯇꯣꯟꯖꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯥꯟꯕ ꯍꯧꯗꯣꯡ ꯑꯃ ꯉꯁꯥꯏ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯄꯨꯔꯒ ꯀꯥꯔꯛꯄ ꯁꯟ ꯒꯥꯔꯤ ꯑꯃꯅ ꯎꯍꯧꯗꯕꯗꯒꯤ ꯇꯛꯇꯨꯅ ꯁꯤꯈ꯭ꯔꯦ, ꯃꯅꯤꯡꯒꯤ ꯂꯝꯕꯤꯗ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯇꯣꯝꯕꯨꯡ, ꯁꯟ ꯒꯥꯔꯤꯅ ꯍꯧꯗꯣꯡ ꯑꯃ ꯇꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ? ꯇꯣꯝꯕꯨꯡ, ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯆꯨꯗꯤ ꯀꯔꯤ ꯃꯆꯨ ꯑꯣꯏꯕꯒꯦ? ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯣ? ꯇꯥ ꯇꯣꯟꯖꯥꯎ, ꯑꯃꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯃꯥꯟꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯥ ꯇꯣꯟꯖꯥꯎ꯫ ꯇꯣꯟꯖꯥꯎ ꯇꯣꯝꯕꯨꯡꯅ ꯍꯥꯏꯔꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ ꯃꯥꯅꯁꯨ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ꯫ ꯇꯣꯟꯖꯥꯎ ꯆꯦꯟꯁꯤꯜꯂꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯕꯨ ꯄꯣꯝꯈꯠꯂꯒ ꯀꯞꯆꯔꯤ, ꯇꯥꯗꯒꯤ ꯑꯃꯨꯕꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯂꯕ ꯑꯣꯏꯔꯦꯗꯀꯣ꯫ ꯐꯔꯦ, ꯇꯨꯝꯂꯨ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯅꯪꯅ ꯈꯔ ꯇꯟꯗꯕ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯝꯒꯗꯕꯅꯤꯀꯣ ꯑꯃꯨꯕꯤ꯫ ꯁꯟ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎ, ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯑꯩꯅ ꯇꯛꯀꯦ ꯌꯥꯎꯅ ꯇꯛꯄꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯅ ꯍꯟꯇꯣꯛꯎ ꯂꯥꯎꯅ ꯆꯠꯄ ꯇꯟꯃꯟꯕꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯩꯅ ꯊꯧꯔꯒ ꯆꯠꯄꯗ ꯁꯤꯕꯅꯤ꯫ ꯅꯪ ꯈꯨꯔꯥꯒꯤꯗꯤ ꯏꯔꯥꯜ ꯅꯠꯇꯦꯀꯣ ꯃꯁꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯅꯆꯥꯁꯨ ꯈꯪꯖꯩ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯂꯤꯆꯠ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯔꯥꯅ ꯍꯦꯟꯅ ꯄꯪꯈ꯭ꯔꯦ, ꯇꯟꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯌꯥꯔꯦ ꯈꯨꯔꯥ, ꯅꯆꯥ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯇꯟꯕꯤ ꯑꯁꯦ ꯐꯨꯝꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯐꯨꯝꯂꯨꯔꯣ꯫ ꯇꯥꯗꯒꯤ ꯑꯇꯟꯕꯤ ꯑꯃꯨꯕꯤ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯣꯀꯣ ꯂꯩꯅꯨꯡ ꯑꯁꯤꯗ꯫ ꯇꯨꯝꯂꯣ ꯅꯨꯡꯉꯥꯏꯅ꯫ ꯇꯥꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯎꯆꯤ ꯑꯃ ꯀꯠꯂꯛꯀꯦꯀꯣ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ꯫ ꯑꯗꯨꯒ ꯅꯪ ꯍꯥꯎꯅ ꯆꯥꯎꯀꯣ, ꯇꯨꯝꯗꯅ꯫ ꯇꯨꯝꯂꯣ ꯅꯨꯡꯉꯥꯏꯅ ꯇꯥꯗꯒꯤ ꯑꯃꯨꯕꯤ꯫ ꯇꯟꯃꯟꯕꯒꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥꯗꯤ ꯂꯥꯎꯅꯔꯅꯤꯀꯣ ꯑꯃꯨꯕꯤ ꯅꯪꯁꯦ꯫ ꯐꯔꯦ,
ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯛꯑꯣ. ꯇꯥꯗꯁꯨ ꯍꯟꯈ꯭ꯔꯒꯤ ꯌꯨꯝꯗ. ꯂꯩꯍꯧꯔꯣ.